ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯦꯕꯤꯀꯥ ꯏꯂꯥꯡꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯊꯧꯁꯤꯟ ꯊꯧꯒꯥꯏꯅ ꯁꯥꯟꯅꯔꯤ ꯇꯥꯏꯕꯪ ꯐꯝꯕꯥꯛ ꯑꯁꯤꯗ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯑꯋꯥꯕ ꯍꯥꯏꯕꯁꯤꯅ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯅ ꯀꯔꯤ ꯆꯥꯡ ꯑꯣꯟꯗꯨꯅ ꯌꯦꯡꯅꯤꯡꯉꯤ ꯑꯃꯨꯛꯇꯪ ꯈꯪꯕ ꯄꯥꯝꯃꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤ ꯂꯦꯞꯅꯥꯏꯗꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯌꯦꯟꯕꯤꯔꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯃꯥꯗꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯀꯅꯥꯅꯁꯨ ꯇꯥꯅꯤꯡꯗꯦ ꯄꯥꯝꯗꯦ ꯑꯣꯏꯍꯜꯂꯝꯕꯅꯤ ꯃꯄꯨ ꯃꯥꯒꯤ ꯊꯧꯁꯤꯜꯅ ꯂꯥꯏꯔꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯐꯣꯡꯉꯝꯗ꯭ꯔꯕ ꯇꯥꯏꯕꯪ ꯈꯣꯡꯆꯠꯇ ꯄꯨꯟꯁꯤ ꯀꯧꯕ ꯄꯥꯈꯣꯡ ꯃꯥꯕꯨ ꯀꯦꯀꯨ ꯐꯣꯡꯂꯒꯦ ꯈꯟ ꯂꯥꯟꯊꯦꯡꯅꯔꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯤꯛꯂꯥ ꯀꯧꯕꯤ ꯃꯍꯥꯛꯁꯨ ꯅꯣꯡꯖꯨ ꯃꯔꯛ ꯑꯁꯤꯗ ꯂꯤꯛꯂꯥꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯂꯤ ꯂꯦꯞꯄ ꯂꯩꯇ ꯅꯣꯡꯖꯨ ꯃꯔꯛ ꯑꯗꯨꯗ ꯂꯩꯈꯝꯅ ꯕꯦꯝꯃ ꯌꯧꯒꯗꯧꯔꯦ ꯋꯥꯔꯁꯨ ꯋꯥꯅꯅꯦ ꯌꯧꯅꯕ ꯆꯠꯂꯁꯤ ꯍꯣꯏꯃ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯦꯟꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯂꯣꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯁꯅꯥ ꯀꯣꯅꯨꯡꯁꯨ ꯌꯧꯔꯛꯂꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯆꯥꯛ ꯊꯣꯡꯕꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕꯤ ꯈꯣꯝꯕꯤꯅ ꯃꯃꯥ ꯃꯆꯥ ꯂꯥꯛꯄꯁꯤꯗ ꯀꯧꯔꯛꯂꯤ ꯂꯩꯈꯝ ꯂꯥꯛꯂꯦꯗꯅ ꯑꯩꯗꯤ ꯅꯣꯡꯒ ꯆꯨꯕꯁꯤꯗ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯦ ꯂꯥꯛꯑꯣ ꯅꯁꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯣꯠꯂꯦ ꯇꯧꯔꯤꯗꯣ ꯏꯆꯦꯒꯤ ꯐꯤ ꯑꯍꯦꯟꯕ ꯂꯩꯌꯦ ꯄꯤꯒꯦꯁꯦ ꯍꯥꯏꯕ ꯏꯀꯥꯎ ꯀꯥꯎꯔꯦꯗꯅ ꯂꯤꯛꯂꯥ ꯅꯍꯥꯛ ꯂꯩ ꯃꯔꯦꯝꯕꯤꯅꯅꯦ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯕꯅꯤ ꯏꯃꯥꯕꯣ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯑꯣꯏꯔꯖꯥꯠꯂꯥ ꯅꯠꯇꯦ ꯉꯁꯤꯒꯤꯗꯤ ꯂꯩ ꯃꯔꯦꯝꯕꯤꯗꯣ ꯁꯅꯥ ꯀꯩꯊꯦꯜ ꯀꯣꯏꯒꯅꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯁꯦꯝꯕ ꯂꯩꯔꯥꯡꯅ ꯆꯣꯝꯁꯤꯜꯂꯒꯅꯦ ꯁꯅꯥ ꯈꯣꯡꯂꯦꯡꯒꯅꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯝꯕꯅꯤ ꯂꯩꯈꯝꯅ ꯏꯆꯦ ꯑꯩꯗꯤ ꯃꯤꯍꯨꯜꯒ ꯌꯧꯔꯦꯗꯅ ꯅꯦ ꯍꯦꯛꯇꯥꯏꯗ ꯕꯦꯝꯃ ꯅꯍꯥꯛꯁꯨ ꯅꯊꯧ ꯇꯧꯖꯧꯔꯣ ꯏꯃꯥꯁꯨꯅꯦ ꯅꯃꯥꯕꯣꯛꯀ ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦꯀꯣ ꯂꯤꯛꯂꯥ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯂꯩꯃꯔꯦꯝꯕꯤ ꯈꯣꯟꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯁꯤꯟꯊꯥ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ ꯇꯥꯛꯄꯤꯔꯣ ꯂꯤꯛꯂꯥ ꯏꯃꯥꯅ ꯀꯧꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯆꯥꯅ ꯂꯩꯈꯜ ꯁꯨꯅ ꯁꯦꯝꯕ ꯐꯖꯔꯕ ꯅꯥꯆꯣꯝꯗꯨ ꯆꯤꯜꯂꯒ ꯁꯅꯥ ꯀꯩꯊꯦꯜ ꯀꯣꯏꯔꯨꯒꯦ ꯇꯧꯕꯅꯤ ꯁꯦꯝꯕ ꯍꯧꯔꯨꯔꯣ ꯑꯩꯁꯨꯅꯦ ꯐꯤꯖꯣꯜ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦ ꯂꯤꯛꯂꯥꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯅꯥꯆꯣꯝ ꯁꯦꯝꯐꯝ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯂꯤꯛꯂꯥ ꯌꯦꯟꯗꯥꯏ ꯊꯟꯅ ꯌꯥꯎꯔꯤꯕ ꯂꯩꯈꯜ ꯁꯨꯅ ꯌꯥꯎꯕ ꯌꯦꯟꯗꯥꯏ ꯑꯁꯤꯗꯒꯤ ꯐꯖꯔꯕ ꯂꯩꯔꯥꯡ ꯌꯦꯡꯂꯒ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯂꯩꯅꯥꯆꯣꯝ ꯑꯗꯨ ꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯦꯝꯂꯤ ꯁꯣꯏꯈꯤꯅꯤ ꯈꯟ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯔꯛꯄꯅ ꯍꯣꯠꯅꯔꯛꯄꯅ ꯂꯩꯅꯥꯆꯣꯝ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯂꯤꯛꯂꯥꯅ ꯅꯥꯆꯣꯝꯁꯦ ꯐꯅꯗꯤ ꯐꯖꯔꯕ꯭ꯔꯅ ꯈꯜꯂꯤ ꯑꯃꯨꯛꯇ ꯄꯨꯔꯒ ꯌꯦꯡꯍꯜꯂꯨꯒꯦ ꯑꯁꯤꯅ ꯐꯔꯅꯤ ꯈꯟ ꯂꯤꯛꯂꯥ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯄꯤꯛꯇꯛ ꯇꯧꯕ ꯁꯦꯡꯒꯥ ꯑꯃꯗ ꯍꯥꯞꯂꯒ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ ꯀꯣꯅꯨꯁꯨ ꯌꯥꯝꯅ ꯐꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯇꯨꯅ ꯐꯝꯂꯝꯃꯤ ꯂꯤꯛꯂꯥ ꯀꯣꯅꯨꯒꯤ ꯅꯥꯛꯇ ꯂꯥꯞꯇꯛ ꯂꯩꯔꯒ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯏ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ ꯅꯥꯆꯣꯝ ꯂꯣꯏꯖꯔꯦ ꯑꯃꯨꯛꯇ ꯁꯅꯥ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯇꯣꯜꯂꯕꯤꯗ ꯅꯥꯏꯅ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯂꯤꯛꯂꯥ ꯀꯗꯥꯏ ꯏꯁ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯆꯥꯒꯤ ꯅꯥꯆꯣꯝ ꯑꯁꯤꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯠ ꯊꯪꯕ ꯅꯥꯞꯄꯗ ꯅꯥꯆꯣꯝ ꯑꯗꯨ ꯆꯤꯟꯈ꯭ꯔꯦ ꯂꯤꯛꯂꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯐꯖꯔꯕ꯭ꯔꯃꯤ ꯀꯝꯗꯧꯒꯦ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯅꯥꯆꯣꯝꯁꯦ ꯏꯃꯥꯅ ꯆꯤꯟꯕꯁꯦ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥꯅ ꯊꯤꯟꯕ ꯍꯥꯏꯗꯨ ꯊꯣꯛꯏ ꯅꯨꯡꯉꯥꯏꯔꯦꯗ ꯏꯆꯥꯒꯤ ꯋꯥꯁꯤꯗꯤ ꯑꯗꯨꯗꯤ ꯏꯃꯥꯅꯦ ꯁꯅꯥ ꯀꯩꯊꯦꯜ ꯀꯣꯏꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯔꯛꯇꯨꯅ ꯃꯅꯥꯏ ꯃꯁꯦꯟ ꯇꯧꯗꯨꯅ ꯁꯅꯥ ꯀꯩꯊꯦꯜ ꯄꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯁꯂꯥꯏꯔꯦꯜ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ ꯈꯨꯠꯁꯨ ꯇꯤꯃꯦꯟꯇꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯈꯨꯠꯂꯥꯏ ꯆꯥꯡ ꯌꯦꯡꯂꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯔꯨꯞ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯤꯕ ꯃꯩꯔꯤꯁꯨ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯋꯥꯗ꯭ꯔꯤꯕꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯣ ꯏꯇꯥꯎ ꯊꯕꯛ ꯐꯕ ꯅꯪꯕꯣ ꯍꯣꯏ ꯂꯥꯛꯆꯔꯦ ꯈꯨꯍꯥꯏꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯋꯥ ꯄꯣꯊꯥꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯂꯒ ꯄꯥꯎ ꯑꯃ ꯇꯝꯂꯛꯏ ꯈꯨꯔꯨꯝꯖꯔꯤ ꯃꯆꯥꯏꯕꯨꯡꯉꯣ ꯏꯅꯤꯡꯊꯧꯅ ꯍꯧꯖꯤꯛꯃꯛ ꯁꯅꯥ ꯈꯣꯡꯂꯦꯡꯂꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏꯗꯣ ꯁꯂꯥꯏꯔꯦꯅ
ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯃꯥꯟꯕꯒꯦ ꯃꯔꯝ ꯍꯥꯏꯔꯛꯄ꯭ꯔꯥ ꯅꯅꯥ ꯌꯥꯝꯅ ꯃꯨꯟꯅꯗꯤ ꯈꯪꯖꯗ꯭ꯔꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯖꯥꯏꯕꯦꯝꯃ ꯂꯩꯅꯥ ꯂꯥꯛꯍꯧꯏ ꯃꯔꯝ ꯑꯁꯤꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯅꯥꯏꯅꯗꯤ ꯈꯟꯖꯩ ꯐꯔꯦ ꯅꯍꯥꯛ ꯆꯠꯂꯣ ꯑꯩ ꯂꯥꯛꯍꯧꯔꯦ ꯇꯝꯂꯨꯔꯣ ꯂꯥꯟꯃꯤꯗꯨꯁꯨ ꯈꯨꯔꯨꯝꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤ ꯑꯩꯗꯤ ꯀꯩꯗꯧ ꯂꯩꯅꯣ ꯈꯪꯗꯦꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯣ ꯅꯪ ꯄꯥꯝꯕꯒꯤ ꯂꯥꯏꯕ ꯊꯤꯒꯗꯕ ꯅꯨꯄꯥꯅꯗꯤ ꯊꯤꯗ꯭ꯔꯦ ꯅꯨꯄꯤ ꯅꯣꯏꯅ ꯊꯤꯔꯛꯂꯤꯕꯅꯤꯅꯦ ꯀꯣꯛ ꯌꯥꯊꯣꯛꯈ꯭ꯔꯣ ꯀꯩꯅꯣ ꯑꯗꯨꯒ ꯃꯣꯏꯔꯣꯝꯗ ꯌꯥꯎꯍꯣꯡ ꯏꯜꯂꯣ ꯑꯗꯨꯅꯗꯨꯝ ꯍꯦꯟꯅ ꯄꯛꯆꯗꯧ ꯃꯥꯜꯂꯤ ꯑꯗꯩꯗꯤ ꯈꯣꯡꯄꯥꯛꯅ ꯊꯧꯒꯜ ꯇꯧꯔꯛꯀꯅꯤꯀꯣ ꯅꯌꯥ ꯀꯨꯟꯊ꯭ꯔꯥꯗꯣ ꯑꯃꯨꯛꯇ ꯄꯨꯂꯞ ꯇꯦꯛꯀꯦ ꯍꯧꯔꯤ ꯅꯪ ꯆꯩ ꯐꯖꯅ ꯅꯤꯔꯦꯕꯣ ꯉꯥꯏꯈꯣ ꯌꯥꯁꯦ ꯊꯨꯗꯦꯛꯀꯦ ꯍꯥꯏꯔꯁꯨ ꯑꯩ ꯅꯨꯄꯤꯒ ꯑꯃꯨꯛꯇ ꯊꯤꯍꯧꯈꯤꯒꯦ ꯍꯌꯦꯡ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝꯐꯥꯎ ꯍꯧꯗ꯭ꯔꯤꯁꯦꯅ ꯍꯥꯏꯔꯗꯤ ꯑꯩ ꯈꯨꯝꯐꯝ ꯂꯩꯔꯣꯏꯃꯤ ꯅꯪꯗ ꯍꯥꯠꯂꯒꯦ ꯍꯥꯏꯔꯒ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯒ ꯊꯣꯝꯂꯛꯏ ꯍꯣꯏꯃ ꯍꯥꯏꯔꯒ ꯁꯒꯣꯜ ꯂꯩꯔꯤꯕꯗꯣꯝꯗ ꯃꯩꯔꯤꯗꯨ ꯂꯩꯖꯕꯤ ꯊꯥꯗꯅ ꯆꯦꯟꯈ꯭ꯔꯦ ꯅꯣꯛꯅꯣꯛꯇꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯒ ꯂꯥꯎꯁꯤꯜꯂꯛꯏ ꯅꯪ ꯂꯩꯍꯧꯔꯣꯍꯦ ꯑꯩ ꯍꯜꯂꯝꯃꯒꯦ ꯅꯇꯨꯗꯣ ꯑꯩ ꯉꯥꯛꯁꯤꯟꯕꯤꯔꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯛꯅꯤ ꯅꯪ ꯂꯩꯗ ꯂꯩꯔꯝꯃꯨꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯗꯨ ꯌꯥꯝ ꯌꯥꯡꯅ ꯊꯧꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯤ ꯃꯥꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯎꯔꯤ ꯂꯩꯅ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯃꯌꯥꯗ ꯃꯇꯥꯎ ꯃꯩꯔꯤꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯁꯂꯥꯏꯔꯦꯟ ꯃꯇꯥꯎꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯇꯧꯅ ꯌꯦꯡꯂꯛꯏ ꯃꯩꯔꯤꯁꯨ ꯃꯇꯥꯎꯗ ꯃꯔꯩꯒ ꯑꯔꯩꯕꯤꯗ ꯇꯤꯡꯊꯣꯛꯂꯒ ꯀꯔꯦꯝꯅꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨ ꯂꯩꯅꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯁꯂꯥꯏꯔꯦꯟꯅ ꯃꯖꯥꯏꯕꯦꯝꯃ ꯂꯥꯛꯄꯤꯔꯝꯃꯤ ꯂꯩꯅ ꯁꯂꯥꯏꯔꯦꯟ ꯎꯖꯕꯗ ꯃꯕꯨꯛꯅꯤꯡꯗꯨ ꯏꯔꯥꯡ ꯂꯥꯡꯖ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯂꯥꯛꯂꯤꯅꯤ ꯃꯖꯥꯏꯕꯨꯡꯉꯣꯁꯦ ꯎꯗꯕ ꯀꯨꯏꯔꯦꯅ ꯑꯩꯈꯣꯏꯅꯒ ꯂꯥꯛꯇ꯭ꯔꯗꯤ ꯂꯥꯛꯄꯤꯕꯖꯥ ꯅꯠꯇꯦ ꯌꯥꯝ ꯆꯤꯡꯈ꯭ꯔ ꯃꯥꯜꯂꯤ ꯃꯤ ꯃꯆꯥꯗꯤ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯂꯩꯇꯕ ꯃꯤꯔꯦꯝꯅꯤꯅ ꯑꯗꯨꯝꯅ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯍꯣꯏ ꯂꯩꯕꯥꯛꯀꯤ ꯊꯋꯥꯏꯅ ꯀꯟꯈꯤꯕꯅ ꯃꯔꯨꯞꯄꯨ ꯇꯣꯏꯅ ꯎꯅꯕ ꯂꯥꯛꯄ ꯉꯝꯖꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯁꯥꯎꯅꯒꯨꯝꯁꯦ ꯑꯗꯣ ꯉꯁꯤ ꯊꯥꯊꯥꯖꯗ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯩꯔꯤꯅ ꯂꯩꯀꯣꯜꯂꯣꯝꯗ ꯑꯣꯏꯅ ꯐꯪꯉꯨꯁꯤ ꯂꯥꯛꯑꯣ ꯃꯖꯥꯏꯕꯦꯝꯃ ꯁꯂꯥꯏꯔꯦꯜ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯤ ꯁꯤꯒꯤ ꯑꯔꯥꯡꯐꯝ ꯐꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯟꯅꯤꯁꯤꯃꯁꯦ ꯈꯪꯂꯤꯕ ꯅꯪ ꯑꯌꯥꯕ ꯌꯥꯝ ꯁꯥꯕꯒꯤ ꯑꯩꯅ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯈꯜꯂꯤꯉꯩꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯈꯥꯕꯩꯒ ꯂꯥꯟꯁꯤꯜꯂꯛꯑꯗꯅ ꯂꯩꯀꯣꯜꯂꯣꯝꯗ ꯉꯥꯏꯍꯥꯛ ꯐꯝꯂꯨꯔꯁꯦ ꯑꯩꯁꯦ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯊꯕꯛ ꯆꯠꯀꯗꯕ ꯌꯥꯝ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨ ꯂꯩꯀꯣꯜꯗ ꯂꯥꯛꯂꯤ ꯂꯩꯀꯣꯜꯁꯨ ꯌꯧꯔꯗꯨꯅ ꯑꯍꯨꯝꯗꯨ ꯂꯩꯀꯣꯜꯒꯤ ꯃꯌꯥꯏꯗꯨꯗ ꯂꯩꯔꯤꯕ ꯃꯤꯊꯨꯡꯁꯪ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯃꯩꯔꯤꯅ ꯃꯖꯥꯏꯕꯦꯝꯃ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯌꯦꯡꯒꯦ ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯇꯧꯔꯝꯃꯣ ꯁꯂꯥꯏꯔꯦꯟ ꯃꯇꯥꯎꯒꯤ ꯃꯈꯨꯠꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯈꯨꯖꯤꯟꯅ ꯀꯟꯅ ꯁꯤꯛꯇꯂꯛꯏ ꯃꯩꯔꯤ ꯃꯇꯥꯎꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯊꯥꯗꯣꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯁꯂꯥꯏꯔꯦꯟ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯒꯨꯝ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ ꯃꯩꯔꯤ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯁꯂꯥꯏꯔꯦꯟꯅ ꯄꯨꯛꯆꯦꯞ ꯑꯁꯤꯗ ꯃꯥꯒꯤ ꯈꯨꯅꯤꯡ ꯑꯗꯨ ꯊꯤꯟꯖꯤꯜꯂꯛꯏ ꯑꯌꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯈꯤ ꯂꯩꯅ ꯏꯉꯉꯛꯅ ꯃꯩꯔꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯉꯝꯕ ꯀꯔꯤ ꯇꯧꯔꯕꯒꯦ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯃꯖꯥꯏꯕꯦꯝꯃ ꯑꯩ ꯈ꯭ꯋꯥꯡꯁꯤ ꯌꯥꯝ ꯅꯥꯔꯛꯄ ꯑꯗꯨꯒꯤꯅꯦ ꯁꯨꯝ ꯐꯝꯖꯤꯟꯕꯁꯤꯗ ꯇꯧꯔꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯂꯒ ꯁꯂꯥꯏꯔꯦꯜꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯂꯩ ꯁꯥꯠꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯩꯔꯤꯅ ꯁꯤ ꯀꯣꯛꯆꯥꯛꯄ ꯅꯨꯄꯥꯁꯤ ꯃꯈꯨꯠꯇꯅꯦ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯐꯝ ꯅꯥꯐꯝ ꯑꯝꯇ ꯈꯪꯗꯅ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯤꯅꯤ ꯁꯂꯥꯏꯔꯦꯟꯅ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯤ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯗ ꯄꯥꯈꯠꯅꯔꯝꯂꯅꯤ ꯃꯖꯥꯏꯕꯦꯝꯃ ꯍꯟꯕ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯐꯔꯅꯤꯗ ꯍꯥꯏꯗꯅ ꯈꯜꯂꯝꯗꯣꯏꯅꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯣꯏ ꯆꯠꯂꯁꯤ ꯑꯗꯣ ꯅꯪꯁꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯂꯣꯏꯅꯅ ꯃꯖꯥꯏꯕꯦꯝꯃ ꯂꯩꯅꯥꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯁꯂꯥꯏꯔꯦꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯋꯥꯏ ꯈꯪꯆꯪꯏ ꯆꯪꯏꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯆꯔꯨꯗ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤꯅ ꯃꯩꯈꯨꯁꯨ ꯑꯔꯣꯏꯕꯤꯗ ꯈꯨꯔꯤ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯆꯔꯨꯗꯨꯁꯨ ꯈꯖꯤꯛ ꯆꯣꯠꯈ꯭ꯔꯦ ꯂꯩꯈꯝ ꯃꯁꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯕꯦꯝꯃ ꯃꯩ ꯆꯥꯎ ꯌꯥꯗ꯭ꯔꯕꯣ ꯁꯦꯁꯦ ꯏꯃꯥ ꯑꯝꯇ ꯌꯦꯡꯒꯦ ꯏꯆꯥ ꯁꯣꯏꯗꯅ ꯋꯥꯔꯝꯂꯅꯤ ꯆꯔꯨꯗꯨꯁꯨ ꯂꯣꯏꯅ ꯆꯣꯠꯂꯤ ꯑꯗꯨꯅꯅꯤ ꯂꯤꯛꯂꯥ ꯍꯣꯏ ꯍꯥꯏꯔꯒ ꯈꯖꯤꯛ ꯆꯥꯊꯣꯛꯂꯒ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟ ꯐꯝꯂꯤ ꯃꯃꯥꯅ ꯃꯩ ꯑꯗꯨ ꯀꯥꯝꯈꯠꯂꯤ ꯎꯆꯤꯟ ꯑꯁꯤꯅ ꯃꯩ ꯑꯗꯨꯁꯨ ꯆꯥꯛꯏ ꯏꯃꯥ ꯁꯨꯝ ꯊꯣꯡꯂꯒꯦ ꯆꯔꯨꯁꯤ ꯆꯣꯠꯂꯤ ꯑꯗꯨꯅꯅꯦ ꯏꯆꯥꯅ ꯍꯩꯔꯔꯣꯏ ꯏꯆꯥꯅ ꯏꯟꯁꯥꯡꯗ ꯑꯣꯏꯅ ꯁꯦꯝꯂꯣ
Sanggoi lukoi leitabani pose sisu thambam leiti tawrisi. Ima isana thabak chathoklabani yengsinbasu ngamdre satre amuk charai henbada matai. Khangdre ima isagi punsise asumna sum loikhi tawribra khangdre da. Likla mamagi wahai asida mamabu nushini yenglaga hairei. Ima pukning wakhaldo sodhamantre. Ima isadi leifam leitabasu nate. Ipana thambiramba yum amadi leiridana. ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯃꯤꯁꯨ ꯀꯌꯥꯝ ꯂꯩꯔꯤꯕꯅꯤ ꯏꯃꯥ ꯏꯆꯥꯒꯤ ꯀꯩꯁꯨ ꯋꯥꯠꯇꯦꯅ ꯏꯁꯥꯅ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯆꯔꯥꯅꯤꯗꯤ ꯏꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯤꯗꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯗꯥꯏ ꯂꯩꯔꯝꯒꯗꯒꯦ ꯏꯃꯥ ꯂꯩꯈꯝ ꯃꯆꯥꯁꯤꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛ ꯀꯞꯅꯣꯛ ꯅꯣꯛꯂꯤ ꯆꯨꯝꯃꯤ ꯏꯁꯥꯅ ꯍꯥꯏꯕ ꯏꯁꯥꯅ ꯁꯨꯖꯔꯒ ꯆꯥꯕꯅꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯃꯈꯨꯠꯅ ꯅꯥꯟꯊꯣꯛꯆꯩ ꯂꯤꯛꯂꯥ ꯃꯍꯥꯛꯁꯨ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯗꯨꯅ ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯑꯁꯨꯝ ꯇꯧꯅ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯉꯝꯕ ꯈꯥꯕ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯒ ꯋꯥ ꯇꯥꯅꯔꯤ ꯑꯩꯗꯤ ꯂꯤꯛꯂꯥ ꯍꯥꯏꯕꯤ ꯐꯖꯕꯤꯗꯨ ꯎꯔꯨꯕꯗꯒꯤ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯛ ꯋꯥꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯌꯨ ꯍꯥꯏꯕꯗ ꯌꯥꯗꯦꯅꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯅꯨꯄꯤꯅꯣ ꯅꯠꯇ꯭ꯔꯕ ꯑꯩꯒꯤ ꯋꯥꯁꯤꯕꯨ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯊꯥꯕꯤꯅ ꯂꯥꯟꯗꯦ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏ ꯑꯉꯝꯕꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯕ ꯐꯪꯕꯗꯤ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯁꯦ ꯐꯪꯖꯕꯅꯤ ꯀꯩꯅꯣ ꯕꯣꯔꯥꯅ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯩꯈꯣꯏ ꯑꯉꯝꯕꯒꯤ ꯇꯥꯂꯣꯏ 5 ꯂꯩꯕꯗꯨꯗ ꯌꯥꯔꯛꯇꯕ ꯑꯣꯏꯒꯗ꯭ꯔꯅ ꯈꯜꯂꯦ ꯑꯉꯝꯕ ꯈꯥꯕ ꯌꯥꯝ ꯁꯥꯎꯅ ꯍꯩ ꯁꯛꯃꯛꯅ ꯎꯇꯤꯟ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯕꯣ ꯅꯪ ꯑꯃꯅꯦ ꯍꯥꯏꯗꯣꯔꯛꯄꯗ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤ ꯆꯝꯐꯨꯠꯅ ꯍꯣꯏꯅꯦ ꯎꯇꯤꯟꯗ ꯎꯇꯤꯟ ꯃꯥꯜꯂꯤ ꯃꯁꯛꯁꯤ ꯃꯨꯅ ꯃꯨꯔꯤꯕ ꯊꯤꯅ ꯊꯤꯔꯤꯕ ꯃꯌꯥꯅ ꯆꯧꯔꯤꯕ ꯍꯥꯏꯔꯒ ꯃꯕꯨꯛꯀ ꯄꯥꯏꯔꯒ ꯌꯥꯝ ꯀꯟꯅ ꯅꯣꯛꯂꯤ ꯊꯥꯕꯤꯅ ꯁꯛꯇꯥ ꯑꯅꯤꯁꯦ ꯐꯖꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯅꯣꯛꯅꯗꯅꯒ ꯇꯧꯔꯗꯅꯒ ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯩ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥ ꯅꯪꯒꯤ ꯌꯥꯁꯦ ꯑꯣꯟꯊꯣꯛꯅ ꯆꯧꯈ꯭ꯔꯦꯗ ꯍꯥꯏꯌꯦꯗꯣ ꯍꯦꯛ ꯇꯥꯔꯤ ꯇꯧꯔꯤꯁꯤ ꯊꯥꯕꯤꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯅꯣꯛꯏ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ ꯂꯤꯛꯂꯥ ꯂꯦꯝꯕꯤ ꯂꯩ ꯄꯣꯂꯥꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯩꯀꯣꯜꯗꯒꯤ ꯂꯩ ꯍꯦꯛꯂꯤ ꯂꯩꯈꯜ ꯁꯨꯅ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕ ꯂꯩꯊꯤ ꯊꯤꯗꯨꯅ ꯍꯦꯛꯂꯤ ꯂꯦꯝꯕꯤ ꯃꯍꯥꯛꯇꯤ ꯂꯤꯛꯂꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯝꯗꯦ ꯃꯔꯝꯗꯤ ꯂꯤꯛꯂꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇ ꯏꯁꯨ ꯇꯥꯕꯤꯅꯤ ꯂꯩꯔꯥꯡꯒꯤ ꯂꯩꯁꯛ ꯂꯩꯁꯨ ꯌꯦꯡꯂꯒ ꯅꯤꯡꯊꯤꯖꯕ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯃꯈꯜ ꯈꯨꯗꯤꯡ ꯁꯦꯝꯕ ꯍꯩꯕ ꯅꯨꯄꯤꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯃꯔꯦꯝꯕꯤ ꯀꯣꯅꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯗꯤ ꯌꯥꯝ ꯀꯜꯂ ꯀꯟꯖꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯆꯤꯟꯗꯅ ꯐꯖꯕ ꯄꯨꯛꯅꯤꯡꯗꯅ ꯀꯔꯝꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯁꯤꯒꯤ ꯈꯟꯗꯨꯅꯇ ꯂꯩ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯁꯤꯡ ꯑꯗꯨ ꯍꯦꯛꯂꯕ ꯃꯇꯨꯡ ꯂꯦꯝꯕꯤꯅ ꯏꯇꯥ ꯂꯤꯛꯂꯥ ꯏꯇꯥꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯂꯩꯃꯔꯦꯝꯕꯤꯅ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯆꯥꯅ ꯇꯧꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯛ ꯑꯁꯤꯗꯗꯤ ꯏꯇꯥꯒꯨꯝꯅꯗꯤ ꯊꯣꯛꯇ꯭ꯔꯤ ꯂꯤꯛꯂꯥꯅ ꯏꯇꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯥꯒꯠꯄꯤꯕꯅ ꯍꯦꯜꯂꯤ ꯂꯩ ꯄꯣꯂꯥꯡꯁꯨ ꯊꯟꯅꯔꯕꯅꯤꯅ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯁꯦꯝꯕ ꯊꯦꯡꯈꯤꯅꯤ ꯏꯇꯥ ꯁꯅꯥ ꯀꯣꯅꯨꯡ ꯄꯥꯡꯂꯁꯤ ꯃꯇꯥ ꯑꯅꯤꯗꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯈꯝ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯌꯥꯝ ꯉꯝꯂꯛꯇ꯭ꯔꯦ ꯃꯍꯥꯛ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯔꯒ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯐꯝꯊꯈ꯭ꯔꯦ ꯈꯣꯝꯕꯤ ꯄ꯭ꯔꯕ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯈꯝꯕꯨ ꯌꯦꯡꯕꯤꯔꯤ ꯂꯩꯈꯝ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯁꯦ ꯅꯁꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯌꯨꯁꯤ ꯏꯆꯦꯗ ꯍꯥꯏꯌꯨꯁꯤ ꯏꯆꯦ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯣꯛꯁꯨ ꯌꯥꯝꯅ ꯉꯥꯎꯈ꯭ꯔꯦ ꯏꯁꯥꯁꯨ ꯌꯥꯝ ꯆꯣꯛꯊꯈ꯭ꯔꯦ ꯉꯁꯤꯁꯦ ꯑꯩ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯅꯍꯥꯛꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯊꯕꯛ ꯑꯌꯥꯝꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯏꯆꯦꯅ ꯐꯅꯕ ꯁꯤꯜꯂꯒꯦꯀꯣ ꯂꯩꯈꯝ ꯐꯛ ꯑꯃꯗ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯇꯥꯟꯖꯥꯅꯤ ꯂꯤꯛꯂꯥ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝ ꯄꯥꯈꯠꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥ ꯀꯩꯗꯧꯔꯕꯒꯦ ꯅꯆꯥꯗ ꯍꯥꯏꯌꯣ ꯄꯥꯈꯠꯈꯤꯅꯨ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯁꯥꯁꯦ ꯈꯖꯤꯛ ꯉꯝꯗꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯤ ꯏꯁꯥꯒꯤ ꯊꯕꯛꯇꯤ ꯂꯣꯏꯔꯝꯂꯕ꯭ꯔꯥ ꯂꯣꯏꯔꯝꯂꯦ ꯑꯗꯣ ꯏꯃꯥ ꯌꯨꯝꯗ ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤꯔ ꯌꯨꯝꯗ ꯐꯖꯅ ꯄꯣꯊꯥꯕꯅ ꯐꯒꯗ꯭ꯔꯅ ꯈꯜꯂꯤ ꯈꯣꯝꯕꯤꯅ
Haima, Ligla, nang silayram ligana, namasya, masano ngay tayo niya. Laikam, karapharap na sadubo. Hoy, siya, isa siya, kasik nungarak mo kung tawre. At nang nasidi, ay ko'y hansak ragi siya. Isiya nagrap hanawang tasinbiyo pa. Hoy, pare, sana ba tawro? Hayingan talak na bataw si ko. Migi makadalay ba nina, kasik soy ba da, iwataga daw riba ni ko. Asam na mamasado nga nalagsaraga hiram naga mayumyong na basat kri. Ayok kimatam ni Laikam masado ipapagat kri. Ligla mamanhip liba ka da mahagsang silagto na mamahabu kawri. Ima, karap-harabo narangdi saksum tasatri nasado isonso na uri. Ima siya, isa sinungay pong kangtri, yapsok takri. Arang karang maso, amada poktit eh. Jinsida, ado, ising kasik na puro. Ising ngoy na kasik na taki ima. Hoy, ising narukiki ko ima. Asiyay ramlaga, jakum da sanglagto na, ising karapudo na, mamaginak na lagto na, ising ngado, mamadi inbiri. Ima, sana ko nung nasatabo siyaroy, heksoy bada, jarak soy na panggani. Kamdaw sige, ima sungam da banina, ay so, ima bo na tom da tanam laga chatpaso, chaning de. Bema, ima kari su tawroy. Nahakoy na saluro. Makoy di angamba ni. Makoy gi mayokta. Ima isa na lepagi niya. Itik na te. Hek chalo da bada. Ahak pa jarak suhoy na piraka ni. Ontohok na maringzil kakraba ning tawag ni. Asum aral di niya. Toy na tirat loy. Mahak na tawning bada tawrak katori ba ni. Hoy ma, ato di ay imagi sangpuy kara lawro kigi ko. Kazik saba yabar yung biyo. Asiyaraga mahak jakum na sanglagto na. Tingkot aduda jampuy kara purakto na mamada inbiri. Ngahak layraba matong mahakso mamada taluki hiram laga sana konong tam na asumlakli. Mahang nalakli balambi duda kaba mahaki kang buduga pulap waringang laga layram ni. Likla na lakpo ubada tabi na angamba tiklalay. Waya du tabada kaba yam haraw na liklada nokfet taw na tung untok laga kauray. Likla tabagla ba? Masidi inibok yarokte masanga mahudra po. Ay di nahakuba siya. Isa si iti-ekte kalita. Likla pa akong mamatapida tuminat siya ni. Kaya wala ngam tangang drisi po. Nasabi oy ba ngonda po warura bro. Taway oy bi pamubi nang po. Likla masado sawning ba na diloy ra ba ni na dumahak pataraga kaba da yeng na hiray. Angamba adukumba way watangang biribag karigino. Nasanoy bina angamba po yam ikay kum na zabani. Matung manawti tabad yam hanggoy tukat sa wahay birakan. Angamba giwado. Nahaki taloy sing dahay biyo. Ay, nangsu ay taloy uga tori bini. Nahak na iton-ton bi ay taway oy tori bini. Nang nadukwa na migi minay uga tabagi saro. Nakutam naga nanay na siya na seba lang laga. Nungay lay sa wahay bini. Masi masuk panglib si bukarino. Madudi namang dapaw kalun. Bidon bini. Ibong iba ka naso lay kanto na. Atok yam na usitri pagkarigino. Ay sumini habasa. Matong kaubino. Labit hatok biro. Pasan haring ay sita. Mayri. May kara laptak na layba uba duda. Karino. Hata mayang kung simugong tawi siya po. Kari kudong tibi yaro bizano. Ayong di yung kiki. Asi haraka. Mahaki yanggoy sagola do nung sikimang tadon tawzilay. Ure. Angambagi kangbuna tiklabu tatu na tamliba to. Mayrina, nuna tayo kayo no? Ha? Duksaw katab. Kaba, nang na napi masasida tatu na tamlib si kayo no? Ha? Kaba na, ngakpigan nito sinapati. Ay ko'y na kariso ayan mahisa kibilay sa ti. Jum na wari mataramani. Natramaya. Mahaki kong busing nga duso jumi-sumi hay na rin. Mayrina. Taning dito milayo. Ngasi tariba sigum. Matung hek taram laba, ay bu, pati abiyar. Nasan na siya yung ubang ngamdabaw, nakuktubo ka raman ako. Amang mga angta na taraga siyam na po, soy do oramani, sakta singsin. Biyama, kasyukay nga nuko. Nabung na, sana ko nung yung nabaw, tinbiram lagi, mang taro. Asihar galik labo, maying na po doon na sadkri. Kaba sauning mo na masado, pro-proksak na, mamit anito na, igom na ngang sangang sindo na, masindahay rin. Laksay da. Mingtong na zan ba? Asan manay oy naman ni ganit tawri ba ni Kang ni, isu ka ba ni? Upa masani.
ꯅꯤꯡꯈꯤꯕ ꯁꯤꯃꯗꯤ ꯍꯣꯡꯂꯔꯣꯏ ꯑꯩꯅ ꯋꯥꯁꯛꯂꯤ ꯏꯄꯥꯔꯣꯝꯗꯒꯤ ꯄꯨꯔꯣꯟ 8 ꯏꯃꯥꯔꯣꯝꯗꯒꯤ ꯄꯨꯔꯣꯟ 8 ꯄꯨꯔꯣꯟ 14ꯅ ꯁꯥꯈꯤ ꯑꯣꯏꯁꯅꯨ ꯂꯤꯛꯂꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯁꯅꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯅꯝꯗꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯂꯥꯎ ꯆꯠꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯁꯥꯎꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯗꯅ ꯇꯥꯟꯅꯈ꯭ꯔꯦ ꯂꯤꯛꯂꯥ ꯃꯍꯥꯛ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯨꯃꯤꯟ ꯃꯪꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯍꯥꯛꯅ ꯇꯨꯃꯤꯟ ꯂꯩꯕ ꯎꯔꯒ ꯂꯦꯝꯕꯤꯅ ꯍꯪꯂꯛꯏ ꯏꯇꯥ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯋꯥ ꯂꯥꯟ ꯀꯝꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯕꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯅꯇꯥ ꯑꯩꯈꯣꯏꯁꯨ ꯈꯪꯖꯕ ꯌꯥꯔꯒꯗꯤ ꯈꯪꯖꯒꯦ ꯂꯤꯛꯂꯥ ꯀꯞꯅ ꯂꯦꯝꯕꯤꯗ ꯇꯝꯂꯛꯏ ꯏꯇꯥ ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯈꯥꯕꯅ ꯑꯩꯕꯨ ꯊꯥꯠꯇꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯇꯥꯕꯗ ꯇꯨ ꯆꯨꯡꯂꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯤꯕꯅꯤ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯀꯌꯥꯗ ꯎꯁꯤꯠ ꯑꯣꯏꯗꯅ ꯉꯛꯂꯛꯈ꯭ꯔꯕ ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯞꯆꯕ ꯅꯠꯇꯅ ꯏꯕꯨꯡ ꯃꯩꯔꯤ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤ ꯈꯥꯕꯒꯤ ꯃꯈꯨꯠꯇ ꯇꯥꯔꯝꯒꯅꯤ ꯏꯇꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯩ ꯂꯦꯝꯕꯤ ꯃꯕꯨꯛꯅꯤꯡꯗꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯜꯂꯛꯄ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯅꯤ ꯈꯟꯕꯗ ꯑꯗꯨꯕꯨ ꯌꯥꯝ ꯐꯕ ꯁꯥꯗꯨꯅ ꯃꯍꯥꯛꯁꯨ ꯂꯤꯛꯂꯥꯕꯨ ꯊꯦꯝꯂꯛꯏ ꯏꯇꯥ ꯀꯞꯂꯅꯨꯁꯦ ꯃꯗꯨꯒꯤ ꯈꯥꯕ ꯍꯥꯏꯕꯗꯣ ꯌꯥꯝ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯇ ꯎꯕ ꯌꯥꯗꯕꯅꯤ ꯑꯗꯣ ꯅꯍꯥꯛ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨ ꯃꯗꯣ ꯌꯥꯝ ꯇꯧꯕ ꯉꯝꯕ ꯃꯤꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈꯤꯕꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯐꯔꯦꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯁꯤ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯂꯤꯛꯂꯥꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯇꯥ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯆꯠꯅꯈ꯭ꯔꯦ ꯁꯃꯗꯣꯟ ꯁꯂꯥꯏꯔꯦꯜꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯃꯌꯥꯝꯕꯕꯨ ꯀꯧꯔꯛꯏ ꯌꯦꯡꯕꯣꯡ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣꯅ ꯇꯥꯛꯄꯤꯔꯛꯏ ꯅꯍꯥꯛꯇꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯅꯣ ꯏꯅꯥꯎ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯏꯕꯣ ꯀꯨꯏꯗ꯭ꯔꯤ ꯂꯥꯛꯄꯒ ꯏꯄꯥ ꯅꯤꯡꯊꯧꯅ ꯄꯥꯈꯣꯟ ꯁꯤꯕ ꯍꯧꯔꯤꯁꯤꯅ ꯍꯦꯛ ꯂꯥꯛꯄꯒ ꯑꯌꯨꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯅꯍꯥꯟ ꯃꯈꯩ ꯀꯅꯥꯗ ꯍꯥꯏꯖꯥꯠꯅꯣ ꯑꯩ ꯂꯩꯇꯕꯗꯣ ꯐꯅꯗꯤ ꯋꯥꯔꯝꯒꯅꯤꯕꯣ ꯁꯂꯥꯏꯔꯦꯜ ꯃꯅꯥꯎꯒꯤ ꯋꯥꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯏꯅꯥꯎ ꯂꯩꯇꯕꯗꯨꯗ ꯏꯄꯥ ꯅꯤꯡꯊꯧꯗꯣ ꯄꯥꯈꯣꯟ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯉꯥꯎꯗ ꯂꯩꯔꯝꯅꯤ ꯂꯥꯎ ꯆꯠꯂꯁꯤ ꯃꯆꯥ ꯑꯅꯤꯅ ꯇꯨꯡꯗ ꯃꯥꯡꯗ ꯂꯥꯛꯄꯗ ꯎꯕꯗ ꯁꯂꯥꯏ ꯍꯔꯥꯎꯅ ꯃꯆꯥꯕꯨ ꯀꯧꯁꯤꯜꯂꯛꯏ ꯅꯈꯣꯏ ꯂꯥꯛꯂꯤꯗꯅ ꯐꯝ ꯐꯤꯗꯥꯁꯤꯗ ꯉꯁꯤꯗꯤ ꯏꯄꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯏꯄꯥꯒꯤ ꯁꯅꯥ ꯇꯥꯎ ꯅꯍꯥꯛ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯆꯥꯒꯤ ꯅꯇꯤꯛꯅ ꯊꯧꯅꯥꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯏꯄꯥ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯑꯗꯨꯕꯨ ꯏꯄꯥꯗꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯄꯥꯡꯒꯜꯁꯦ ꯃꯌꯦꯡ ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯏꯆꯥꯅ ꯃꯍꯨꯠ ꯑꯃꯨꯛ ꯁꯤꯜꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯄꯥꯅ ꯅꯍꯥꯛꯄꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯂꯦꯞꯂꯦ ꯅꯄꯥ ꯅꯤꯡꯊꯧ ꯊꯧꯖꯥꯜꯒꯤ ꯃꯆꯥꯏꯕꯦꯝꯃ ꯂꯩꯅꯥꯒ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯂꯒꯦ ꯈꯜꯂꯤ ꯃꯁꯤꯗ ꯅꯍꯥꯛꯅ ꯌꯥꯒꯗꯕꯅꯤꯀꯣ ꯁꯂꯥꯏꯔꯦꯜ ꯁꯥꯎꯔꯞꯅ ꯄꯥꯈꯨꯝ ꯄꯤꯔꯛꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯅꯤ ꯍꯥꯏꯕꯤꯒꯅꯨ ꯅꯆꯥ ꯂꯨꯍꯣꯡꯕꯗꯨ ꯉꯝꯖꯔꯣꯏ ꯃꯆꯥꯏꯕꯦꯝꯃ ꯂꯩꯅꯥ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯃꯠꯇ ꯅꯆꯥꯅ ꯋꯥꯈꯜ ꯇꯧꯖꯗꯦ ꯃꯍꯥꯛ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯑꯩꯍꯥꯛ ꯉꯝꯖꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯔꯞ ꯇꯨꯃꯤꯟꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯂꯥꯏ ꯃꯁꯥꯗꯨ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯈꯥꯕꯒꯤ ꯈꯣꯡꯕꯨ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯥꯕꯤꯅ ꯏꯇꯥꯎꯁꯤꯡ ꯍꯟꯗꯛ ꯑꯉꯝꯕꯅ ꯂꯤꯛꯂꯥ ꯐꯥꯒꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯑꯣꯏꯅꯝꯗꯦꯀꯣ ꯊꯋꯥꯏ ꯃꯉꯥꯁꯦ ꯇꯥꯟ ꯆꯥꯗ꯭ꯔꯕꯗꯤ ꯂꯥꯏꯔꯝꯅ ꯌꯧꯕ ꯁꯣꯏꯔꯣꯏꯁꯦ ꯕꯣꯔꯥꯅ ꯑꯣꯏꯅꯦ ꯃꯗꯨ ꯌꯥꯝ ꯆꯨꯝꯈ꯭ꯔ ꯋꯥꯐꯝꯅꯤ ꯅꯨꯄꯤꯗꯤ ꯎꯕ ꯌꯥꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯄꯪꯑꯣꯏꯗ ꯑꯣꯏꯁꯤꯜꯂꯤ ꯃꯇꯨꯅꯦꯅ ꯃꯆꯤꯟ ꯇꯣꯡꯕꯤ ꯃꯌꯥ ꯅꯣꯡꯈꯥꯛ ꯈꯥꯛꯄꯤ ꯉꯥꯛꯇ ꯀꯨꯆꯨꯅ ꯅꯨꯡꯗꯦꯡꯀꯣꯏ ꯃꯥꯟꯕ ꯉꯥꯛꯇ ꯑꯗꯨꯗꯗꯤ ꯄꯥꯝꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯤꯒꯤ ꯄꯣꯝꯁꯥꯅꯕꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯃꯥꯟꯕꯤꯗꯨꯗ ꯀꯣꯏꯇꯥꯟꯒ ꯇꯥꯟꯅꯩ ꯁꯛꯇꯥꯃꯛꯅ ꯏꯁꯤꯡ ꯐꯠꯇꯕꯗ ꯂꯩꯕ ꯉꯥꯃꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯆꯝꯐꯨꯠꯅ ꯍꯥꯏꯒꯨꯝꯂꯗꯅ ꯑꯉꯝꯕꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯊꯤꯁꯨ ꯇꯣꯛꯅ ꯊꯤꯈ꯭ꯔꯕꯅꯤꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯁꯤꯗ ꯃꯁꯛ ꯐꯖꯕꯤ ꯆꯅꯨ ꯅꯤꯉꯣꯜ ꯑꯝꯇ ꯎꯕ ꯌꯥꯗꯦ ꯅꯨꯄꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯌꯣꯡꯆꯥꯛꯇ ꯐꯅꯦꯛꯄꯨ ꯁꯦꯠꯂꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯃꯤꯅꯦꯕ ꯇꯣꯛꯅ ꯆꯣꯛꯈ꯭ꯔꯕ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯤꯠꯇ ꯉꯥꯃꯣꯛ ꯑꯣꯏꯅ ꯎꯔꯦ ꯇꯧꯔꯤꯁꯦ
ꯑꯩꯈꯣꯏꯅ ꯑꯝꯐꯥꯎ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯕꯣꯔꯥꯅ ꯑꯩꯈꯣꯏꯗꯤ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯆꯟꯗ ꯋꯥ ꯉꯟꯇꯥꯅ ꯎꯗꯣꯏꯅꯤ ꯉꯟꯇꯥꯅ ꯂꯩꯔꯝꯂꯦꯟꯗ ꯆꯦꯕꯥꯎ ꯄꯥꯏꯔꯒ ꯆꯠꯇꯣꯏꯅꯤꯅꯦ ꯐꯔꯦ ꯊꯣꯛꯑꯕ ꯑꯃ ꯂꯩꯖꯔꯝꯁꯅꯤ ꯑꯩꯈꯣꯏ ꯍꯦꯟꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯦꯝꯕꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ ꯂꯦꯝꯕꯤ ꯈꯥꯕꯒꯤ ꯈꯣꯡꯕꯨꯗꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯏꯕꯨꯡ ꯈꯣꯏ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯅꯠꯇꯅ ꯋꯥ ꯑꯝꯇ ꯍꯥꯏꯖꯍꯧꯒꯦ ꯊꯕꯤꯅ ꯏꯆꯟ ꯂꯦꯝꯕꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯅꯣ ꯑꯉꯝꯕ ꯈꯥꯕꯗꯤ ꯎꯗꯦ ꯉꯁꯤ ꯂꯥꯛꯇ꯭ꯔꯕ ꯑꯗꯣ ꯏꯕꯨꯡꯁꯤꯡ ꯍꯌꯦꯡ ꯅꯁꯪꯒꯝꯗ ꯊꯦꯡꯅꯁꯤ ꯑꯝꯇ ꯑꯉꯝꯕꯗ ꯇꯝꯕꯤꯌꯨꯀꯣ ꯁꯣꯏꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯅꯆꯟ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯎꯈꯨꯝꯒ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯊꯕꯤꯅ ꯑꯁꯤꯅ ꯀꯔꯝ ꯀꯥꯟꯗꯕꯨ ꯈꯪꯅꯔꯝꯃꯤꯅ ꯇꯧꯔꯤꯁꯤꯅ ꯚꯥꯞ ꯃꯦꯟꯒ ꯇꯥꯕꯗ ꯅꯠꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩ ꯑꯗꯨꯝ ꯉꯥꯎꯔꯒ ꯆꯠꯈꯤꯕꯗꯤ ꯁꯣꯏꯔꯣꯏ ꯆꯝꯐꯨꯠꯅ ꯑꯁꯤꯅꯤ ꯍꯧꯗꯣꯡꯅ ꯁꯪꯒꯣꯝ ꯃꯨꯔꯒ ꯂꯝꯗꯜꯂꯦꯗꯣ ꯃꯁꯤꯅ ꯇꯔꯨꯛ ꯁꯨꯕꯤ ꯑꯣꯏꯔꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯋꯥ ꯋꯥ ꯅꯣꯛꯂꯤ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ ꯈꯣꯝꯕꯤꯅ ꯂꯤꯛꯂꯥꯕꯨ ꯀꯧꯔꯛꯏ ꯂꯤꯛꯂꯥ ꯂꯤꯛꯂꯥ ꯏꯃꯥꯕꯣꯛ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯂꯥꯛꯎ ꯁꯣꯝꯗ ꯑꯃꯨꯛꯇ ꯏꯃꯥꯕꯣꯛ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯉꯟꯗꯕ ꯌꯥꯔꯣꯏ ꯏꯅꯤꯡꯊꯧꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯀꯅꯤ ꯇꯥꯛꯄꯤꯔꯛꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤ ꯂꯥꯡꯂꯤꯕꯁꯦ ꯈꯔ ꯊꯨꯅꯕ ꯏꯆꯥꯁꯨ ꯈꯔ ꯑꯃꯨꯛꯇ ꯌꯥꯎꯁꯤꯜꯂꯛꯎ ꯅꯃꯥꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯈꯛꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯂꯤꯛꯂꯥ ꯆꯥꯛꯁꯦ ꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯆꯥꯁꯤꯡꯒꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯂꯧꯁꯦ ꯂꯤꯛꯂꯥ ꯆꯥꯛꯂꯧꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯦꯝꯕ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯁꯦꯝꯕ ꯂꯣꯏꯔꯕ ꯆꯥꯛꯁꯤꯡꯗꯨ ꯈꯣꯝꯕꯤꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯂꯩꯈꯝ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯨ ꯆꯥꯛ ꯊꯣꯡꯂꯤ ꯂꯤꯛꯂꯥ ꯃꯃꯥꯗ ꯌꯦꯡꯂꯒ ꯋꯥ ꯍꯧꯗꯣꯔꯛꯏ ꯏꯃꯥ ꯑꯩ ꯏꯃꯥꯗ ꯋꯥ ꯑꯃ ꯇꯝꯒꯦ ꯇꯧꯔꯒ ꯑꯗꯨꯃꯛ ꯇꯝꯈꯤꯗ꯭ꯔꯦ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯏꯃꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯎ ꯏꯃꯥ ꯑꯩꯅ ꯍꯟꯗꯛ ꯃꯔꯛ ꯊꯕꯛ ꯆꯠꯄ ꯈꯨꯗꯤꯡ ꯈꯥꯕ ꯍꯥꯏꯕ ꯃꯤꯐꯠꯇꯗꯣ ꯑꯗꯨꯅ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ ꯅꯝꯗꯨꯅ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯤꯕꯁꯦ ꯍꯧꯖ ꯌꯥꯝꯂꯕꯅꯤ ꯑꯩ ꯌꯥꯝ ꯀꯤꯖꯔꯦ ꯏꯃꯥ ꯂꯩꯈꯝ ꯃꯆꯥꯗꯤ ꯏꯉꯪꯉꯪꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯗꯤ ꯋꯥꯐꯝꯗꯨ ꯀꯔꯤꯒꯤ ꯏꯃꯥꯗ ꯇꯝꯗ꯭ꯔꯤꯕꯅꯣ ꯍꯥ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯩꯇꯦ ꯈꯟꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯒꯤ ꯍꯧꯗꯣꯡ ꯃꯩ ꯄꯥꯟꯕ ꯅꯨꯄꯥꯗꯣ ꯍꯦ ꯏꯁꯥꯒꯤ ꯃꯇꯨꯅ ꯍꯦꯛ ꯆꯥꯎꯔꯛꯄꯗ ꯃꯍꯥꯛ ꯑꯩꯅ ꯍꯥꯠꯀꯅꯤ ꯂꯦꯝꯅ ꯁꯨꯛꯊꯥ ꯊꯥꯔꯣꯏ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯏꯃꯥꯁꯨ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯕꯗꯤꯅꯦ ꯊꯕꯛꯇꯣ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯅꯤꯗ ꯉꯁꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯍꯥꯛ ꯀꯥꯎꯕ ꯁꯨꯛꯌꯥ ꯌꯥꯗꯦꯀꯣ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕ ꯅꯥꯏꯇꯣꯝ ꯇꯥꯕ ꯁꯟ ꯀꯩꯅ ꯆꯥꯏ ꯍꯥꯏꯕꯁꯤ ꯀꯥꯎꯕ ꯌꯥꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯥꯏꯇꯣꯝ ꯇꯥꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝ ꯂꯨꯕꯅꯤ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯆꯟꯐꯝ ꯇꯥꯗꯨꯅꯅꯦ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤꯡꯕꯨ ꯍꯨꯟꯗꯨꯅ ꯑꯃꯨꯛ ꯉꯥꯡꯅꯔꯤꯕꯅꯤ ꯐꯔꯦ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯆꯥꯛ ꯆꯥꯔꯁꯤ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯑꯉꯟꯕ ꯑꯌꯨꯛ ꯑꯣꯏꯔꯦꯗꯣ ꯂꯦꯝꯕꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯁꯤꯗ ꯃꯍꯥꯛ ꯊꯕꯛ ꯂꯥꯛꯂꯤ ꯃꯁꯤꯟꯗꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯏꯕꯨꯡ ꯈꯥꯕꯗꯣ ꯂꯩꯔꯝꯂꯕꯗꯤ ꯐꯅꯤ ꯊꯕꯛꯁꯦ ꯈꯔ ꯊꯨꯅ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯠꯂꯤꯉꯩ ꯈꯥꯕꯅ ꯀꯧꯔꯛꯏ ꯂꯦꯝꯕꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯂꯦꯝꯕꯤ ꯆꯠꯂꯤꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯍꯥꯛ ꯌꯥꯝ ꯍꯔꯥꯎꯅ ꯏꯕꯨꯡ ꯑꯉꯝꯕ ꯑꯩꯁꯨ ꯏꯕꯨꯡꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯖꯒꯦ ꯂꯩꯔꯝꯕꯅꯤ ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯅ ꯊꯦꯡꯅꯩꯗꯀꯣ ꯅꯨꯡꯉꯥꯏꯖꯔꯦꯗ ꯂꯦꯝꯕꯤ ꯅꯍꯥꯛ ꯅꯠꯇꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯃꯤ ꯑꯝꯇ ꯂꯩꯔꯣꯏ ꯋꯥꯐꯝꯁꯦ ꯀꯣꯏꯊꯣꯛꯄ ꯀꯥꯟꯅꯗꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯅꯕꯨꯡꯅ ꯂꯤꯛꯂꯥꯗꯣ ꯌꯥꯝ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯈ꯭ꯔꯦꯕ ꯑꯗꯣ ꯀꯔꯤ ꯀꯔꯝꯕ ꯄꯥꯝꯕꯩ ꯇꯧꯔꯒ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯈꯟꯅꯁꯤ ꯑꯗꯣ ꯏꯆꯟ ꯑꯩꯕꯨ ꯎꯅꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯨꯁꯨ ꯅꯕꯨꯡꯗ ꯍꯥꯏꯔꯛꯑꯣ ꯂꯦꯝꯕꯤ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗ ꯑꯩꯅ ꯈꯜꯂꯝꯕꯗꯨꯒ ꯆꯞ ꯆꯥꯟꯅꯔꯦ ꯏꯕꯨꯡꯅ ꯑꯗꯨꯛ ꯅꯨꯡꯁꯤꯖꯔꯒ ꯅꯆꯟꯅ ꯏꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯦ ꯍꯥꯏꯕ꯭ꯔꯣ ꯏꯕꯨꯡꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯖꯕꯗꯤ ꯃꯔꯥꯏꯕꯛ ꯊꯝꯕ ꯁꯥꯠꯄꯅꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯅ ꯃꯈꯨꯠ ꯇꯥꯝꯂꯒ ꯆꯥꯖꯧ ꯍꯥꯏꯕꯅꯤ ꯑꯣ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯅꯆꯟ ꯑꯩꯅꯅꯦ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂꯛꯂꯒꯦ ꯑꯍꯥꯟꯕꯗ ꯃꯍꯥꯛ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯍꯜꯂꯁꯤ ꯑꯗꯨꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯤꯅꯦ ꯏꯕꯨꯡꯅ ꯐꯅꯕ ꯁꯤꯟꯕꯤꯔꯣ ꯐꯔꯦ ꯑꯊꯨꯕꯗ ꯑꯩ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯒꯦ ꯑꯩꯅ ꯏꯕꯨꯡꯕꯨ ꯅꯁꯤ ꯍꯥꯏꯔꯤꯕꯗꯣ ꯋꯥꯐꯝ ꯑꯁꯤꯒꯤꯅꯤ ꯑꯗꯨꯗꯤ ꯅꯆꯟꯁꯨ ꯊꯦꯡꯈ꯭ꯔꯦ ꯆꯠꯂꯦꯀꯣ ꯏꯕꯨꯡ ꯑꯉꯝꯕ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ ꯈꯥꯕ ꯂꯦꯝꯕꯤꯒꯤ ꯋꯥꯁꯤꯗ ꯌꯥꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ ꯂꯦꯝꯕꯤ ꯃꯍꯥꯛꯅ ꯂꯤꯛꯂꯥꯗ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡ ꯀꯨꯞꯁꯤꯟ ꯁꯦꯟꯅꯕ ꯍꯧꯔꯛꯂꯤ
ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯂꯤꯛꯂꯥ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯁꯅꯥ ꯀꯣꯅꯨꯡ ꯂꯥꯛꯂꯤ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯕ ꯍꯧꯅꯈ꯭ꯔꯦ ꯈꯣꯝꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯂꯛꯂꯒ ꯆꯥꯛ ꯊꯣꯡꯕ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯍꯩ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯑꯔꯨꯕ ꯊꯧꯒꯥꯏ ꯑꯃꯒꯤ ꯈꯣꯡꯁꯥꯟꯅꯅꯤ ꯇꯥꯛꯄꯤꯔꯛꯏ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯍꯧ ꯇꯧꯗꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯗꯨ ꯁꯨꯅꯕ ꯂꯥꯡꯂꯤ ꯈꯣꯝꯕꯤꯅ ꯂꯤꯛꯂꯥ ꯂꯦꯝꯕꯤꯌꯥ ꯅꯣꯏ ꯊꯕꯛ ꯂꯣꯏꯔꯕꯗꯤ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯎꯍꯩ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯎ ꯉꯁꯤꯗꯤ ꯊꯕꯛꯁꯦ ꯇꯞꯄ ꯌꯥꯔꯣꯏꯗꯧꯔꯤ ꯃꯈꯣꯏꯅꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯗꯨ ꯌꯥꯎꯁꯤꯜꯂꯤ ꯈꯣꯝꯕꯤꯅ ꯂꯤꯛꯂꯥ ꯅꯍꯥꯟꯒꯤꯗꯨꯝꯅ ꯆꯥꯛꯂꯨꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯁꯤꯜꯂꯨ ꯏꯁꯥꯅ ꯈꯔ ꯏꯁꯨ ꯇꯥꯏꯌꯦ ꯊꯕꯛ ꯇꯧꯕꯗ ꯑꯗꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯡ ꯊꯤꯈ꯭ꯔꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯎꯔꯤꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯂꯨꯁꯤꯡ ꯑꯗꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯝꯂꯤ ꯇꯟꯖꯥꯁꯤꯗ ꯈꯣꯝꯕꯤ ꯀꯧꯔꯛꯄꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ ꯑꯇꯩ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗꯨꯁꯨ ꯃꯍꯩ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯕꯅ ꯑꯃꯠꯇ ꯃꯥꯏ ꯂꯩꯊꯣꯛꯅꯕ ꯐꯪꯗꯕ ꯇꯟꯖꯥꯅꯤ ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯂꯦꯝꯕꯤ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏꯔꯦꯜꯒꯤ ꯆꯥꯛꯂꯨꯛ ꯑꯁꯤꯗ ꯁꯥꯡꯂꯕ ꯃꯁꯝ ꯑꯃ ꯂꯣꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯎꯍꯧꯗ꯭ꯔꯦ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯂꯥꯛꯇꯨꯅ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯆꯥꯛꯃꯥꯡ ꯑꯗꯨꯗ ꯄꯨꯂꯞ ꯃꯥꯒꯤ ꯃꯐꯝꯗ ꯐꯝꯗꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯁꯂꯥꯏꯔꯦꯜ ꯃꯍꯥꯛꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯛ ꯍꯦꯛ ꯇꯧꯕꯒ ꯁꯥꯡꯂꯕ ꯁꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯛꯂꯛꯏ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯃꯍꯥꯛꯅ ꯂꯥꯎꯔꯛꯄꯁꯤꯗ ꯆꯥꯔꯤꯕ ꯃꯌꯥꯝꯗꯨ ꯏꯈꯪ ꯈꯪꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯉꯁꯤ ꯑꯩꯒꯤ ꯆꯥꯛꯁꯤ ꯀꯅꯥ ꯁꯦꯝꯕꯒꯦ ꯌꯥꯝ ꯊꯨꯅ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯈꯣꯝꯕꯤ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯆꯥꯛ ꯑꯗꯨ ꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯁꯦꯝꯈꯤꯕꯅꯤ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯕꯤꯕꯒꯦ ꯅꯅꯥꯏꯗ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯕꯤꯌꯨ ꯁꯂꯥꯏꯔꯦꯜ ꯑꯁꯥꯡꯕ ꯁꯝ ꯑꯗꯨ ꯎꯠꯂꯒ ꯁꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯆꯦꯛꯁꯤꯟꯗꯕ ꯃꯤꯕꯨ ꯀꯔꯤꯒꯤ ꯊꯕꯛ ꯍꯥꯞꯂꯤꯕꯅꯣ ꯍꯧꯖꯤꯛꯃꯛ ꯂꯤꯛꯂꯥ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯀꯧꯔꯧ ꯆꯠꯂꯣ ꯈꯣꯝꯕꯤ ꯂꯤꯛꯂꯥꯕꯨ ꯀꯧꯔꯨꯗꯨꯅ ꯑꯅꯤꯃꯛ ꯁꯂꯥꯏꯔꯦꯜꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤ ꯂꯤꯛꯂꯥ ꯀꯤꯈꯤꯕꯅ ꯃꯁꯥ ꯄꯨꯡꯕ ꯅꯤꯛꯂꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ ꯃꯔꯨ ꯂꯨꯛꯅ ꯂꯩꯔꯤ ꯍꯦ ꯂꯤꯛꯂꯥ ꯍꯥꯏꯁꯤ ꯅꯪꯂꯥ ꯃꯥꯅꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏꯔꯦꯜ ꯃꯃꯤꯠ ꯑꯅꯤꯅ ꯈꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯆꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯐꯝꯁꯤ ꯅꯍꯥꯛꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯅꯁꯛ ꯑꯗꯣ ꯎꯠꯂꯛꯀꯅꯨ ꯅꯍꯥꯛ ꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯤ ꯉꯥꯛꯄꯤꯔꯕꯅꯤ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯐꯪꯒꯗꯕꯅꯤ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯃꯥꯡꯗ ꯅꯪ ꯀꯨꯏꯅ ꯂꯦꯞꯀꯅꯨ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ ꯇꯥꯎ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯔꯤ ꯃꯇꯥꯃꯛꯇ ꯃꯐꯝ ꯑꯁꯤ ꯊꯕꯛ ꯌꯥꯎꯕ ꯌꯥꯔꯣꯏ ꯃꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯂꯩꯈꯝ ꯃꯁꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯨꯟꯁꯤꯟꯗꯨꯅ ꯀꯞꯅ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯀꯞꯆꯕ ꯅꯠꯇꯅ ꯂꯦꯝꯕꯤ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯄꯟꯊꯦꯡꯂꯤ ꯇꯁ ꯀꯝꯗꯧꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯤ ꯂꯦꯝꯕꯤ ꯑꯩꯅ ꯀꯥꯞꯄ ꯇꯦꯟꯕꯨ ꯄꯥꯟꯗꯦ ꯍꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯖꯔꯤꯗ ꯑꯣꯟꯊꯣꯛꯅ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯔꯨ ꯂꯨꯖꯕꯕꯨ ꯋꯥꯏ ꯁꯪꯉꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯒꯤ ꯈꯣꯡꯗ ꯌꯨꯔꯝꯕ ꯇꯨꯝ ꯑꯃ ꯁꯠꯇꯣꯛꯈꯤꯕꯁꯤꯗꯤ ꯌꯥꯡꯉꯤꯗ ꯏꯁꯥꯁꯦ ꯈꯣꯝꯕꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤ ꯃꯤ ꯑꯃꯠꯇꯗ ꯀꯥꯏꯖꯗꯕ ꯂꯥꯟꯖꯗꯕ ꯃꯃꯥ ꯃꯆꯥꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨ ꯈꯨꯝꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯀꯥꯍꯠꯇꯨꯅ ꯀꯞꯇꯨꯅ ꯆꯠꯈꯤꯕꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤ ꯑꯁꯦꯡꯕ ꯆꯨꯝꯕ ꯆꯞ ꯆꯥꯅ ꯊꯤꯗꯣꯛꯀꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ ꯂꯦꯝꯕꯤꯅ ꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯕ ꯁꯛꯐꯝꯗ ꯂꯩꯕꯁꯤꯗ ꯈꯣꯝꯕꯤ ꯂꯦꯝꯕꯤꯗ ꯌꯥꯝ ꯆꯤꯡꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯁꯣꯝꯗꯅ ꯂꯤꯛꯂꯥ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯃꯁꯤ ꯂꯦꯡꯗ ꯉꯁꯤꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤ ꯃꯁꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯏꯕꯦꯝꯃ ꯂꯩꯈꯝꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯂꯤ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯏꯃꯥꯁꯨꯅꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯏꯃꯥꯅ ꯁꯨꯝ ꯈꯟꯕꯗ ꯃꯤꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯩꯈꯣꯏꯕꯨ ꯌꯥꯅꯤꯡꯗꯕ ꯃꯤ ꯑꯣꯏꯔꯝꯂꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇ ꯏꯃꯥꯒ ꯌꯥꯅꯗꯕꯁꯨ ꯂꯩꯈꯤꯗ꯭ꯔꯤ ꯐꯔꯦ ꯇꯣꯛꯂꯁꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯂꯤꯛꯂꯥꯒꯤ ꯄꯤ ꯑꯗꯨꯅ ꯃꯥꯂꯦꯝ ꯂꯩꯗ ꯇꯨꯞ ꯇꯨꯞ ꯇꯥꯔꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯤꯛ ꯆꯤꯟꯗꯅ ꯂꯠꯂꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯅꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯤꯒꯤ ꯑꯋꯥꯕꯗꯤ ꯎꯕ ꯍꯩꯇꯦ ꯃꯁꯤꯅ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕꯗꯣ ꯍꯦꯃꯤ ꯐꯠꯇ ꯅꯪꯁꯨ
ngasi nay kai ba phangli ba sigo nang su phang ba oyo ai na kanagi ba phamda kai sa da bi asya ba mak ta oi ra ba ti ai ba ma se miri ba mang na kang sa asya hai tu na kapli leikham na madumak lep na phang mo oi sa no khaba Likla na sana konungdagi tanthokre tabada pasado haraubana loikre khaba lembi da thabak mai paklakpagi ne haidana selmayam ma piri selmayam da ubada lembi haraubana masadu itaw tawsai asumna matam khara su hokre haujikti likla gi mama masani du singda kaduna singjayan masani singai du kaithel da mu yolaga madudagi phanglakpa seladuna mama masani gi hingnabagi lambi oiri adubu Sarani sana bu hotnabada yamna wana chaba haibdo oire nongmata mabuk thana sajaba haibdo di phangchi nongmagi phibam lusilakpa haibdo oire lekham masadu ison sonjili wakhal nungai tabe hen khibana leita lairabagi chaina bu khangadra masasi gi bu khangadra makok thakta razali sing tarakpaga chapmana khre ima asidi ei tumda chalurage ima yumda pothadu leiramno ei ida leisi horaga chapminarage ko ima Pare, adom na tawro. Natom tadi chat kanuko. Liklado. Hoy. Hayram laga mahak matalay si hubalaki. Italay bro. Mapanas dam da thoro ita. Laysi matalik lagi konjil tabada yam haraw na. Hula ila Lahaw ita. Ay su ngasay makay italak prahay na ngayram madi. Langman dabaduda ay sa imong dasangaba. Lao, jalasi. Asi hairaga sing taba lambi duda gamgam asum lakpana sing yoraduna pamel singza adu yan bahuri somdana mapai bungo salaina luhongnabagi giri taksilakpana salaira tawpham khangdana mataw mairiga punna ngahak awa potharasi haina duna jinglomda yanggoi sagol adu thauduna jinglomda lai makoi anisu jingi thelama laribaduda karaktuna pamel uzaw amagi makhada phamli salairena ida ai hoji ko yam sare Ipaning thawna khalisibu karino haibani ai saroklabadi afabam ta oiroi masi khangji wakhaldo ongta saning tagose asawbana afaba fol purak pangamloi kari karam tawsi ge haibado khanasi ai khoi ngang natre asimagna ipaning thawna thabak thoramse bai khalaklibani karamba mapa mamana masabu afaba oihaning da baleram gadage nang sung tumuna khan taw masagi mangna bakaksin de haibase Nangsu karama kaidi kanglamgani khani chumi adubu aina su pam-pamdaba nongmutasu marup amadagi hena khandaba nupiduga karamna pusi khuloi oigani aisu pam-pamde ayum palaroi khani aina khoidajabi sangduni golamta leitre maitrabak asida aigi ihut ire aigi nau samaduna silasanu masina pumnamakki afaba oigani khani aidi mado yarakadau mane mado oiruda wani ko salairel Mairigi wasida saurap tauna tumi leikre wa makha khumlakhitre salairen hoina lairiba mafam asiga lila hoina lairiba siga yamna lapnabadi nate napi singnana khankibagi unadabani leisina ita nata haidi uthokna warida yaktang phamkisi haibabu kari khalibagi hoita pothakisi asi haiduna anidu pothari leisina haima sidi chingi ningtibi leirang inge leinini kanade sidi Isaidam saktoke leirang mabu ubasidi kayada makalamlibano asi hairaga isai sai Jingda shatpi ingilai jinnadana kinkiba ho kalagi ho kalagi de aina kendi do malang bana humbagi ho kin bani de tas kamdawi Likla matagi mataw sida thawai tana nokle
ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯂꯤꯕꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕꯅꯤ ꯃꯩꯔꯤꯅ ꯐꯖꯩ ꯏꯁꯩꯁꯤꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒ ꯅꯧꯏꯗ ꯀꯅꯥ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯃꯁꯛ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ ꯆꯝꯂꯧ ꯌꯦꯟꯁꯥꯡ ꯍꯦꯛꯄ ꯂꯥꯛꯄ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯅꯣꯛꯇꯨꯅ ꯁꯤꯡ ꯀꯣꯛꯊꯣꯡ ꯐꯥꯔꯗꯨꯅ ꯀꯨꯝꯊꯔꯛꯄ ꯇꯥꯟꯖꯥꯅꯤ ꯃꯁꯛꯇꯤ ꯐꯖꯅ ꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯎꯔꯤ ꯃꯩꯔꯤꯅ ꯃꯥꯁꯨ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯃꯁꯤꯕꯨ ꯏꯆꯟ ꯂꯤꯛꯂꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯂꯤꯛꯂꯥ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯑꯣ ꯀꯣꯅꯨꯡꯗ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯁꯨꯝ ꯁꯦꯝꯕꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯪꯅ ꯇꯥꯟꯊꯣꯛꯈꯤꯕꯗꯣ ꯑꯗꯨ ꯂꯤꯛꯂꯥ ꯀꯧꯕꯅꯤ ꯁꯂꯥꯏꯔꯦꯟ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩꯔꯤ ꯁꯂꯥꯏꯔꯦꯟ ꯃꯍꯥꯛꯅ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯅ ꯁꯦꯠꯂꯤꯕ ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜ ꯀꯣꯛꯇꯅ ꯄꯥꯃꯦꯜ ꯁꯤꯡꯖꯥ ꯀꯣꯛꯊꯣꯡꯄꯨ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥꯅ ꯄꯣꯛꯉꯩꯗꯒꯤ ꯑꯋꯥ ꯃꯁꯛ ꯈꯪꯂꯛꯇꯕ ꯁꯂꯥꯏꯔꯦꯟ ꯅꯨꯖꯥꯁꯤꯕꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯥꯈꯪ ꯑꯣꯏꯕ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯛꯂꯤ ꯅꯨꯖꯥ ꯃꯥꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯄꯣꯛꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯄꯨ ꯃꯥꯒꯤ ꯊꯧꯏꯟꯁꯤꯟꯅ ꯃꯩꯔꯤꯅ ꯂꯤꯛꯂꯥ ꯏꯆꯟꯕꯨ ꯁꯤꯡ ꯆꯟꯕ ꯂꯥꯛꯑꯝꯃꯤꯕ꯭ꯔꯣ ꯂꯤꯛꯂꯥ ꯃꯥꯕꯨ ꯈꯪꯍꯧꯗꯅ ꯀꯧꯔꯛꯄꯁꯤꯗ ꯏꯉꯉꯛꯅ ꯑꯉꯝꯕ ꯍꯣꯏ ꯅꯆꯟ ꯑꯩꯈꯣꯏ ꯁꯤꯡ ꯆꯟꯕ ꯂꯥꯛꯆꯔꯝꯕꯅꯤ ꯑꯗꯨꯗꯤ ꯅꯆꯟ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯕ꯭ꯔꯕ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯁꯂꯥꯏꯔꯦꯟ ꯂꯤꯛꯂꯥꯅ ꯆꯠꯈꯤꯕꯗꯨ ꯃꯃꯤꯠꯀ ꯀꯨꯞꯄ ꯀꯥꯎ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤ ꯂꯦꯡꯗ ꯃꯇꯥꯎꯒꯤ ꯃꯇꯧ ꯎꯕꯗ ꯃꯩꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯋꯥ ꯌꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯑꯃꯨꯛ ꯇꯥꯟꯁꯤꯜꯂꯣꯁꯤ ꯃꯩꯇ꯭ꯔꯕꯥꯛꯁꯤꯗ ꯏꯇꯥꯎꯒꯤ ꯇꯥꯂꯣꯏ ꯁꯥꯐꯣꯡꯂꯛꯄ ꯃꯥꯜꯂꯤ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯎꯔꯨꯕ ꯑꯩꯅ ꯏꯀꯥꯏꯕꯗ ꯃꯇꯥꯔꯦ ꯇꯧꯔꯤꯁꯤ ꯃꯥꯒꯤ ꯃꯤꯡꯗꯣ ꯂꯤꯛꯂꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯑꯁꯤꯒꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤꯁꯦ ꯑꯩꯒꯤ ꯑꯣꯏꯌꯨ ꯇꯝꯕꯤꯔꯝꯂ ꯃꯥꯜꯂꯤ ꯅꯣꯡꯗꯝꯕ ꯃꯥꯅ ꯃꯥꯕꯨ ꯎꯔꯨꯕꯁꯤꯗ ꯑꯩ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯑꯣꯜꯂꯤꯗ ꯅꯨꯄꯥꯁꯦ ꯅꯨꯃꯤꯠꯂꯩꯒ ꯆꯞ ꯃꯥꯟꯅꯔꯗꯅ ꯁꯛꯇꯥꯁꯤꯒ ꯑꯣꯟ ꯆꯥꯕꯁꯤꯗꯤ ꯃꯇꯥꯎꯒꯤ ꯋꯥ ꯑꯁꯤꯗ ꯁꯂꯥꯏꯔꯦꯟ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯈꯥꯕꯅ ꯂꯤꯛꯂꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯑꯣꯏꯁꯤꯒꯦ ꯍꯥꯏꯕꯒꯤ ꯂꯥꯂꯣꯡ ꯁꯤꯟꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯇꯥꯎ ꯑꯩꯒꯤ ꯈꯣꯡꯕꯨꯁꯤꯡ ꯍꯟꯗꯛꯇꯤ ꯂꯤꯛꯂꯥꯕꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯁꯦ ꯍꯥꯏꯒꯅꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯌꯥꯔꯛꯂꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯅꯝꯗꯨꯅ ꯐꯥꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔ ꯋꯥꯁꯛꯅꯤ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯕꯗꯤ ꯁꯣꯔꯥꯔꯦꯟꯁꯦ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯣ ꯆꯝꯐꯨꯠꯅ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯈ꯭ꯔ ꯋꯥꯐꯝꯅꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯉꯥꯔꯣꯏ ꯁꯕꯥꯟꯗ ꯂꯝ ꯌꯧꯕꯤꯅꯤ ꯀꯨꯆꯨꯅ ꯁꯅꯥ ꯑꯍꯤꯡꯕ ꯀꯨꯆꯨ ꯑꯋꯥꯠꯄ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯃꯉꯣꯟꯗ ꯃꯁꯤꯗꯅꯤ ꯑꯩꯅ ꯉꯥꯎꯔꯤꯁꯤ ꯐꯖꯕꯤ ꯃꯥꯅ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯔꯗꯤ ꯂꯥꯏ ꯈꯨꯗꯤꯡ ꯑꯆꯧꯕꯝ ꯆꯥꯔꯕꯁꯨ ꯎꯛꯀꯗ ꯃꯥꯟꯗꯦ ꯃꯥꯒꯤ ꯃꯁꯛ ꯌꯦꯡꯅ ꯆꯥꯕꯅꯤꯅ ꯊꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯇꯞꯅ ꯁꯣꯜꯂꯤ ꯁꯛꯇ ꯑꯁꯤꯒ ꯅꯨꯄꯤ ꯐꯖꯕꯒ ꯄꯥꯝꯁꯥꯗꯅ ꯍꯨꯏ ꯆꯥꯅꯤꯅ ꯍꯔꯥꯎꯔꯒ ꯍꯨꯏꯒꯪ ꯇꯗꯅ ꯇꯣꯛꯄꯗꯨ ꯄꯣꯠꯅꯤꯗ ꯑꯁꯤꯒꯤ ꯀꯨꯆꯨ ꯁꯦꯡꯗꯕꯁꯦ ꯑꯃꯨꯛꯀꯊꯤ ꯏꯆꯥꯎ ꯃꯥꯟꯕꯁꯦ ꯁꯂꯥꯏꯅ ꯇꯥꯎꯁꯤꯁꯨ ꯅꯪꯁꯨ ꯅꯆꯥ ꯏꯕꯨꯡꯉꯣꯁꯤꯕꯨ ꯀꯔꯝ ꯇꯧꯁꯤꯒꯦ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯨꯔꯒꯅ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯅꯔꯣꯏ ꯃꯅꯥꯎ ꯑꯁꯤꯗ ꯑꯣꯏꯅ ꯃꯔꯥ ꯂꯧꯕꯤꯍꯧꯔꯣ ꯍꯦꯛꯇ ꯑꯃ ꯍꯥꯏꯔꯛꯀꯅꯤ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯀꯗꯣꯏꯅꯤ ꯃꯁꯤꯗꯅꯤ ꯑꯩꯅ ꯋꯥꯔꯤꯕꯁꯤ ꯀꯣꯅꯨꯗ ꯈꯪꯗ꯭ꯔꯦ ꯀꯔꯤꯕꯨ ꯇꯧꯒꯗꯕꯅꯣ ꯑꯩꯅꯁꯨ ꯍꯥꯏꯕ ꯌꯥꯕ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯃꯇꯝ ꯈꯔ ꯌꯦꯡꯂꯁꯤ ꯈꯟꯖꯔꯤꯕ ꯏꯅꯤꯡꯊꯧ ꯁꯂꯥꯏꯅ ꯃꯇꯝ ꯈꯔ ꯉꯥꯏꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯄꯥꯝꯃꯒ ꯇꯥꯌꯣꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯠꯇꯕ ꯑꯇꯣꯟꯕ ꯖꯥꯠ ꯑꯣꯏꯅ ꯄꯨꯔꯛꯀꯗ꯭ꯔꯥ ꯁꯤꯒꯤ ꯑꯩ ꯋꯥꯗꯕ ꯉꯝꯗꯦꯅꯦ ꯃꯔꯤꯜ ꯈꯥꯈ꯭ꯔꯕ ꯏꯆꯥꯅꯤ ꯃꯥꯅ ꯅꯤꯡꯈꯤꯕꯗ ꯐꯪꯗꯅ ꯇꯣꯛꯇꯕ ꯏꯆꯥꯅꯤꯗꯣ ꯐꯔꯦ ꯅꯍꯥꯛꯅꯁꯨ ꯊꯦꯝꯅꯧꯗꯨꯅ ꯍꯦꯛ ꯍꯣꯠꯅꯧꯀꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥ ꯂꯩꯁꯤ ꯆꯤꯡ ꯇꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡ ꯌꯧꯔꯛꯂꯤ ꯑꯅꯤꯗꯨ ꯆꯤꯡꯒꯤ ꯌꯥꯏꯄꯜ ꯂꯣꯛꯂꯩ ꯄꯨꯂꯩ ꯀꯟꯅ ꯊꯤꯔꯤ ꯃꯈꯣꯏꯅ ꯁꯨꯝꯅ ꯆꯝꯂꯧ ꯌꯦꯟꯁꯥꯡ ꯊꯤꯔꯤꯉꯩ ꯈꯥꯕꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯂꯤꯛꯂꯥ ꯌꯥꯏꯄꯜ ꯍꯦꯛꯏꯔꯣ ꯑꯩꯗꯤ ꯀꯌꯥꯗ ꯋꯥꯔꯨꯔꯤ ꯅꯍꯥꯛ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ ꯑꯩꯒ ꯋꯥꯔꯤꯝꯇ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯑꯩꯁꯨ ꯆꯝꯂꯧ ꯌꯦꯟꯁꯥꯡ ꯊꯤꯕꯗꯣ ꯌꯥꯎꯕꯤꯔꯛꯀꯦ ꯏꯕꯨꯡ ꯈꯥꯕ ꯑꯩꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯀꯩꯁꯨ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯀꯌꯥꯔꯛ ꯄꯥꯎꯈꯨꯝ ꯄꯤꯖꯈ꯭ꯔꯦ ꯑꯃꯨꯛ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯃꯤꯅ ꯎꯔꯒ ꯐꯖꯔꯦ
ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯅ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯁꯨ ꯇꯧꯕꯤꯒꯅꯨ ꯍꯩ ꯑꯗꯨꯗꯤ ꯂꯣꯏꯅ ꯁꯣꯏꯔꯦ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯗꯤ ꯑꯩꯒꯤ ꯊꯥꯂꯣꯏ ꯑꯇꯣꯝꯕꯤꯅꯤꯀꯣ ꯃꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯅꯝꯗꯨꯅ ꯐꯥꯔꯒ ꯌꯨꯝꯗ ꯄꯨꯈꯤꯕꯗ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯖꯕ ꯉꯝꯒꯗꯒꯦ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪ ꯍꯔꯥꯎꯅ ꯌꯥꯍꯧꯕꯅ ꯐꯅꯤ ꯈꯜꯂꯨ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯤ ꯂꯩꯁꯤꯅ ꯑꯉꯝꯕ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯁꯥꯏꯅꯣ ꯃꯁꯥ ꯌꯥꯗꯕ ꯅꯨꯄꯤꯕꯨ ꯅꯝꯗꯨꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯟꯒꯅꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯃꯤꯒꯤ ꯋꯥꯈꯜ ꯈꯔꯁꯨ ꯆꯦꯟꯕꯤꯌꯨ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯑꯉꯝꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕꯁꯨ ꯐꯩ ꯍꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯃꯐꯝꯁꯤꯗ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯑꯝꯃꯨ ꯍꯥꯏꯕ꯭ꯔꯥ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯊꯕꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯨ ꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯩꯁꯤꯕꯨ ꯎꯗꯨꯗ ꯄꯨꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯂꯤꯛꯂꯥ ꯆꯦꯟꯁꯤ ꯆꯦꯟꯉꯝꯗ ꯇꯨꯃꯤꯟ ꯀꯞꯇꯨꯅ ꯃꯇꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯂꯤꯛꯂꯥ ꯀꯞꯅ ꯀꯞꯅ ꯌꯥꯝ ꯁꯥꯎꯅ ꯍꯦ ꯁꯥ ꯅꯪꯕꯨ ꯃꯤꯔꯣ ꯅꯪꯗꯤ ꯃꯇꯨ ꯄꯥꯟꯕ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯟꯕ ꯃꯤꯅꯤ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯂꯦꯞꯅ ꯊꯥꯔꯣꯏ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤꯍꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯈꯥꯕꯅ ꯍꯣꯏ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯐꯖꯅ ꯍꯥꯏꯕꯗ ꯃꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯈꯣꯛꯇꯒꯤ ꯄꯠꯊꯠꯂꯒ ꯅꯥꯞꯄꯁꯤꯗ ꯆꯤꯟꯖꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯅꯪ ꯑꯩꯁꯦ ꯁꯥꯅꯤ ꯍꯥꯏꯔꯕꯅꯤꯅ ꯁꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠꯇꯣ ꯆꯠꯄ ꯇꯥꯔꯦꯗꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯪꯒꯨꯝꯕꯤꯗꯤ ꯀꯗꯥꯏꯗ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯒꯅꯤ ꯅꯪꯅ ꯀꯔꯣꯝꯗ ꯆꯠꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯣ ꯐꯖꯕꯤ ꯅꯪꯗꯤ ꯈꯥꯕ ꯑꯩꯒꯤꯅꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯂꯤꯛꯂꯥꯒꯤ ꯈꯨꯖꯦꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯕ ꯍꯧꯏ ꯑꯩꯕꯨ ꯊꯥꯗꯣ ꯃꯤꯐꯠꯇ ꯑꯩꯕꯨ ꯊꯥꯗꯣ ꯁꯥ ꯑꯩꯕꯨ ꯊꯥꯗꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯈꯥꯕꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯤꯡꯕ ꯂꯦꯞꯇꯦ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯁꯤꯗ ꯁꯂꯥꯏꯔꯦꯟ ꯃꯩꯔꯤ ꯃꯈꯣꯏꯅꯤꯁꯨ ꯇꯥꯏ ꯃꯈꯣꯏꯁꯨ ꯆꯤꯡꯌꯥꯁꯤ ꯐꯥꯎꯗꯨꯅ ꯂꯣꯏꯄꯣꯠ ꯈꯣꯝꯂꯨꯔꯒ ꯍꯜꯂꯛꯄꯅꯤ ꯃꯩꯔꯤꯅ ꯏꯇꯥꯎ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤ ꯆꯤꯡꯊꯛꯇꯅꯤ ꯃꯁꯦ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯁꯣꯏꯗꯅ ꯌꯥꯎꯔꯝꯂꯅꯤ ꯀꯝꯗꯧꯁꯤꯒꯦ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯁꯂꯥꯏꯔꯦꯜꯅ ꯃꯗꯨꯅ ꯐꯔꯅꯤ ꯍꯩ ꯂꯥꯏꯃꯤꯁꯥ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯇꯥꯔꯤꯕ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯜꯂꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ ꯁꯣꯏꯕ ꯌꯥꯗꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯤꯡꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯈ꯭ꯔꯦ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯈꯣꯏꯁꯨ ꯆꯤꯡꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯩꯁꯤꯁꯨ ꯎ ꯑꯃꯗ ꯄꯨꯟꯗꯨ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯤꯕꯨ ꯊꯥꯗꯣꯛꯂꯦ ꯏꯆꯟ ꯇꯥꯕ꯭ꯔꯣ ꯏꯆꯟ ꯅꯕꯨꯡꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯗꯤ ꯅꯃꯤꯠꯇꯨꯝꯗ ꯄꯥꯡꯊꯣꯛ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯂꯩꯁꯤꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯀꯞꯅ ꯀꯞꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯑꯃꯗ ꯆꯤꯊꯗꯅ ꯇꯝꯂꯤ ꯏꯕꯨꯡꯁꯤꯡ ꯃꯤꯐꯠꯇ ꯈꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯏꯇꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯦ ꯁꯣꯏꯗꯅ ꯆꯩꯔꯛ ꯄꯤꯔꯗꯧꯅꯤ ꯏꯕꯨꯡꯈꯣꯏ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯈꯥꯕꯅ ꯂꯥꯎ ꯅꯪꯕꯨ ꯀꯅꯥꯅ ꯀꯟꯕꯤꯕꯒꯤ ꯌꯦꯡꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯕꯨ ꯁꯔꯥꯛ ꯇꯝꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯛꯄ ꯇꯥꯟꯖꯥꯅꯤ ꯈꯥꯕ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯂꯤꯛꯂꯥ ꯇꯨꯡ ꯑꯁꯨꯝ ꯍꯟꯗꯨꯅ ꯆꯠꯂꯤ ꯁꯂꯥꯏꯔꯦꯜꯅ ꯈꯥꯕꯒꯤ ꯂꯨꯁꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯄꯥꯏꯁꯤꯟꯈꯤ ꯃꯍꯥꯛ ꯑꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯥꯟꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯒꯨꯝ ꯉꯥꯡꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯈꯥꯕꯕꯨ ꯐꯨꯕ ꯍꯧꯔꯛꯂꯤ ꯃꯩꯔꯤꯅ ꯅꯣꯛꯐꯦ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝ ꯐꯨꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯗꯨ ꯆꯠꯂꯒ ꯊꯦꯡꯒꯦ ꯇꯧꯔꯛꯄꯗ ꯃꯩꯔꯤꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯥꯈ꯭ꯔꯦ ꯏꯇꯥꯎ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯆꯩꯔꯥꯛꯇꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯄꯤꯁꯠꯅꯨ ꯃꯊ꯭ꯋꯥꯏꯗꯤ ꯉꯥꯛꯄꯤꯔꯁꯤ ꯁꯂꯥꯏꯔꯦꯟ ꯃꯈꯦꯠ ꯑꯗꯨ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯅꯣꯡꯈꯥꯛꯄꯒꯨꯝꯅ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ ꯅꯆꯠ ꯑꯁꯤꯒꯤ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛ इखुद असिना हंजिन हंजिन थांग असिना थिंदुन हाटलबसु अईगी अपेन हाइबदु पोक्लोय हे सा नंगुम कैसु लेतबा सादुम नंगनसु लेमुहुगी थौरंगबसु साइ खाबा फुबा हेमनखिबना ग्यान मांगदुना लेमाइदा तादु लेरी महाका लोइनरकबसिंग अदुसु लानमिसिंग अदुना फादुना फुरर मतुंग वाहंग पाहुंग तौबदा हौजिक्ति पुमनमक खंगले मखोइबु फादुना कोनुंग तमना पुख्रे लिकला मसादो पाखतखिबना थक निंगना खांगली मिलु पिरांग मासु लेपा लेतुना सिंथारी मैरीना
Isan kigano hojikti kaisu tawroi asado ongta saning ta kusi likla kapna pakhum pire ibu kasi ibong ko'y laglam trabadi mi patasiki makuta taram lagadamani ay punsi kari oiram gani ibong singna ibu ano mapok na mapibiri nandiyan na kurum sabi Asihaytuna khurumli salairel liklagi mataw yengba ngamda mamit anidu chena usinduna awhabdu khangli mahangna konungdagi tanthoklamdrabadi asi thokliba thokdok asi thoklamdabasu yai khanduna ningamdana haijari madum tumin kanalai masi huise yamtuna buko aduga kaisum sangna thamko ida ikhoisu chanab tawsi makoinibu yum phawba ikhona thilamasi Thazadaba matawgi wahaisida nokfei tawna mairina hoi likla wangtharo chanab tawsi thengkri asum tawna mata anidu mataw ani nangak senduna mayum mai kaidi lakli laisibu mayumda thambiramlaga makoi liklagi mayumda makoi humdu sanglei leikham masana nusu ungsana lakpa ubada ipapa khan hangjare mama madi salari lakpa sida amuke hena pakhatkri masai bungo nanai agi isana pisina kari asoiba taramlabaki mama ingonda amukta haibiyo haidna khurumli salairena ima hogatbiyo adumna lana ubigano kaisu arama thabak tawkhiba leite isana pina asi haraga ngasai thokhiba thakdok pumba amada sithadana pawdamli madugi mi phattaduna imai sada yetpase yetlida masai bungo mahakpo tahak chairak pibiyo haiduna kaptuna haizari mairina oima soidan pigani adudi khoisu thengkhri lawjaragi asi hairamlaga adumak chatkri sana konungdani matam kuinadagi haina singna lotun leiraklabi lembi maralgi matik saba chairak piduna kaisum sangde thamkhri numidangi matamni salairen mamai bemagi kada sanglatli masani tha thajadan sanglakpasida masabu taram na kausilei imagi sana law isabu imada kari haining balaibano ima sisa nasana ngasi haizagadori wase yabidaba tawbigano mase nasagdi lepjarabani amuk hana khomkham sisu honglaroidaba mafamdo mayek sena tamku hana ima soidan yage ai liklabu aigi taloi oige khankhre aduna ima sijana ipaning thauda au taibiyo likla haibadi kanano karama ningthaugi mazaibi amano ningthaugi mazaibi manate konung asida nasum semlambe dubani nasana haijaribasi kono masagi wasida yamna ngakna ha karino ni imagi sana madubu karamna oithokani wafamdo napaning thongni yarakani haiba imadi thajade othokna lu tawrida phare isana harabanina ima haiduna yenglage masidi ipaning thongni yaraktaw thoklubaso aidi mahak natana atopa nupi amtaga luhonglarima asi hairamlaga gamgam satkre mama kono masabu tumin yenglaga lehawi ayuki matamni kono mazai bungogi pawdu salaida tamni wafam asi tabada mahak yamna sauningli kari haiba aduk izat taba aigi sanaba lukhak senbi minai nupi mabu mataw karamna leiboigani mado oithoktabani ikhoigi mai khajik phawu yengte mahakna aningba pamda tawbasibu masibu chumlibro lukhrabi ayuk zarga numidang henbi utta duraga waido hobi laira sudat nabi masadubo aigi ma oibadi aigi punsi lei makhaidi oithoktabani ai hosibu mahaki luhongnaba silagani mana yagire yaragera ai lebak asigi ningthawni ai yathang ingadabani maha asi haraga sauna satkre wafam asi aron manai amana tamduna mazaibe malainasu pawdu khangli kaisu leitabi komit khudangdagi horakpi mahagumbina ai mayak leizabasu sai khangani dana aina kari taruk phaibato mayak sengna khangan batari hausikti kanalai hausik mag ai likla haibiduk andaba pami chanaba thorang loiro asumna manai masen kharaga loinaduna mahak tuminna liklagi mayum tamna lakli sumanga sida leplaga kaurei yum asibu kana leibage amta thokpiro likla mapanda mina kaurakpasida mahak prabuk thorei masaibe ma itha thasada lakbibu kari leirabage takpiyo he nangla likla harise
ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯕꯤꯔꯕꯅꯣ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯂꯤꯛꯂꯥꯅꯤ ꯅꯍꯥꯛꯁꯨ ꯇꯥꯔꯝꯂꯒꯅꯤ ꯑꯩꯒ ꯃꯖꯥꯏꯕꯨꯡꯒ ꯁꯂꯥꯏꯔꯦꯜꯒ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯁꯤꯗ ꯅꯍꯥꯛꯅ ꯅꯇꯤꯛ ꯅꯄꯥꯁꯨ ꯅꯠꯇꯕꯗ ꯃꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯗꯨꯗ ꯀꯔꯤꯒꯤ ꯏꯔꯥꯡ ꯇꯧꯁꯤꯟꯗꯨꯅ ꯏꯔꯥꯡꯒꯤ ꯂꯥꯡ ꯊꯥꯛꯂꯤꯕꯅꯣ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯒꯗꯧꯔꯤ ꯑꯗꯨꯒ ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯅꯪ ꯂꯩꯔꯤꯕꯅꯤꯅꯦ ꯂꯤꯛꯂꯥ ꯍꯥꯏꯔꯛꯂꯤ ꯋꯥꯁꯤꯗ ꯃꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯀꯔꯤꯅꯣ ꯃꯖꯥꯏꯕꯦꯝꯃꯅ ꯇꯥꯛꯄꯤꯔꯤ ꯋꯥꯐꯝꯁꯤꯕꯣ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯩꯒ ꯃꯖꯥꯏꯕꯨꯡꯒ ꯑꯇꯣꯞꯄ ꯃꯔꯤ ꯑꯃ ꯐꯥꯎꯕ ꯂꯩꯅꯖꯗꯦ ngasi somna haraga khangzabani misak onaramgani khanjai atopa lebaki mazaibe masoita oiramgani aigumbi larabi maga matau karamna lebak amagi mazaibu ngoga mari leya jagani mado aran pauso idina magi oigani aibu lanu bi kanu mazaibe ma phare nangna dumna hairabani na hausima aiga punna mazaibu ngogi nakta sasi asumbudu khangnaba hoi nanai asiya jare chalasi ꯑꯁꯦꯡꯕ ꯋꯥ ꯈꯪꯅꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯤꯛꯂꯥ ꯑꯁꯨꯝ ꯂꯥꯛꯂꯤ ꯂꯩꯅꯥꯅ ꯂꯤꯛꯂꯥꯕꯨ ꯆꯤꯡꯒꯤ ꯃꯤ ꯁꯦꯠꯅꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯑꯃꯅ ꯃꯩꯔꯤꯗ ꯄꯥꯎ ꯄꯨꯝꯕ ꯁꯤꯜꯂꯛꯇꯨꯅ ꯇꯝꯂꯤ ꯃꯩꯔꯤ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯇꯨꯅ ꯁꯂꯥꯏꯔꯦꯟꯗ ꯄꯥꯎ ꯄꯨꯝꯕ ꯍꯥꯏꯔꯤ ꯑꯅꯤꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯂꯩꯅꯥꯅ ꯅꯨꯄꯤꯁꯦ ꯎꯁꯤꯗ ꯄꯨꯜꯂꯨ ꯑꯗꯨꯒ ꯃꯆꯤꯟ ꯆꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯐꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯏ ꯃꯅꯥꯏ ꯑꯃꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯛꯂꯥꯕꯨ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯂꯤꯛꯂꯥ ꯀꯞꯇꯨꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯂꯩꯅꯥ ꯐꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯌꯥꯊꯪ ꯍꯦꯛ ꯐꯪꯕꯒ ꯃꯅꯥꯏ ꯑꯃꯅ ꯂꯤꯛꯂꯥꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯂꯤꯛꯂꯥ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩ ꯂꯥꯟꯗꯕꯅꯤ ꯆꯃꯔꯥꯜ ꯊꯤꯗꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯂꯩꯅꯥꯅ ꯑꯁꯤ ꯑꯗꯝ ꯌꯥꯝꯅ ꯀꯟꯗꯧꯔꯤ ꯅꯪ ꯈꯪꯗꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯤꯛꯂꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯪꯗ ꯏꯈꯨꯠꯁꯤ ꯄꯦꯟꯅ ꯍꯥꯠꯂꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛꯂꯤ ꯃꯩꯆꯥꯛ ꯑꯁꯦ ꯀꯣꯛꯂꯒꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯍꯥꯏꯔꯒ ꯊꯥꯡꯗꯨ ꯍꯥꯏꯒꯠꯂꯛꯄꯗ ꯇꯨꯡꯗꯒꯤ ꯁꯂꯥꯏꯔꯦꯟꯅ ꯂꯥꯎꯔꯛꯏ ꯉꯥꯏꯈꯣ ꯂꯦꯞꯈꯣ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯍꯥꯛ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯂꯩꯅꯥ ꯁꯂꯥꯏꯔꯦꯟꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯂꯥꯏꯔꯦꯟ ꯂꯤꯛꯂꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯛꯂꯥꯒꯤ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯂꯤ ꯂꯤꯛꯂꯥꯒꯤ ꯃꯁꯥꯗ ꯇꯥꯔꯤꯕ ꯆꯩꯐꯝꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯆꯥꯏꯕꯦꯝꯃ ꯅꯍꯥꯛꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯪꯕꯨ ꯃꯤꯔꯣ ꯁꯥꯔꯣ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯈꯪꯅꯤꯡꯂꯤꯕꯗꯣ ꯑꯩ ꯍꯥꯏꯒꯦ ꯂꯤꯛꯂꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯃꯁꯥ ꯐꯥꯎꯕ ꯈꯪꯗꯦ ꯑꯩꯅ ꯃꯐꯝꯗ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯅꯍꯥꯛꯅ ꯃꯔꯝ ꯈꯪꯗꯅ ꯂꯧꯕꯨꯛꯆꯦꯜ ꯄꯤꯛꯄꯒꯤ ꯍꯧꯅꯕꯤ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯊꯧꯔꯥꯡꯂꯤꯕꯅꯤꯅꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯣ ꯀꯔꯤꯒꯤ ꯇꯨꯃꯤ ꯂꯩꯔꯤꯕꯅꯣ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯕꯅꯤ ꯅꯨꯄꯤꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯍꯥꯛꯅ ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯆꯥꯏꯕꯦꯝꯃ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ ꯎꯕ ꯉꯝꯗꯦ ꯅꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯂꯥꯟꯒꯅꯤ ꯑꯩ ꯅꯍꯥꯛꯀ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ ꯑꯩꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯇꯣꯜꯂꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯒꯤ ꯂꯩꯖꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯑꯣꯏꯍꯜꯂꯒꯦ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯅ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯅꯪ ꯇꯧꯒꯦ ꯈꯟꯒꯅꯨ ꯂꯤꯛꯂꯥ ꯁꯂꯥꯏꯔꯦꯟꯒꯤ ꯋꯥꯁꯤꯗ ꯏꯪꯉꯪꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯂꯥꯏꯔꯦꯟ ꯋꯥꯝꯗ ꯉꯥꯡꯗꯅ ꯁꯒꯣꯜ ꯁꯌꯥꯡꯊꯛꯇ ꯂꯤꯛꯂꯥꯕꯨ ꯊꯥꯡꯒꯠꯂꯒ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯅꯥ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯁꯂꯥꯏ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯁꯥꯎꯕꯅ ꯄꯟ ꯊꯦꯡꯂꯤ ꯃꯍꯥꯛ ꯁꯂꯥꯏꯔꯦꯟꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝ ꯁꯥꯎꯅ ꯉꯥꯡꯂꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯗꯨꯛ ꯍꯟꯊꯕ ꯊꯥꯛꯇ ꯊꯕꯛ ꯇꯧꯔꯛꯂꯤꯕꯁꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯍꯥꯛꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯖꯥꯏꯕꯨꯡꯉꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯀꯥꯎꯔꯕ꯭ꯔꯥ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯒꯤꯗꯃꯛ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯆꯕꯁꯨ ꯁꯥꯔꯤ ꯈꯪꯖꯧ ꯑꯩꯅ ꯃꯕꯨ ꯈꯨꯗꯛꯇ ꯍꯥꯠꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯀꯥꯎꯗꯧ ꯐꯩ ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯕ ꯂꯝꯀꯦꯠꯄ ꯑꯃꯒꯨꯝꯅ ꯎꯕꯤꯒꯅꯨ ꯑꯩꯁꯨ ꯃꯥ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯄꯨꯟꯁꯤꯁꯤꯃꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯩꯗꯤ ꯂꯦꯞꯆꯈ꯭ꯔꯦ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯅꯆꯥ ꯂꯦꯞꯆꯕꯒꯤ ꯏꯇꯤꯛ ꯏꯄꯥ ꯅꯠꯆꯗꯦ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯆꯥꯒꯤꯁꯨ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯐꯤꯡꯅ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯤ ꯁꯂꯥꯏ
ꯃꯁꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯃꯗꯣꯟ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯁꯨ ꯐꯝꯊꯔꯛꯏ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ, ꯅꯁꯥꯅ ꯍꯥꯏꯖꯔꯤꯕꯁꯤ ꯇꯥꯕꯤꯌꯨ꯫ ꯌꯥꯝꯕꯨꯡꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗ ꯊꯤꯡꯕꯤꯒꯅꯨ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯗ ꯌꯥꯝꯕꯨꯡꯁꯨ ꯁꯣꯏꯗꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯈꯤꯒꯅꯤ꯫ ꯅꯁꯥꯅ ꯌꯥꯝꯕꯨꯡꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯖꯩ꯫ ꯑꯩꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯦ ꯉꯥꯛꯄꯒꯤ ꯏꯇꯤꯛ ꯏꯄꯥꯅ ꯆꯠꯂꯤ꯫ ꯏꯌꯥꯝꯕꯁꯤꯒꯤ ꯃꯄꯥꯜꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯝꯕꯨꯡꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯁꯅꯥ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯥꯅ ꯍꯥꯏꯔꯝꯂꯤ ꯋꯥ ꯑꯁꯤꯗ ꯁꯂꯥꯏ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯂꯥꯏꯅ, ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ? ꯑꯩꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ, ꯑꯩꯒꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏꯔꯦꯜꯒꯤ ꯏꯃꯧ ꯍꯥꯏꯕ ꯆꯠꯁꯤ꯫ ꯊꯨꯅ ꯊꯧꯔꯥꯡ ꯇꯧ꯫ ꯁꯅꯥ ꯂꯨꯄꯥ ꯑꯊꯨꯝ ꯑꯍꯥꯎ ꯃꯈꯜ ꯁꯨꯅ ꯂꯥꯛꯎ, ꯍꯩꯔꯥꯡ ꯃꯈꯜ ꯁꯨꯅ ꯍꯥꯞꯄꯨ, ꯊꯤꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯊꯔꯛꯂꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥ ꯇꯥꯕꯗ ꯁꯃꯗꯣꯟ ꯌꯥꯝ ꯍꯔꯥꯎꯅ ꯃꯌꯥꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ, ꯃꯣꯃꯣ ꯅꯣꯛꯇꯨꯅ꯫ ꯃꯩꯔꯤꯅ ꯃꯍꯥꯛꯄꯨ ꯀꯟꯅ ꯊꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯕꯨꯡ, ꯅꯅꯥꯎꯗ ꯆꯪꯖꯔꯛꯀꯦ꯫ ꯀꯩꯗꯧꯔꯦ? ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯣ? ꯋꯥꯈꯜꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯐꯝ ꯈꯪꯂꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯁꯥꯔꯗꯅ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯗꯣ ꯏꯇꯩꯃ ꯁꯤꯖꯒꯤ ꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ꯫ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯔꯤꯁꯤꯕꯣ? ꯁꯂꯥꯏꯔꯦꯟ ꯏꯉꯛꯅ ꯌꯦꯡꯂꯒ, ꯀꯅꯥꯅꯣ ꯏꯇꯩꯃ ꯁꯤꯖ ꯍꯥꯏꯗꯤ? ꯏꯇꯩꯃ ꯁꯤꯖ ꯂꯤꯛꯂꯥ ꯍꯣꯏꯗ ꯍꯥꯏꯕꯅꯤ, ꯍꯧꯖꯤꯛ ꯍꯥꯏꯅꯕ ꯆꯠꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛ ꯅꯣꯛꯇꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯂꯥꯏꯔꯦꯟꯅ, ꯃꯁꯤꯕꯨ ꯆꯨꯝꯖꯔꯣꯏꯗ꯭ꯔꯣ? ꯆꯨꯝꯂꯝꯂꯅꯤ ꯀꯩꯅꯣ, ꯁꯃꯗꯣꯟꯅ ꯍꯥꯏꯔꯕꯅꯤꯅ꯫ ꯍꯧꯖꯤꯛꯇꯤ ꯅꯇꯨ ꯐꯖꯕꯤꯁꯨ ꯐꯪꯒꯅꯤ, ꯑꯁꯥꯎꯕꯁꯨ ꯐꯔꯣ꯫ ꯑꯩ ꯅꯪ ꯁꯦꯟꯅꯕꯗꯤ ꯌꯥꯝ ꯋꯥꯔꯦ, ꯇꯨꯝꯕ ꯆꯥꯕ ꯃꯐꯝ ꯃꯔꯥꯡꯇ ꯈꯪꯗ꯭ꯔꯤ꯫ ꯀꯩꯑꯕ? ꯀꯩ ꯍꯥꯏꯅꯣ ꯅꯪꯒꯤꯗꯨꯕꯣ? ꯈꯨꯍꯥꯏꯒꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯁꯂꯥꯏꯅ ꯂꯩꯈꯝꯗ ꯍꯥꯏꯗꯨꯅ ꯅꯤꯖꯕꯗꯒꯤ ꯌꯥꯔꯛꯇꯨꯅ ꯃꯔꯥ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯜ ꯂꯦꯞꯈ꯭ꯔꯦ꯫ ꯁꯃꯗꯣꯟꯅ ꯃꯖꯥꯏꯕꯦꯝꯃ ꯂꯩꯅꯥꯒꯁꯨ ꯂꯨꯍꯣꯡꯅ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯁꯂꯥꯏꯔꯦꯜꯒ ꯂꯤꯛꯂꯥꯒ ꯂꯨꯍꯣꯡꯂꯤ꯫ ꯁꯂꯥꯏꯔꯦꯜꯅ, ꯇꯥꯕ꯭ꯔꯣ ꯁꯤꯖ, ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯎꯅꯤ꯫ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯃꯖꯥꯏꯕꯨꯡꯉꯣ? ꯇꯥꯛꯄꯤꯔꯣ ꯅꯅꯥꯏ ꯑꯣꯏꯕꯤ ꯏꯐꯝꯗ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯍꯥꯏꯒꯅꯨ, ꯌꯥꯝꯕꯨꯡ ꯍꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ? ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯔꯥꯟꯕ ꯈꯔ ꯇꯧꯈꯤꯕꯗꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯋꯥꯔꯧ ꯂꯩꯕ꯭ꯔꯥ? ꯑꯗꯨꯝꯅ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯗꯤ ꯌꯥꯝꯕꯨꯡꯒꯤ ꯂꯃꯟ ꯇꯣꯜꯂꯕ ꯃꯄꯣꯛꯅꯤ꯫ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤ ꯄꯤꯊꯣꯜꯂꯕꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯏꯕꯨ ꯌꯥꯝꯕꯨꯡꯅ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯑꯩꯒꯤꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕ ꯀꯜꯂꯛꯄ ꯑꯃꯃꯨꯛ ꯂꯩꯖꯗ꯭ꯔꯦ꯫ ꯑꯩꯕꯨ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯅꯍꯥꯛꯀꯤꯗꯃꯛꯅꯤ꯫ ꯍꯤꯡꯂꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ, ꯁꯤꯔꯕꯁꯨ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯁꯥꯔꯤ ꯋꯥꯁꯛꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯛꯂꯥ ꯂꯩꯃꯔꯦꯝꯕꯤ ꯐꯝꯊꯣꯟ ꯍꯥꯞꯈ꯭ꯔꯦ꯫ ꯁꯂꯥꯏꯔꯦꯜꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯔꯥ ꯇꯞꯅ ꯄꯥꯟꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯁꯤ, ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯑꯁꯤ ꯆꯍꯤ 100ꯗꯒꯤ ꯍꯦꯟꯅ ꯍꯤꯡꯖꯔꯨ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ, ꯏꯁꯤꯡ ꯃꯥꯏꯁꯤꯡ, ꯃꯅꯥ ꯃꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯄ ꯑꯍꯜꯁꯤꯡꯗꯤ ꯄꯥꯡꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯍꯜ ꯑꯣꯏꯖꯩ ꯍꯥꯏꯖꯕꯇꯅꯤ ꯁꯕꯥꯟ ꯐꯔꯕ, ꯋꯥꯡ ꯆꯥꯎꯔꯕ, ꯃꯁꯥꯒꯤ ꯆꯍꯤꯅ 65 ꯁꯨꯔꯕ ꯃꯩꯅꯣꯗꯨ ꯃꯁꯥ ꯃꯔꯦꯡ ꯐꯟꯕ ꯃꯈꯩ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯁꯦꯠ, ꯂꯦꯡꯌꯥꯟ ꯐꯤꯕꯨ ꯌꯥꯠ, ꯁꯥꯟꯅꯕꯤ ꯋꯥꯅ ꯁꯥꯕ ꯆꯩꯁꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕꯗꯨ ꯄꯥꯏꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯀꯌꯥ ꯈꯨꯟꯗꯤꯟꯅꯕ ꯌꯥꯎꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩꯗꯕꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯔꯥꯜ ꯌꯥꯏ ꯍꯦꯛ ꯌꯧꯔꯛꯂꯕꯗ ꯃꯪꯒꯣꯜ ꯑꯗꯨꯗ ꯈꯧꯗꯦꯝꯂꯗꯨꯅ ꯀꯥꯈꯠꯂꯕ ꯃꯇꯨꯡ ꯐꯝꯃꯦꯅ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯊꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯀꯩꯅꯥꯇꯣꯟꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯩ ꯃꯃꯥ, ꯇꯥꯔꯤꯕ? ꯑꯩ ꯍꯜꯂꯦ ꯍꯩ꯫ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯍꯦꯛ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯩꯅꯣ ꯃꯃꯥꯏ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗ ꯈꯖꯤꯛ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯃꯃꯥ, ꯀꯩꯅꯥꯇꯣꯟ, ꯅꯪꯕꯨ ꯀꯔꯣꯝꯗ ꯂꯩꯔꯤꯕꯅꯣ? ꯍꯩ, ꯇꯥꯗꯕ꯭ꯔꯅꯦ ꯅꯪꯕꯣ? ꯍꯟꯗꯛꯃꯨꯛꯇꯤ ꯇꯥꯔ ꯃꯥꯜꯂꯤ꯫ ꯀꯩꯅꯥꯇꯣꯟꯗꯨ ꯇꯥꯍꯥ ꯇꯥꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯈꯨꯝꯖꯩ꯫ ꯍꯣ ꯇꯥꯔꯦ ꯇꯥꯔꯦ, ꯃꯈꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯂꯦꯗꯅ ꯃꯅꯤꯡꯗ ꯌꯦꯟꯒꯤꯅꯦ ꯀꯣꯕꯤ ꯃꯅꯥ ꯈꯔ ꯁꯣꯏꯔꯨꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯣꯏ ꯃꯄꯥ? ꯑꯣ ꯏꯁꯤꯡꯗꯨ ꯈꯨꯖꯥꯏ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ꯫ ꯐꯅꯤ ꯐꯅꯤ, ꯑꯩ ꯄꯨꯖꯔꯛꯀꯦ꯫
haiduna kainaton imungda sanglaktuna punda yoktuna thamba ising adu khuzai ama kanduna puthoraklami makhoi mapa ising haido sida leizari kadai sida piro kainaton mapuroi bane ising thakko loiraba khuzai adu lauduna muk hangsi makhoi mapa khulai kai gi ahal mayam khundina masat piru budubu kari tana biraklagi khulasi gi sana thaknaba ising yokpam oinanaba pukri zauba ma tauthokhlasi haina wa khanare ining thaudasu wafam asi hangat kisi hainare ining thawni ya biraklabadi tera makhongi lamhang zaubaduda pukri taunanaba hainakre o phare ta adudi thakna sanama ising se turel tana sasatuna soknaroi mamang laikai gi sana thaknaba ising yoba pukri dudi phana lapido aduna anowa pukri do taurabadi lapna satnaroi makhoi mapa mani ining thawna su yarakani thajeida kari gi su yaroi doino da makhoi mapa khunja kaya gi mating pangba bo maino senjau paiba ahalni satnarol khangba thawgalon wataba laira anang kaya gi mating pangba puksel sauba misakama oiba maramna mahakpu khunja singna yamna ikai khumnarami asumna wari saramlaga maino makha tarai adu namoudubu cha ising honakrabro imoudo masangamde haidana aina hotnazari chak semjaro haibro akhoi mapabo oine loirabadi thidoklone sathoklasidana tasanu pidi hawatkrabra hawatkhre chakhumda nasunu pagane su sahauri mama nasanu pise nangbu khara ngang sayune lam yam helabani ko mase haima akhoi mapa nasanu pina kaidawrabagi hey kaidawba haibu amaning leikai gi suningdaba kadan sakthek paiduga nasanu pisiga mari leinaribani ne angang sia leisabi phajarabani na adu khangna janaba oirinida makhoi mapa khangna janabado aina yaningde ne madugi sakthek paidu suningde ne mama nasanu pise mongonda leirabadi hayeng tungda yam wagana hewani khangjajeda makhoi mapa nasanu pi maki matau makne ai haidoga tanjaida tangani na nasanu pi se nang loribani adugi haina tanaba yadribase isanu pasing lemba madi lamjing badi mapa ai lodana wakhal taribasini mabung ngai mase mayum pandri makai nasanu pi su panba yaroi haidana nangna krayu ko makhoi mapa isa phaba wakhal tabasing asina makhoi mapa lorini hek mahaiba aduga sono subi nasanu pi nusi tombi buna ai lawi hek mahaiba adubu taba yaribro isa phaba ni sisu mama aina poksabani kari gi haiba yadani nang lodana sono suribani ne nasanu pi se masagi yai phanaba tungi lambi semge di khandadana itak irang ni tawdu leibase nang khara waro hairibasini koidi o ai mama go ijaningdre phatra kandadi mama nang loduna phatribani haini haibini isana pharaklagana mama nang loduna pharibani di haibiroi ne ha natro makhoi mapa thida chilhei bisiri chalu chakato semnura mukta hoi semjaurake sabirero phatabi ne thongbado asi haiduna kaina tondu imungda sangkhirami mainosu masinda murum solhauri mashinu pisiri mayang sida saisu sina langren thingum thini do mase maino madi kaina ton anigi masa hum poklami ahalgina chinglemba yaimagini lamjingba aduga atombina nusi tombi kaurami chinglemba madi lamjingba anidi thabak suba nomba yamna kallami mapai bungogi maral matum kaya ama paiduna leirabasu lemne hekta leithokte masagi sel tansinnabu hotnajai amaromdana nusi tombidi mapai bungogi loyam saba senjau paibagi masani haina yamna sakthokjarami asum tawna nongma nimit ama sakthekpa nusi tombi anidu unarami nusi tombi ai selu pamda paitri nongbu silga leijabro yaragadi silga sikta pugeba ai sengwanaba silamta leitri haima adugibu aingonda kok haiwa drutamo silyek taradum pitokese aingonda di silhaise kaishunate urabra ai sanagi likse sini sanjemi pareng hainabado adagi kuzi sinane tilama layama haibaduni khulsida sigi kuzi sirise itom toirami
ꯈꯨꯗꯣꯞꯁꯤꯁꯨ ꯌꯦꯡꯉꯣ ꯁꯅꯥ ꯉꯥꯛꯇꯅꯤꯁꯦ ꯎꯔꯕ ꯅꯪꯅ ꯁꯅꯥꯒꯤ ꯋꯥꯔꯤ ꯁꯥꯔꯤ ꯑꯩꯅ ꯁꯣꯝꯗ ꯌꯨꯝ ꯁꯦꯒꯥꯏꯕꯗꯨꯗ ꯅꯣꯡꯒ ꯄꯨꯡꯌꯨ ꯌꯨ ꯃꯈꯩ ꯂꯩꯔꯤ ꯆꯥꯛ ꯐꯥꯎ ꯆꯔꯥ ꯅꯥꯝꯇꯅꯤ ꯆꯥꯔꯤꯁꯦ ꯌꯥꯝ ꯎꯠꯂꯛꯀꯅꯨꯀꯣ ꯁꯅꯥꯒꯗꯣ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯅꯥꯛꯇ ꯂꯩꯕꯤꯔꯁꯨ ꯌꯥꯗꯕ ꯅꯪꯕꯨ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯔꯗꯤ ꯑꯩ ꯆꯔꯥ ꯐꯥꯎꯗꯤ ꯍꯦꯜꯂꯔꯣꯏꯗꯅ ꯑꯗꯣ ꯅꯪꯅ ꯌꯥꯗꯦꯕ ꯇꯥꯃꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯇꯌꯥꯏ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤꯅꯦꯕ ꯂꯩꯕꯕꯨꯗꯤ ꯑꯩꯁꯨ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ ꯌꯥꯝ ꯂꯩꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯇꯌꯥꯏ ꯂꯨꯍꯣꯡꯕ ꯐꯥꯎꯕꯗꯤ ꯉꯥꯏꯈꯤꯁꯦꯕ ꯅꯪꯒꯤ ꯇꯌꯥꯏꯗꯣ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯗꯣ ꯄꯥꯈꯪ ꯁꯔꯤꯗꯨꯔꯣ ꯃꯥ ꯂꯨꯍꯣꯡꯕ ꯉꯥꯏꯔꯗꯤ ꯑꯩꯗꯤ ꯆꯔꯥ ꯍꯦꯟꯕꯅ ꯄꯨꯛ ꯂꯩꯇꯗꯅ ꯁꯤꯈꯤꯕꯅ ꯍꯥꯜꯂꯅꯤ ꯏꯕꯦꯝꯃ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯌꯥꯏꯗꯨꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯇꯥꯆꯧꯅ 95 ꯑꯗꯨꯒ ꯇꯌꯥꯏꯅ 90 ꯁꯨꯔꯦ ꯍꯥ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯗꯨ ꯐꯥꯎ ꯅꯨꯄꯤ ꯊꯤꯅꯤ ꯈꯪꯗ꯭ꯔꯕ ꯑꯣꯏꯔꯣꯏ ꯑꯗꯨꯝ ꯏꯕꯦꯝꯃ ꯍꯣꯏ ꯍꯦꯟꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯁꯦꯡꯕ ꯇꯌꯥꯏꯁꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯟꯗꯧꯔꯝꯅꯤ ꯀꯥꯟꯅꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯏꯕꯥꯅꯤ ꯃꯊꯪ ꯎꯅꯕꯗ ꯆꯦꯟꯅꯕ ꯇꯧꯁꯦ ꯅꯪꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅꯃꯛ ꯌꯣꯝꯁꯤꯟꯗꯨꯅ ꯄꯨꯔꯛꯎꯀꯣ ꯅꯣꯏ ꯇꯌꯥꯏ ꯂꯨꯍꯣꯡꯕ ꯉꯥꯏꯔ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯀꯥꯏꯅꯔꯅꯤꯕ ꯍꯥꯏꯗꯤ ꯑꯩ ꯆꯥꯗ ꯊꯛꯇꯗꯅ ꯁꯤꯕꯅ ꯍꯥꯜꯂꯅꯤꯕ ꯍꯣꯏꯗ ꯇꯌꯥꯏꯅ ꯇꯌꯥꯏꯒꯤ ꯊꯣꯛꯄ ꯇꯥꯃꯣ ꯑꯗꯨꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯦꯟꯁꯤꯒꯦ ꯊꯥ ꯄꯥꯡꯈꯠꯂꯛꯄꯗ ꯍꯦꯛꯇ ꯆꯦꯜꯂꯁꯤ ꯃꯗꯨꯅ ꯐꯔꯅꯤ ꯈꯜꯂꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯇꯥꯃꯣ ꯆꯦꯟꯒꯗꯧꯕ ꯅꯨꯃꯤꯠꯇꯣ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯄꯥꯕꯗꯣ ꯊꯕꯛ ꯆꯠꯈꯤꯕꯅꯤ ꯃꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯍꯧꯗꯣꯏꯅꯦꯕ ꯍꯣꯏ ꯆꯠꯂꯣ ꯑꯩꯁꯨ ꯅꯪꯅ ꯄꯤꯕ ꯁꯦꯜꯁꯤꯅ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯆꯦꯡ ꯈꯖꯤꯛꯇ ꯋꯥꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯃꯥꯏꯕꯦꯝꯃ ꯀꯩꯅꯥꯇꯣꯟꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯌꯥꯏꯉꯪ ꯑꯁꯣꯏꯕ ꯐꯧꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯗꯨ ꯇꯥꯁꯤꯟꯗꯨꯅ ꯍꯦꯛ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯀꯩꯅꯥꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯕꯦꯝꯃ ꯅꯪ ꯀꯥꯏ ꯆꯠꯂꯨꯏ ꯍꯥ ꯅꯪꯒꯤ ꯆꯥꯛ ꯊꯦꯛꯄ ꯍꯥꯏꯗꯨꯒ ꯎꯅꯔꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯩꯁꯤꯕꯨ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯔꯣꯅꯣ ꯍꯥꯏꯔꯣ ꯌꯨꯝ ꯄꯥꯜꯂꯅꯣ ꯍꯥꯏꯔꯕ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯁꯤꯕ ꯇꯧꯍꯩꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒꯤ ꯑꯩꯁꯨ ꯅꯌꯥ ꯅꯨꯄꯥꯗꯣ ꯎꯅꯔꯨꯏꯕ ꯍꯦ ꯅꯪ ꯇꯥꯆꯧ ꯂꯩꯕꯅꯤ ꯇꯞꯅ ꯉꯥꯡ ꯑꯃꯨꯛ ꯐꯨꯕꯤꯅꯤꯅꯦ ꯇꯥꯆꯧꯁꯨꯅꯤ ꯃꯥꯅ ꯂꯥꯏꯔꯕꯤ ꯏꯅꯝꯃ ꯂꯧꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯕꯗꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯃꯥ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦꯗꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯆꯥꯛ ꯊꯦꯛꯄ ꯍꯥꯏꯗꯣ ꯃꯀꯣꯛꯇꯣ ꯆꯥꯛ ꯊꯦꯛꯏꯅꯦ ꯁꯨꯅꯤꯡꯗꯤꯌꯦ ꯃꯗꯣ ꯁꯨꯅꯤꯡꯗꯦ ꯃꯍꯥ ꯈꯠꯇ ꯂꯥꯏꯁꯨꯕꯅꯤ ꯃꯗꯣ ꯃꯔꯝ ꯑꯁꯤꯒꯤꯅꯤ ꯅꯪ ꯄꯥꯕꯅ ꯃꯥꯕꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤ ꯑꯗꯨꯏꯁꯨ ꯃꯤ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯃꯥꯏꯅ ꯑꯗꯨꯝ ꯊꯕꯛ ꯁꯨꯅꯤꯡꯂꯛꯆꯖꯅꯤ ꯃꯥꯅ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯏꯅ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯕ ꯉꯝꯅꯤ 이마기 비에마 낭수나 꼭도 사이드나 이마디 나한마kai ꯈꯪꯗꯦ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯇꯠ ꯃꯇꯥ ꯈꯔꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯆꯥꯕ ꯌꯥꯗꯧꯔꯤꯒꯦ ꯍꯥ ꯑꯣꯏꯔꯣꯏꯗꯕꯗꯅꯦ ꯌꯦꯅꯝ ꯄꯥꯟꯕꯤ ꯊꯥꯅꯨꯀꯣ 이마 ꯃꯤꯠ ꯌꯥꯝ ꯅꯥꯏ ꯅꯪꯅ ꯇꯧꯔꯤꯁꯤ ꯑꯁ 이마ꯁꯤꯃ ꯍꯌꯦꯡ ꯂꯩꯗ ꯂꯩꯔꯛꯇ꯭ꯔꯁꯨ 이마ꯗꯒꯤ ꯗꯨꯞ ꯂꯧꯕ ꯂꯥꯛꯀꯦ ꯄꯥꯕꯁꯨ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯔ ꯃꯇꯝꯗꯨꯗꯗꯤ ꯃꯆꯥꯒꯤ ꯈꯜꯂꯒ ꯇꯥꯃꯣ ꯆꯥꯛ ꯊꯦꯛꯄꯗ ꯊꯕꯛ ꯃꯗꯨꯝ ꯑꯩꯅ ꯁꯨꯍꯟꯖꯖꯅꯤ ꯑꯩꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯆꯥꯅꯤ ꯑꯩꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯣ ꯂꯥꯏꯔꯕ ꯑꯣꯏꯒꯦꯔꯥ ꯁꯨꯅꯤꯡꯗꯕ ꯑꯣꯏꯒꯦꯔꯥ ꯆꯥꯕ ꯊꯛꯄ ꯋꯥꯠꯂꯔꯣꯏꯗꯕꯅꯤ ꯃꯁꯤ ꯎꯟꯅꯕꯅꯤ ꯑꯩꯅ ꯇꯥꯃꯣ ꯆꯥꯛ ꯊꯦꯛꯄꯒ ꯈꯪꯅꯔꯤꯁꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅꯁꯨ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨꯅ ꯏꯃꯥ ꯅꯪꯅ ꯄꯥꯕꯗꯣ ꯌꯥꯅꯕ ꯈꯔ ꯍꯥꯏꯅꯕꯤꯌꯣꯕ ꯀꯣ ꯑꯦ ꯍꯥꯏ ꯑꯩ ꯉꯝꯃꯣꯏ ꯅꯄꯥ ꯏꯕꯨꯡꯉꯣꯒꯤꯅꯦ ꯆꯩꯁꯨ ꯆꯥꯕꯒꯅꯦ ꯑꯩ ꯉꯝꯖꯔꯣꯏ ꯌꯥ ꯅꯣꯏ ꯅꯄꯥ ꯅꯆꯥꯅꯦ ꯑꯗꯨꯝ ꯉꯥꯡꯅꯖꯧ ꯑꯩ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯨ ꯑꯩꯅꯦ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯣ ꯏꯃꯥ ꯅꯪꯁꯨ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ ꯐꯩ ꯅꯣꯏꯅ ꯂꯥꯛꯈꯥ ꯑꯃ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯇꯥꯃꯣ ꯆꯥꯛ ꯊꯦꯛꯄꯗ ꯂꯩꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯩꯅꯥꯇꯣꯟꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯍꯧꯔꯤ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕꯅꯤ ꯅꯤꯡꯈꯤꯕ ꯍꯣꯡꯗ꯭ꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯃꯃꯥ ꯑꯩꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯩꯁꯨ ꯃꯈꯣꯏ ꯄꯥꯕꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏ ꯀꯀꯥꯏꯗꯅ ꯊꯥꯏꯅ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯍꯥꯏꯔꯤꯁꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝ ꯁꯤꯡꯉꯦ ꯄꯄꯥ ꯏꯕꯨꯡꯉꯣꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤ ꯈꯪꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯁꯤꯒꯤꯗꯃꯛ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯦ ꯃꯁꯦ ꯃꯀꯣꯛ ꯑꯁꯦ ꯁꯟꯊꯤ ꯌꯥꯜꯂꯤꯅꯦ ꯃꯁꯦ ꯃꯥꯏꯗ ꯑꯩ ꯃꯈꯣꯏ ꯃꯄꯥꯒꯤ ꯆꯩꯁꯨ ꯆꯥꯕ ꯁꯣꯏꯔꯣꯏ
ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯃꯥꯅ ꯅꯤꯡꯈꯤꯕ ꯍꯣꯡꯉꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗ ꯃꯃꯥ ꯀꯩꯅꯥꯇꯣꯟꯅ ꯐꯅ ꯆꯩꯉꯥꯡꯗꯨꯅꯁꯨ ꯃꯅꯥꯗ ꯍꯥꯞꯈꯤꯗ꯭ꯔꯦ ꯆꯥꯛꯊꯦꯛꯄꯒ ꯊꯥꯅꯈꯤꯕ ꯃꯇꯝ ꯂꯥꯛꯂꯕꯗ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯗꯨꯅ ꯆꯦꯜꯂꯛꯇꯝꯃꯤ ꯇꯥꯃꯣ ꯐꯤꯒꯤ ꯐꯅꯦꯛ ꯐꯤꯔꯣꯜ ꯁꯦꯜ ꯑꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯩꯒꯤ ꯑꯔꯩꯕꯈꯩ ꯂꯣꯏꯅ ꯄꯨꯔꯛꯂꯕꯅꯤ ꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯑꯩ ꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯆꯥꯛꯊꯦꯛꯄꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯌꯥꯡꯂꯦꯟ ꯑꯃ ꯀꯤꯟꯊꯔꯕ ꯌꯨꯝ ꯐꯛꯂꯥꯡ ꯁꯦꯒꯥꯏꯕ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯪꯒꯗꯧꯒ ꯍꯦꯛ ꯇꯜꯂꯦ ꯌꯥꯝ ꯑꯇꯟꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯑꯁ ꯇꯥꯃꯣ ꯅꯪꯁꯨ ꯐꯛꯂꯥꯡ ꯍꯣꯔꯤꯁꯤ ꯐꯥꯎꯕꯗꯤ ꯃꯦꯟꯁꯤꯟꯕ ꯌꯥꯕꯅꯤꯍꯦ ꯀꯩꯅꯣ ꯁꯤꯕꯨ ꯌꯨꯝꯅꯤ ꯀꯥꯏꯅ ꯇꯜꯂꯦꯍꯦ ꯑꯩꯗꯤ ꯅꯨꯡꯁꯤ ꯁꯦ ꯂꯩꯇꯕꯒꯤ ꯁꯦꯝꯖꯤꯟꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯁꯦꯝꯖꯤꯜꯂꯗꯧꯅꯤ ꯋꯥꯔꯨꯅꯨꯗ ꯑꯗꯣ ꯐꯛꯂꯥꯡ ꯑꯍꯣꯕ ꯁꯤꯐꯥꯎꯗꯤ ꯅꯪꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯩꯈꯣꯝ ꯈꯔ ꯀꯣꯠꯈꯠꯂꯒ ꯁꯟꯊꯤ ꯆꯔꯨ ꯍꯥꯞꯄꯒ ꯋꯥꯏ ꯇꯩꯁꯤꯟꯕꯗꯤ ꯌꯥꯏꯗꯅ ꯊꯣꯡ ꯑꯁꯤꯁꯨ ꯑꯉꯥꯡꯒꯤ ꯃꯌꯥ ꯇꯦꯛꯂꯝꯗꯥꯏꯒꯤ ꯄ꯭ꯔꯦ ꯄ꯭ꯔꯦ ꯍꯥꯏꯔꯒ ꯂꯩꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ ꯅꯍꯥꯟꯈꯩ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯁꯨꯝ ꯁꯦꯝꯖꯤꯟꯗꯕꯅꯤꯗ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯁꯦꯝꯖꯤꯜꯂꯒꯦ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯅꯨꯡꯁꯤ ꯂꯥꯛꯑꯣ ꯐꯃꯨꯡꯁꯤꯗ ꯐꯝ ꯁꯤ ꯑꯩꯒꯤ ꯀꯥꯅꯤ ꯌꯨꯝꯁꯦ ꯀꯥ ꯑꯍꯨꯝ ꯈꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯂꯩꯕꯅꯤꯅ ꯌꯥꯅꯤꯗ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯁꯨꯝ ꯆꯪꯂꯛꯏ ꯋꯥꯈꯜꯗꯁꯨ ꯁꯨꯝꯅ ꯈꯜꯂꯤ ꯑꯁ ꯃꯤꯔꯥꯡ ꯃꯌꯥꯝꯁꯤꯗꯤ ꯇꯤꯂꯥꯏ ꯈꯨꯝꯕꯤꯒ ꯆꯨꯔꯝꯅꯤꯗ ꯑꯩ ꯑꯁ ꯊꯜꯂꯦ ꯑꯁꯦꯡꯕ ꯐꯃꯨꯡꯅꯤ ꯇꯧꯔꯤꯁꯤꯅ ꯀꯥꯡꯈꯜꯒꯁꯦ ꯅꯨꯔꯥ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯣꯝꯄꯥꯛꯁꯤꯁꯨ ꯆꯔꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯑꯁꯤ ꯈꯟꯗꯨꯅ ꯐꯃꯨꯡꯒꯤ ꯃꯁꯤꯃꯗ ꯉꯦꯛ ꯍꯦꯛ ꯐꯝꯊꯔꯨꯕꯕꯨ ꯈꯪꯍꯧꯗꯅ ꯐꯃꯨꯡ ꯃꯈꯣꯡ ꯑꯗꯨ ꯕꯦꯛ ꯇꯦꯛꯈꯤꯔꯝꯃꯤ ꯑꯁ ꯑꯩ ꯃꯁꯤ ꯅꯤꯡꯒꯣꯡ ꯀꯩꯅꯣ ꯇꯥꯃꯣ ꯀꯩ ꯐꯃꯨꯡꯅꯣ ꯁꯤꯕꯣ ꯅꯪꯕꯨ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯨꯝꯒꯦ ꯑꯩꯌꯣ ꯑꯁ ꯃꯈꯣꯡ ꯅꯥꯝꯃ ꯇꯦꯛꯂꯕꯗ ꯀꯥꯡꯈꯟ ꯆꯩꯈꯣꯛ ꯑꯄꯩꯕ ꯃꯔꯤ ꯑꯗꯨꯁꯨ ꯄꯣꯞ ꯄꯣꯞ ꯀꯦꯜꯂꯛꯂꯝꯃꯤ ꯆꯥꯛꯊꯦꯛꯄꯅ ꯍꯩꯃ ꯅꯨꯡꯁꯤ ꯍꯧꯒꯠꯂꯨꯁꯤ ꯁꯣꯛꯄ꯭ꯔꯣ ꯑꯁ ꯐꯃꯨꯡꯁꯤ ꯁꯨꯝ ꯆꯥꯕꯔꯣꯝꯁꯤꯗ ꯐꯝꯂꯨꯗꯅ ꯇꯧꯔꯤꯅꯤ ꯅꯪꯅ ꯁꯤ ꯃꯈꯣꯡꯁꯦ ꯁꯨꯝ ꯆꯥꯕꯅꯤ ꯑꯩꯅ ꯎꯇꯨꯞ ꯑꯃ ꯉꯥꯛꯂꯒ ꯍꯤꯞꯅꯕꯅꯤ ꯇꯨ ꯎꯇꯨꯞꯁꯤꯅ ꯁꯤꯅ ꯉꯥꯛꯑꯒ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯨꯄꯥ ꯅꯪꯕꯣ ꯎꯇꯨꯞꯇꯣ ꯂꯦꯡꯗꯅꯕ ꯌꯣꯄꯤ ꯑꯃꯠꯇꯁꯨ ꯊꯥꯖꯤꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯇꯨꯝꯕ ꯌꯥꯕ꯭ꯔꯕ ꯁꯤꯗ ꯌꯧꯍꯟꯕꯗꯒ ꯇꯦꯛꯇ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯕꯨꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯤꯞꯂꯕꯅꯤꯅ ꯍꯩꯅꯈ꯭ꯔꯦꯗ ꯅꯪꯁꯨ ꯃꯥꯏ ꯍꯩꯅꯖꯔꯛꯀꯅꯤꯗ ꯅꯪꯁꯨꯅꯤ ꯇꯟꯃꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤꯍꯦ ꯅꯨꯄꯥꯅꯤ ꯅꯨꯡꯙꯪ ꯑꯃ ꯄꯥꯏꯔꯒ ꯐꯃꯨꯡ ꯑꯃ ꯀꯣꯛ ꯁꯥꯕ ꯌꯥꯗ꯭ꯔꯣ ꯇꯧꯔꯤꯕ ꯃꯇꯧ ꯃꯌꯥꯝꯁꯤ ꯎꯕꯗꯅꯤ ꯆꯥꯛꯈꯨꯝꯗꯨꯗꯤ ꯐꯖꯔꯝꯃꯅꯤ ꯑꯩ ꯈꯪꯉꯦꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯐꯨ ꯐꯥꯎ ꯂꯩꯇꯦ ꯏ ꯆꯐꯨ ꯂꯩꯇ꯭ꯔꯗꯤ ꯅꯪꯗꯤ ꯆꯥꯛꯇꯣ ꯀꯥꯏꯗ ꯊꯣꯡꯉꯤꯕ ꯍꯥ ꯆꯥꯛꯇꯣ ꯀꯩꯗ ꯊꯣꯡꯂꯒ ꯆꯥꯒꯦꯕ ꯈꯨꯗꯦꯡꯗꯒ ꯊꯣꯡꯂꯤꯔꯣ ꯅꯪꯕꯣ ꯑꯁ ꯅꯠꯇꯦ ꯈꯨꯗꯦꯡꯁꯨ ꯂꯩꯇꯦ ꯇꯦꯛꯁꯤ ꯃꯆꯥ ꯑꯃꯗ ꯊꯣꯡꯉꯤ ꯇꯥꯃꯣ ꯆꯥꯛꯊꯦꯛꯄ ꯃꯩꯇꯩ ꯌꯨꯝꯖꯥꯎꯗ ꯆꯥꯎꯖꯔꯛꯄꯤ ꯁꯅꯥꯅ ꯅꯤꯡꯊꯥ ꯑꯣꯏꯔꯛꯄꯤ ꯇꯦꯔꯥ ꯃꯄꯥꯛꯇ ꯇꯨꯝꯂꯛꯄꯤ ꯑꯩ ꯑꯁ ꯅꯪꯒꯤ ꯌꯨꯝꯕꯥꯜꯁꯦ ꯑꯣꯗꯧꯔꯦꯗ ꯂꯥꯛꯑꯣ ꯀꯩꯊꯦꯜ ꯆꯠꯂꯨꯁꯤ ꯍꯧꯖꯤꯛꯃꯛ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯩꯒꯗꯕꯅꯤ ꯉꯁꯤꯃꯛ ꯂꯥꯛꯑꯣ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤꯅꯅꯦ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯅꯤ ꯆꯦꯡ ꯆꯥꯛꯀ ꯂꯣꯏ ꯂꯩꯔꯁꯤ ꯂꯥꯛꯑꯣꯕ ꯉꯥ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯛꯁꯤ ꯑꯩ ꯊꯣꯡꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯆꯥꯁꯦꯕ ꯂꯥꯛꯑꯣꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯃꯥꯅ ꯄꯨꯔꯛꯄ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯛꯊꯦꯛꯄ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯁꯨꯅꯕ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯃꯩꯅꯣ ꯁꯥꯎꯅ ꯀꯩꯅꯥꯇꯣꯟꯕꯨ ꯆꯩꯔꯤ ꯃꯃꯥ ꯑꯩꯅ ꯅꯍꯥꯟꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯀꯔꯤꯃꯇ ꯅꯥꯆꯨꯡꯗꯦ ꯇꯥꯛꯄ ꯅꯠꯇ꯭ꯔꯥ ꯍꯥ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ ꯍꯥ ꯃꯈꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯄꯤꯛꯄ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯐꯨꯔ ꯈꯣꯠꯂꯒ ꯊꯝꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯑꯅꯝ ꯀꯟꯗꯅ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯗꯨꯅ ꯆꯠꯈꯤꯕꯁꯤꯕꯨ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅꯦ ꯃꯥꯅ ꯁꯨꯝꯅ ꯆꯦꯟꯈꯤꯅꯤꯗꯤ ꯑꯩꯅ ꯈꯪꯕ꯭ꯔꯕ ꯑꯗꯨꯕꯣ ꯀꯔꯤ ꯈꯪꯗꯅꯤ ꯅꯪ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯅꯪ ꯂꯣꯏꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯏꯍꯦꯔꯥ ꯀꯔꯤ ꯋꯥꯇꯥꯅꯣ ꯑꯩ ꯃꯃꯥꯅꯤ ꯆꯨꯝꯃꯤ ꯑꯗꯣ ꯑꯩ ꯂꯥꯏ ꯅꯠꯇꯤꯌꯦ ꯅꯆꯥꯅꯨꯄꯤꯁꯤꯅ ꯇꯨꯃꯤꯟꯅ ꯇꯧꯕꯗꯨꯕꯨ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯩ ꯈꯪꯗꯅꯕ ꯃꯥꯅ ꯂꯣꯟꯅ ꯇꯧꯔꯒ ꯑꯩꯕꯨ ꯃꯥꯒꯤ ꯃꯃꯤꯗꯧꯅ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯕꯗꯤ ꯅꯠꯇꯦꯗꯅ ꯇꯥꯅꯤꯡꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯃꯥꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯐꯨꯔꯒ ꯐꯒꯗꯧꯅꯤ ꯆꯩꯁꯨꯁꯤ ꯍꯥꯏꯒꯠꯈ꯭ꯔꯦꯅꯦ ꯏꯃꯥꯒꯤ ꯆꯤꯡꯂꯦꯝꯕ ꯂꯝꯖꯤꯡꯕꯥꯎ ꯅꯣꯏꯕꯨ ꯑꯝꯇ ꯈꯥꯝꯃꯨꯅꯦ ꯆꯤꯡꯂꯦꯝꯕꯁꯨ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯇꯥꯔꯝꯕꯅꯤ ꯃꯄꯥꯏꯕꯨꯡꯒꯤ ꯃꯇꯧꯗꯨꯗ ꯈꯥꯝꯗꯣꯔꯛꯏ ꯕꯥꯕꯥ ꯌꯥꯔꯁꯦ ꯑꯍꯜ ꯑꯣꯏꯔ ꯃꯇꯝꯗꯨꯗ ꯑꯗꯨꯝꯅ ꯇꯧꯍꯩꯗꯦ ꯏꯆꯜꯗꯣ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯦ ꯃꯥꯅ ꯄꯥꯝꯖꯕꯗꯣ ꯊꯨꯡꯖꯔꯁꯅꯨꯗ ꯄꯥꯕ
ꯆꯥꯛ ꯊꯦꯛꯄꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯕꯛ ꯑꯃ ꯄꯤꯕꯤꯔꯒ ꯃꯥꯁꯨ ꯑꯗꯨꯝ ꯁꯨ ꯅꯣꯝꯖꯔꯛꯀꯅꯤꯗ ꯂꯝꯖꯤꯡꯕꯅ ꯍꯣꯏꯗ ꯄꯥꯕ ꯀꯩꯁꯨ ꯑꯋꯥꯕ ꯈꯜꯂꯨꯔꯅꯨ ꯏꯆꯜꯒꯤꯕꯨ ꯀꯔꯤ ꯋꯥꯠꯂꯨꯒꯅꯤ ꯇꯥꯆꯧ ꯑꯩꯈꯣꯏꯅꯤ ꯂꯩꯔꯤꯁꯤꯗꯤ ꯃꯥꯒꯤ ꯆꯥꯛ ꯊꯦꯛꯄ ꯍꯥꯏꯗꯣ ꯂꯝ ꯍꯦꯟꯗꯦꯜꯂꯁꯨ ꯍꯦꯛꯇ ꯐꯨꯗꯔ ꯂꯣꯏꯔꯦ ꯄꯥꯕ ꯏꯆꯜꯅ ꯄꯥꯝꯖꯔꯦꯅ ꯆꯦꯟꯖꯈ꯭ꯔꯕꯗꯨꯕꯨ ꯂꯥꯏꯔꯦ ꯍꯥꯏꯗꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯗꯨꯅꯤ ꯏꯆꯥꯁꯥ ꯄꯥꯕꯅ ꯁꯥꯎꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦꯅꯦ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯁꯦꯜ ꯇꯥꯜꯂꯕꯗꯤ ꯀꯣꯛꯄꯅꯤ ꯁꯦꯜ ꯂꯩꯔꯕꯗꯤ ꯂꯥꯏꯔꯕ ꯂꯩꯇꯦ ꯁꯦꯜ ꯑꯗꯨꯗꯤꯅꯦ ꯏꯄꯥꯅ ꯄꯤꯕꯁꯨ ꯉꯝꯃꯤꯅꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯆꯥꯛ ꯊꯦꯛꯄ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯑꯉꯥꯡꯅꯤꯅꯦ ꯑꯩ ꯈꯪꯉꯤ ꯁꯨꯅꯤꯡꯗ꯭ꯔꯕꯗꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ ꯌꯨꯝ ꯀꯥꯏꯅꯤꯅꯤ ꯏꯆꯥꯁꯥ ꯆꯤꯡꯂꯦꯝꯕꯅ ꯕꯥꯕꯥ ꯃꯗꯨ ꯊꯣꯛꯇꯅꯕ ꯃꯊꯛ ꯊꯣꯡꯕ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯕ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅꯤ ꯂꯥꯞꯊꯣꯛꯅꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯄꯥꯕ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯑꯗꯨꯕꯨꯅꯦ ꯏꯄꯥ ꯄꯦꯟꯗꯤ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯆꯥꯛ ꯊꯦꯛꯄ ꯑꯃꯗꯤ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯑꯅꯤꯗꯨ ꯆꯥꯛ ꯊꯦꯛꯄꯒꯤ ꯑꯍꯜ ꯂꯃꯟꯁꯨ ꯂꯩꯇꯕ ꯃꯔꯝꯅ ꯆꯦꯟꯕꯒꯤ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯂꯝꯃꯤ ꯃꯇꯝꯗꯤ ꯐꯅ ꯍꯧꯖꯤꯡꯈ꯭ꯔꯕꯗ ꯂꯝꯖꯤꯡꯕꯁꯨ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯇꯨꯅ ꯄꯥꯈꯪ ꯑꯔꯤꯕ ꯐꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯃꯄꯥꯝꯗꯒꯤ ꯄꯨꯖꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯀꯥꯏ ꯀꯥꯏꯗꯨꯅ ꯆꯥꯕꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯃꯁꯥꯗ ꯄꯛꯇ꯭ꯔꯦ ꯆꯥꯛ ꯊꯦꯛꯄ ꯃꯥꯁꯨ ꯏꯅꯥꯈꯨꯟꯕꯤ ꯅꯨꯄꯤ ꯂꯧꯔꯦ ꯍꯥꯏꯗꯅ ꯊꯕꯛ ꯂꯤꯛꯂꯥꯝꯗ ꯁꯨꯕꯤꯕ ꯅꯠꯇꯦ ꯆꯥꯕꯒ ꯇꯨꯝꯕꯒꯁꯤꯅ ꯃꯥꯒꯤ ꯃꯊꯧꯅꯤ ꯃꯇꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯉꯁꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯩꯇꯕꯅ ꯈꯝ ꯊꯦꯡꯂꯤ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯃꯥꯁꯨ ꯅꯋꯥꯃꯤ ꯇꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯍꯦꯛ ꯋꯥꯁꯤꯜꯂꯛꯂꯕꯗ ꯆꯥꯛ ꯊꯦꯛꯄ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯨꯡꯁꯤ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯉꯔꯥꯡꯗꯒꯤꯅꯤ ꯆꯔꯥ ꯍꯦꯜꯂꯤꯁꯦ ꯅꯪ ꯅꯄꯥꯝꯗ ꯆꯠꯂꯒ ꯁꯦꯜ ꯈꯖꯤꯛꯇ ꯍꯪꯉꯨꯒꯦꯔꯣ ꯅꯨꯡꯁꯤ ꯇꯣꯝꯕꯤꯁꯨ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯛꯇꯕꯤ ꯃꯣꯟꯗꯨꯝ ꯃꯨꯟꯇꯦꯛꯇ ꯆꯥꯎꯖꯔꯛꯄꯅꯤꯅ ꯆꯔꯥ ꯍꯦꯛ ꯍꯦꯟꯕ ꯃꯈꯩ ꯋꯥꯔꯕꯗꯨꯗꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯝꯗꯒꯤ ꯅꯤꯔꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ ꯍꯣꯏ ꯑꯩ ꯉꯁꯤꯃꯛ ꯌꯨꯝꯗ ꯆꯠꯇꯨꯅ ꯁꯦꯜ ꯈꯔ ꯂꯧꯔꯒꯦ ꯑꯁ ꯄꯨꯛꯀꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯒ꯭ꯔꯣ ꯒ꯭ꯔꯣ ꯍꯦꯛ ꯈꯣꯡꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯍꯣ ꯏꯃꯥ ꯑꯩ ꯂꯥꯛꯏꯌꯦ ꯏꯃꯥ ꯏꯃꯨꯡꯗꯒꯤ ꯀꯩꯅꯥꯇꯣꯟꯁꯨ ꯈꯨꯝꯃꯤ ꯑꯣ ꯀꯅꯥꯅꯣ ꯇꯥꯔꯦ ꯇꯥꯔꯦ ꯑꯩꯃ ꯏꯆꯥ ꯇꯣꯝꯕꯤꯅꯤꯗꯅ ꯅꯪꯕꯨ ꯅꯇꯣꯝꯗ ꯂꯥꯛꯄ꯭ꯔꯣ ꯂꯥꯎ ꯂꯥꯎ ꯁꯤꯗ ꯐꯝꯃꯔꯣꯁꯦ ꯀꯔꯤ ꯂꯩꯒꯦ ꯅꯪꯅ ꯂꯥꯛꯄꯕꯣ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯏꯃꯥ ꯇꯥꯆꯧ ꯍꯣꯏ ꯇꯌꯥꯏ ꯍꯣꯏ ꯂꯩꯇ꯭ꯔꯣ ꯏꯅꯝꯃꯅꯤꯒ ꯑꯝꯇ ꯎꯗꯦꯅ ꯃꯣꯏꯕꯨ ꯆꯠꯊꯣꯛꯅꯈꯤꯕ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏ ꯃꯔꯤꯅꯦ ꯏꯁꯨꯁꯤꯡꯗꯨ ꯄꯨꯔꯒ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯆꯠꯈꯤꯌꯦ ꯅꯈꯣꯏ ꯄꯥꯕꯨꯡꯕꯨꯗꯤ ꯉꯍꯧ ꯉꯍꯧ ꯑꯁ꯭ꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯍꯜꯂꯛꯄꯁꯨ ꯃꯌꯥꯔꯦꯗ ꯑꯗꯨꯗꯤ ꯏꯃꯥ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯄꯥꯕ ꯍꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯁꯦꯜ ꯈꯖꯤꯛꯇ ꯄꯤꯌꯣ ꯏꯃꯥ ꯅꯆꯥ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ ꯑꯩ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯤ ꯏꯃꯥ ꯁꯤ ꯄꯥꯕ ꯍꯜꯂꯛꯅꯅꯤꯕ ꯏꯃꯥ ꯁꯦꯜꯗꯣ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯣꯕ ꯀꯩꯅꯥꯇꯣꯟ ꯃꯆꯥ ꯀꯧꯕꯅꯤꯅ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯆꯤꯜꯗ ꯈꯖꯤꯛ ꯆꯩꯖꯔꯕꯁꯨ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯧꯕꯗꯨꯗꯤ ꯄꯣꯛꯂꯤꯕꯅꯤꯅ ꯁꯦꯜ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤ ꯍꯩ ꯆꯠꯂꯨ ꯆꯠꯂꯨ ꯅꯪ ꯄꯥꯕ ꯍꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯅꯌꯨꯝꯗ ꯍꯜꯂꯨ ꯅꯈꯣꯏ ꯄꯥꯕ ꯎꯔꯗꯤ ꯑꯩꯁꯨ ꯆꯩꯁꯨ ꯆꯥꯕ ꯁꯣꯏꯔꯣꯏ ꯏꯕꯦꯝꯃ ꯁꯦꯜꯗꯣ ꯐꯅ ꯌꯥꯝꯕꯅꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯣ ꯅꯁꯥꯒ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯅꯪ ꯑꯗꯨꯝꯅ ꯆꯔꯥ ꯍꯦꯟꯕꯗꯣ ꯃꯇꯨꯡ ꯇꯧꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯂꯩꯗ ꯂꯩꯇ꯭ꯔꯕꯁꯨ ꯏꯁꯨꯗꯨꯅꯅꯦ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯃꯥꯅ ꯄꯤꯔꯤ ꯐꯔꯦ ꯐꯔꯦ ꯆꯠꯂꯨ ꯆꯠꯂꯨ ꯍꯣꯏ ꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤ ꯇꯣꯝꯕꯤꯗꯣ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯩꯅꯣ ꯃꯆꯥꯅꯨꯄꯤ ꯆꯠꯈ꯭ꯔꯕꯗ ꯋꯥꯈꯜ ꯋꯥꯅ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯜꯂꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯁꯦ ꯄꯪꯉꯤꯗ ꯃꯄꯥ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯝꯂꯕꯗꯤ ꯃꯍꯥꯛꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤ ꯋꯥꯈꯜ ꯊꯦꯂꯤꯗꯀꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯃꯄꯥ ꯑꯩꯕꯨ ꯎꯈꯤꯅꯤ ꯀꯤꯗꯨꯅ ꯆꯦꯜꯂꯤꯕꯁꯦ ꯑꯩꯅ ꯈꯜꯂꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯇꯨꯡꯒꯤ ꯌꯩꯐꯅꯕꯅꯤ ꯈꯪꯗꯦꯅꯦ ꯃꯍꯥꯛ ꯑꯗꯨꯕꯨ ꯑꯩ ꯃꯄꯥꯅꯤ ꯃꯈꯣꯏꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯧꯗꯥꯡꯅꯤ ꯇꯨꯗꯤ ꯂꯨꯈ꯭ꯔꯅꯤꯗ ꯇꯧꯒꯗꯧꯔꯤꯕꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯁꯦꯜ ꯅꯤꯔꯝꯃꯤ ꯁꯦꯜ ꯅꯤꯕꯗꯨ ꯇꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯅꯣꯡꯃꯗꯤ ꯃꯩꯅꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯆꯩꯔꯝꯃꯤ ꯍꯩ ꯑꯩꯅ ꯅꯍꯥꯟ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯆꯥꯛ ꯊꯦꯛꯄ ꯍꯥꯏꯗꯨ ꯃꯀꯣꯛ ꯆꯥꯛꯏ ꯁꯨꯅꯤꯡꯗꯦ ꯃꯥꯕꯨ ꯏꯄꯥꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯅꯪꯅ ꯑꯅꯝ ꯀꯟꯗꯅ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥ
ꯅꯤꯡꯉꯣꯜꯅ ꯅꯣꯡꯃ ꯀꯥꯡꯅ ꯅꯤꯕ ꯂꯥꯛꯂꯤꯕꯗꯨ ꯑꯩꯕꯨ ꯂꯩꯀꯥꯏꯁꯤꯅ ꯃꯁꯥꯅ ꯉꯝꯕ ꯃꯄꯥꯟꯅꯤ ꯍꯥꯏꯅꯔꯣꯏꯗ꯭ꯔꯅꯦ ꯍꯩ ꯕꯥꯕꯥ ꯅꯁꯥꯅ ꯋꯥꯈꯜ ꯇꯦꯜꯂꯨꯔꯕꯁꯨ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ ꯑꯃꯨꯛ ꯍꯟꯗꯣꯛꯄ ꯌꯥꯕ꯭ꯔꯅꯦ ꯄꯥꯕ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃꯇꯗꯤ ꯄꯤꯕꯤꯌꯨ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯃꯟꯗꯗꯨꯅ ꯍꯥꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯒꯤ ꯅꯥꯛꯇ ꯂꯥꯛꯆꯕꯅꯤ ꯑꯩꯕꯨ ꯏꯃꯥ ꯍꯣꯏꯗ ꯄꯥꯕ ꯍꯣꯏꯗ ꯍꯥꯏꯗꯅ ꯀꯌꯥꯝ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣ ꯄꯥꯕ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯥꯏ ꯌꯥꯝ ꯀꯥꯏ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯅꯈꯣꯏꯕꯨ ꯍꯧꯗꯣꯛꯆꯅꯕ ꯍꯥꯏꯗꯨꯅ ꯁꯦꯜ ꯄꯤꯔꯤꯕꯁꯦ ꯅꯠꯇꯦ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯀꯔꯥꯏꯗ ꯃꯥꯡꯍꯟꯕꯒꯦ ꯑꯗꯨꯒ ꯆꯥꯛꯊꯦꯛꯄꯗꯣ ꯌꯨꯒꯁꯨ ꯊꯛꯑꯦ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯔꯥ ꯍꯥ ꯕꯥꯕꯥ ꯃꯥꯁꯨ ꯋꯥꯈꯜ ꯋꯥꯕꯗꯨꯗ ꯁꯨꯝ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤ ꯁꯨꯅꯤꯡꯗꯕ ꯃꯥꯅ ꯀꯔꯤ ꯋꯥꯈꯜ ꯋꯥꯕ ꯌꯨ ꯀꯥꯒ ꯊꯛꯂꯤꯕ ꯍꯥ ꯃꯈꯅꯥꯎꯗꯨꯗ ꯆꯩꯁꯨꯁꯤꯅ ꯐꯥꯎꯔꯦꯛ ꯂꯦꯡꯒꯤ ꯃꯗꯨ ꯑꯩꯕꯨ ꯌꯥꯝ ꯁꯥꯎꯂꯒꯅꯨ ꯀꯣ ꯆꯠ ꯅꯪ ꯉꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯜ ꯅꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯂꯥꯛꯀꯅꯨ ꯀꯩꯅꯥꯇꯣꯟꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥ ꯏꯆꯥꯅ ꯅꯣꯡꯃꯗꯣ ꯈꯛ ꯂꯥꯛꯆꯕꯕꯨ ꯀꯔꯤꯅꯣ ꯂꯥꯛꯀꯅꯣ ꯍꯦꯛꯇ ꯃꯍꯥꯏ ꯑꯩꯈꯣꯏꯗꯒꯤ ꯅꯤꯗꯅ ꯏꯆꯥꯅ ꯃꯤꯇꯣꯞꯇꯒꯤ ꯅꯤꯔꯨꯕ ꯌꯥꯕ ꯅꯠꯇꯦꯗꯅ ꯍꯦ ꯃꯃꯥ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯀꯣ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯅꯔꯥ ꯆꯥꯎꯅ ꯌꯥꯎꯔꯤꯕꯅꯤ ꯁꯨꯅꯤꯡꯗꯕ ꯃꯈꯣꯏꯗꯤ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯋꯥꯍꯜꯂꯒ ꯐꯒꯗꯧꯅꯤ ꯐꯔꯦ ꯕꯥꯕꯥ ꯕꯥꯕꯥꯅ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅ ꯅꯆꯥ ꯃꯇꯨꯡ ꯂꯥꯛꯆꯔꯣꯏ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯁꯦꯜ ꯅꯤꯔꯛꯈꯤꯗ꯭ꯔꯦ ꯃꯄꯥꯗꯒꯤ ꯁꯦꯜ ꯂꯧꯗ꯭ꯔꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯠꯅꯔꯛꯂꯝꯃꯤ ꯆꯥꯛꯊꯦꯛꯄꯅ ꯅꯨꯄꯤ ꯅꯪꯕꯨ ꯁꯦꯜꯒꯗꯣ ꯈꯖꯤꯛꯇ ꯂꯧꯔꯁꯨ ꯀꯩꯗꯧꯒꯦ ꯄꯥꯕꯅ ꯆꯩꯕꯕꯨ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕꯅꯣ ꯆꯠꯂꯣ ꯆꯠꯂꯣꯕ ꯁꯦꯜ ꯈꯖꯤꯛꯇ ꯂꯧꯔꯁꯨꯕꯤ ꯁꯤ ꯑꯝꯇ ꯆꯠꯂꯣꯕ ꯅꯨꯄꯥ ꯑꯩ ꯁꯦꯜ ꯂꯧꯕ ꯍꯟꯗꯛꯇꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯥꯕꯗ ꯋꯥꯔꯧꯕ ꯅꯠꯇꯦ ꯑꯩꯅ ꯋꯥꯔꯧꯔꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯦ ꯅꯪꯉꯣꯟꯗ ꯑꯦ ꯆꯩꯕꯅ ꯄꯥꯕꯅ ꯆꯩꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯅꯪꯅ ꯊꯕꯛ ꯈꯖꯤꯛꯇꯁꯨ ꯁꯨꯗ꯭ꯔꯕꯅꯤꯅ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯪꯅꯅꯦ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕꯁꯦ ꯄꯥꯕꯅ ꯀꯌꯥꯔꯛꯅꯣ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯛꯆꯅꯕ ꯁꯦꯜ ꯄꯤꯔꯛꯂꯤꯕꯁꯦ ꯃꯗꯨ ꯅꯪꯅ ꯊꯕꯛꯇꯤ ꯁꯨꯗꯅ ꯂꯣꯏꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯄꯥꯕꯗꯒꯤ ꯁꯦꯜ ꯂꯧꯕ ꯆꯠꯄ ꯉꯝꯃꯔꯣꯏꯕ ꯂꯧꯒꯦ ꯍꯥꯏꯔꯒ ꯅꯪꯉꯣꯟꯗ ꯂꯧꯔꯨꯆꯣ ꯑꯣ ꯐꯔꯦ ꯀꯩ ꯅꯪꯒꯤ ꯅꯌꯨꯝꯅꯤ ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯔꯁꯨ ꯆꯠꯄꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩ ꯆꯠꯂꯁꯨ ꯆꯠꯀꯦ ꯅꯨꯄꯥ ꯅꯪꯁꯤ ꯅꯃꯥꯏ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦꯗꯀꯣ ꯋꯥꯈꯜ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯦꯜ ꯂꯧꯕ ꯆꯠꯀꯦ ꯈꯜꯂꯤꯅꯤ ꯅꯪ ꯏꯃꯥ ꯏꯄꯦꯝꯃ ꯀꯅꯥꯅ ꯇꯤ ꯏꯀꯨꯕꯣꯏ ꯅꯦꯝꯄꯣꯛꯇꯨꯕꯣ ꯑꯩ ꯀꯩꯝ ꯈꯟꯕꯤꯗꯦꯁꯦ ꯂꯧꯔꯨꯒꯦ ꯑꯩ ꯁꯦꯜ ꯂꯧꯔꯨꯒꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯊꯦꯛꯄ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯃꯩꯅꯣꯒꯤ ꯐꯖꯔꯕ ꯌꯨꯝꯕꯥꯜꯗꯨ ꯎꯕꯗ ꯆꯥꯛꯊꯦꯛꯄ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁ ꯃꯣꯏ ꯃꯌꯨꯝꯁꯤ ꯆꯥꯎꯋꯦ ꯃꯁꯥ ꯑꯣꯟꯊꯣꯛꯅ ꯉꯥꯏꯇ꯭ꯔꯦꯗ ꯄꯨꯈ꯭ꯔꯤꯒꯁꯦ ꯉꯥꯅ ꯕ꯭ꯔꯦꯛ ꯕ꯭ꯔꯦꯛ ꯁꯧꯔꯤ ꯇꯧꯔꯤꯁꯦ ꯏꯪꯈꯣꯜꯁꯤꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡꯒꯁꯤꯅ ꯐꯔꯤꯕ ꯍꯩ ꯂꯩꯁꯤꯅ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯈ꯭ꯔꯦꯗꯩꯗꯤ ꯏꯕꯥꯏꯅꯤꯒꯤ ꯂꯣꯏꯅꯕꯤꯁꯦ ꯀꯔꯤꯅꯣ ꯃꯪꯒꯣꯜ ꯑꯁꯤꯗ ꯁꯅꯥ ꯂꯩꯀꯣꯜꯒ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯤꯕꯁꯤꯅ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯆꯤꯡꯂꯦꯝꯕ ꯂꯝꯖꯤꯡꯕ ꯑꯅꯤꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯪꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯃꯆꯥꯗꯨꯗ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯒꯤ ꯅꯨꯄꯤ ꯂꯩꯅꯥꯅ ꯏꯅꯥꯎ ꯏꯃꯥꯅ ꯍꯥꯏꯔꯤꯕꯨ ꯑꯩꯕꯨ ꯂꯨꯍꯣꯡꯕ ꯆꯠꯄꯗꯨꯗ ꯁꯤꯒꯤ ꯃꯔꯩ ꯄꯔꯦꯡꯁꯦ ꯁꯤꯌꯨ ꯍꯥꯏꯌꯦ ꯇꯨ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡꯁꯤꯒ ꯂꯝꯖꯤꯡꯕꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯑꯣ ꯐꯖꯩꯌꯦ ꯏꯆꯦ ꯇꯨ ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯁꯤꯒꯤ ꯅꯌꯤꯟꯁꯦ ꯆꯤꯜꯂꯨ ꯍꯥꯏꯔꯝꯃꯤ ꯐꯖꯕ꯭ꯔꯥ ꯏꯆꯦ ꯍꯣꯏ ꯐꯖꯩ ꯏꯅꯥꯎ ꯆꯤꯜꯂꯨ ꯑꯗꯣ ꯁꯤ ꯈꯨꯖꯤꯁꯤꯕꯨ ꯌꯥꯕ꯭ꯔꯥ ꯏꯅꯥꯎ ꯌꯥꯏꯌꯦ ꯏꯆꯦ ꯌꯥꯝ ꯐꯖꯩ ꯁꯅꯥꯅꯕꯨ ꯐꯖꯗꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔ ꯏꯆꯦ ꯇꯟꯖꯥꯁꯤꯗ ꯆꯥꯛꯊꯦꯛꯄꯗꯨ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯅꯤꯕꯨ ꯑꯩꯈꯣꯏ ꯅꯦꯝꯄꯣꯛꯇꯨꯕꯨ ꯂꯩꯕꯤꯈꯤꯕ꯭ꯔꯣ ꯂꯩꯅꯥꯅ ꯍꯩꯃ ꯆꯥꯛꯊꯦꯛꯄ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯀꯥꯈꯠꯂꯣ ꯏꯆꯦ ꯃꯣꯔꯥ ꯂꯧꯊꯣꯛꯂꯨꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯩꯅꯥ ꯃꯣꯔꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥꯛꯊꯦꯛꯄꯗ ꯄꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯆꯥꯛꯊꯦꯛꯄ ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯏꯃꯥꯗꯣ ꯃꯅꯤꯡꯗ ꯂꯩꯍꯧꯕꯅꯤ ꯏꯆꯦ ꯀꯧꯔꯨꯁꯨ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯏꯅꯦꯝꯕꯣꯛ ꯀꯝꯗ ꯎꯅꯖꯒꯦ ꯑꯌꯤꯡꯕꯤꯅ ꯏꯆꯦ ꯏꯃꯥꯗꯣ ꯑꯩ ꯀꯧꯔꯒꯦ ꯏꯆꯦ ꯂꯩꯕꯤꯔꯝꯃꯣ ꯆꯥꯛꯊꯦꯛꯄ ꯅꯪ ꯐꯝꯂꯝꯃꯨꯀꯣ ꯏꯆꯦ ꯏꯃꯥ ꯀꯧꯊꯣꯔꯛꯀꯦ ꯍꯣꯏ ꯐꯅꯤ ꯏꯆꯦ ꯑꯌꯤꯡꯕꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯩꯅꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ
ꯃꯆꯥꯅ ꯀꯞꯄ ꯇꯥꯕꯗ ꯂꯩꯅ ꯁꯅꯥ ꯂꯤꯛꯀꯣꯟꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯌꯣꯝꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯛꯊꯦꯛꯄ ꯅꯪ ꯐꯝꯂꯝꯃꯨꯀꯣ ꯏꯆꯥ ꯅꯨꯄꯥꯁꯦ ꯀꯞꯂꯦ ꯏꯆꯦ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯌꯥꯅꯤ ꯂꯩꯅꯥ ꯄ꯭ꯔꯞ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯈꯤꯕꯗ ꯁꯅꯥꯒꯤ ꯁꯟꯇ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯑꯗꯨꯃ ꯇꯥꯍꯧꯔꯤꯕꯗꯨ ꯂꯩꯅꯥꯗꯤ ꯎꯈꯤꯗ꯭ꯔꯦ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯆꯥꯛꯊꯦꯛꯄ ꯅꯥꯛ ꯌꯦꯠꯇ ꯃꯃꯤꯠꯇꯨ ꯌꯦꯡꯂꯝꯂꯒ ꯂꯤꯛ ꯑꯗꯨ ꯃꯥꯅ ꯁꯠ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯈꯨꯗꯩꯒꯤ ꯅꯥꯃꯩ ꯃꯁꯤꯗꯨꯗ ꯁꯠ ꯌꯦꯞꯁꯤꯜꯂꯤ ꯀꯩꯅꯥꯇꯣꯟꯁꯨ ꯏꯃꯨꯡꯗꯒꯤ ꯑꯏꯪꯕꯤꯒ ꯄꯨꯟꯅ ꯊꯣꯔꯛꯏ ꯍꯥꯏ ꯆꯥꯛꯊꯦꯛꯄ ꯅꯪ ꯂꯥꯛꯏꯁꯦ ꯑꯇꯩ ꯃꯔꯝꯒꯤꯗꯤ ꯑꯣꯏꯔꯝꯃꯣꯏ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕ ꯂꯥꯛꯏ ꯑꯣꯏꯔꯤꯅꯤ ꯃꯥꯅꯦ ꯃꯥꯅꯦ ꯏꯅꯦꯝꯕꯣꯛ ꯑꯩꯅ ꯍꯥꯏꯕ ꯏꯀꯥꯏꯗ ꯂꯩꯔꯝꯕꯗꯣ ꯏꯅꯦꯝꯕꯣꯛꯅ ꯍꯦꯛꯇ ꯀꯥꯡꯊꯣꯛꯄꯤꯔꯦ ꯌꯥꯅꯤ ꯁꯦꯜ ꯄꯤꯕꯤꯔꯣ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯑꯌꯤꯡꯕꯤ ꯃꯃꯥꯏ ꯈꯁꯤ ꯑꯣꯟꯊꯣꯛꯇꯨꯅ ꯅꯣꯛꯏ ꯀꯩꯅꯥꯇꯣꯟꯅ ꯃꯃꯥꯏꯁꯤ ꯀꯌꯥꯗ ꯊꯥꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯍꯩ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯑꯩꯈꯣꯏ ꯁꯤꯕꯨ ꯁꯦꯜ ꯂꯧꯊꯣꯛꯐꯝ ꯎꯄꯨ ꯑꯣꯏꯅ ꯎꯕ꯭ꯔꯅꯦꯍꯦ ꯂꯩꯇꯦ ꯂꯩꯇꯦ ꯁꯦꯜꯒ ꯑꯃꯠꯇ ꯅꯈꯣꯡ ꯇꯦꯛꯄꯁꯨ ꯅꯠꯇꯕ ꯅꯈꯨꯠ ꯇꯠꯄꯁꯨ ꯅꯠꯇꯕ ꯅꯪꯅ ꯑꯍꯜ ꯑꯩꯈꯣꯏꯗꯒꯤ ꯁꯦꯜ ꯅꯤꯔꯤꯕꯅꯤꯅꯦ ꯍꯥ ꯏꯀꯥꯏꯗꯕꯁꯤꯗꯤ ꯃꯁꯤꯗꯤ ꯇꯟꯖꯥꯗꯨꯗ ꯃꯩꯅꯣꯃꯁꯨ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯂꯝꯃꯤ ꯆꯥꯛꯊꯦꯛꯄ ꯂꯩꯕ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯍꯟꯗꯛꯀꯤ ꯁꯦꯜ ꯂꯧꯕꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯂꯥꯛꯇ꯭ꯔꯗꯅ ꯅꯪ ꯑꯣꯏꯅ ꯂꯥꯛꯂꯕꯣꯏꯔꯦ ꯈꯪꯅꯤꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯩꯁꯨꯒꯤ ꯃꯒꯨꯜꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯒꯤ ꯍꯦꯛ ꯇꯧꯕꯒ ꯂꯩꯅꯥꯗꯨ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯏꯃꯥ ꯏꯅꯥꯎ ꯑꯍꯤꯡꯕꯤꯌꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤꯅ ꯌꯦꯡꯂꯝꯕ ꯁꯟꯇ꯭ꯔꯦꯝꯕꯤ ꯄꯔꯦꯡꯗꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯋꯥꯏꯗꯒ ꯇꯥꯍꯧꯕ꯭ꯔꯅ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯏꯅꯥꯎ ꯀꯩꯅꯥꯇꯣꯟꯅ ꯍꯥꯏꯌꯦ ꯀꯔꯤꯅꯣꯅꯦ ꯃꯨꯟꯅ ꯌꯦꯡꯂꯕ꯭ꯔꯥ ꯅꯪꯕꯣ ꯁ꯭ꯋꯥꯏꯗꯗꯤ ꯎꯗꯦꯅꯦꯍꯦ ꯑꯌꯤꯡꯕꯤꯅ ꯍꯣꯏ ꯏꯆꯦ ꯁ꯭ꯋꯥꯏꯗꯗꯤ ꯇꯥꯗꯤꯌꯦ ꯏꯃꯨꯡꯗꯒꯗꯤ ꯌꯦꯡꯂꯕ꯭ꯔꯥ ꯏꯆꯦ ꯌꯦꯡꯂꯤ ꯏꯅꯥꯎ ꯑꯩ ꯀꯣꯏꯊꯤ ꯊꯤꯔꯕꯅꯤ ꯑꯁ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯃꯩꯅꯣꯅ ꯍꯩ ꯇꯞꯅ ꯅꯤꯡꯊꯤꯅ ꯊꯤꯌꯨ ꯏꯃꯧꯁꯥ ꯑꯗꯨꯛ ꯆꯥꯎꯕ ꯂꯤꯛꯇꯨꯕꯨ ꯂꯩꯖꯔꯝꯁꯤꯅꯤꯗ ꯃꯔꯥꯏꯅ ꯁꯣꯝꯗ ꯆꯥꯛꯊꯦꯛꯄ ꯃꯥꯗꯤ ꯃꯀ꯭ꯂꯥꯞꯀꯥꯗꯨ ꯊꯛ ꯊꯛ ꯍꯦꯛ ꯅꯤꯛꯂꯤ ꯃꯔꯝꯗꯤ ꯁꯟꯇ꯭ꯔꯦꯝꯕꯤ ꯄꯔꯦꯡꯗꯨꯗꯤ ꯃꯥꯅ ꯌꯦꯞꯁꯤꯟꯈ꯭ꯔꯕꯅꯤꯅ ꯂꯥꯏꯕꯛꯀꯥꯗꯨ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛꯀꯥꯁꯨ ꯀꯥꯔꯛꯂꯤ ꯀꯨꯏꯅ ꯂꯩꯊꯕ ꯆꯨꯝꯗ꯭ꯔꯦ ꯈꯟꯗꯨꯅ ꯂꯂꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛ ꯑꯗꯨꯗꯤ ꯑꯩ ꯁꯦꯜꯁꯨ ꯄꯤꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯄꯒ ꯈꯨꯗꯩ ꯃꯅꯨꯡꯗꯒꯤ ꯁꯟꯇ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯑꯗꯨ ꯄꯨꯞ ꯂꯥꯎꯅ ꯍꯦꯛ ꯇꯥꯔꯛꯏ ꯆꯥꯛꯊꯦꯛꯄ ꯇꯧꯐꯝ ꯈꯪꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯀꯣꯛꯀꯥꯗꯨ ꯍꯣꯠꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯏꯆꯦꯁꯤꯡꯒꯤ ꯁꯟꯇ꯭ꯔꯦꯝꯕꯤ ꯄꯔꯦꯡꯁꯤꯗꯤ ꯑꯩꯅ ꯐꯝꯖꯤꯜꯂꯨꯔꯕꯖꯥꯠꯅꯤ ꯑꯁ ꯗꯛꯄꯅꯤ ꯃꯇꯧꯗꯨꯗ ꯃꯩꯅꯣꯗꯤ ꯋꯥꯒ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯆꯩꯁꯨꯗꯨꯅ ꯆꯥꯛꯊꯦꯛꯄꯗꯨ ꯍꯦꯛꯇ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯀꯩꯅꯥꯇꯣꯟꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯗꯣꯛꯆꯩ ꯍꯩꯃꯥ ꯃꯈꯣꯏ ꯃꯄꯥ ꯀꯩꯅꯣ ꯑꯉꯥꯡꯁꯦ ꯁꯤꯕ ꯇꯥꯔꯦ ꯏꯁ ꯃꯃꯤꯠꯇꯒ ꯂꯣꯏꯅ ꯀꯟꯖꯤꯜꯂꯦꯃꯤ ꯍꯣ ꯃꯃꯤꯠꯁꯦ ꯇꯥꯡꯕ ꯇꯥꯔꯦ ꯇꯣꯛꯄꯤꯔꯣꯁꯦ ꯃꯈꯣꯏ ꯃꯄꯥ ꯍꯩ ꯃꯃꯥ ꯑꯩ ꯈꯥꯝꯅꯀꯠ ꯃꯁꯦ ꯍꯥꯠꯇꯣꯛꯂꯒ ꯐꯒꯗꯧꯅꯤ ꯁꯨꯅꯤꯡꯗꯕꯗ ꯅꯠꯇꯕ ꯃꯤꯒꯤ ꯁꯅꯥꯒꯁꯨ ꯌꯦꯞꯄ ꯍꯨꯔꯥꯟꯕꯁꯤ ꯃꯁꯤ ꯐꯨꯒꯦꯅꯦ ꯃꯁꯤ ꯆꯥꯛꯊꯦꯛꯄ ꯃꯔꯥꯏꯕꯛꯅ ꯊꯤꯖꯔꯤꯁꯨ ꯇꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯂꯝꯖꯤꯡꯕꯁꯨ ꯍꯦꯛ ꯍꯜꯂꯛꯂꯝꯃꯤ ꯃꯪꯒꯣꯜꯗ ꯇꯧꯅꯔꯝꯂꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯉꯤ ꯆꯤꯡꯂꯦꯝꯕꯅ ꯕꯥꯕꯥ ꯀꯩꯗꯧꯅꯔꯒꯦ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨꯁꯦ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ ꯕꯥꯕꯥ ꯏꯄꯥꯒꯤ ꯆꯤꯡꯂꯦꯝꯕ ꯃꯁꯤ ꯁꯨꯅꯤꯡꯗꯕꯗ ꯅꯠꯇꯅ ꯍꯨꯔꯥꯟꯕꯁꯨ ꯑꯣꯏꯔꯝꯂꯦ ꯌꯦꯡꯉꯨ ꯏꯃꯧ ꯂꯩꯅꯥꯒꯤ ꯁꯟꯇ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯑꯁꯦ ꯃꯥꯅ ꯈꯨꯗꯩ ꯃꯁꯤꯗ ꯌꯦꯞꯇꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦ ꯃꯁꯦ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯂꯝꯖꯤꯡꯕꯁꯨ ꯆꯥꯛꯊꯦꯛꯄꯕꯨ ꯍꯦꯛꯇ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯩꯅꯣꯅ ꯍꯩ ꯏꯆꯥꯆꯥ ꯃꯁꯤ ꯁꯪꯒꯣꯜꯒꯤ ꯈꯣꯡꯇꯦꯟ ꯑꯁꯤꯗ ꯄꯨꯜꯂꯒ ꯊꯝꯃꯨ ꯍꯨꯔꯥꯟꯕꯁꯦ ꯃꯁꯤ ꯉꯁꯤ ꯑꯩꯒꯤ ꯆꯩꯁꯨꯁꯤ ꯇꯦꯛꯇ꯭ꯔꯤꯐꯥꯎ ꯐꯨꯒꯗꯧꯔꯤꯕꯅꯤ ꯂꯝꯖꯤꯡꯕꯅ ꯍꯣꯏ ꯕꯥꯕꯥ ꯍꯦꯛꯇ ꯌꯩꯔꯁꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯊꯦꯛꯄꯗꯨ ꯂꯝꯖꯤꯡꯕꯗ ꯍꯦꯛꯇ ꯐꯨꯁꯤꯜꯂꯤ ꯑꯗꯨꯒ ꯄꯨꯜꯂꯒ ꯊꯝꯈ꯭ꯔꯦ ꯁꯣꯝꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯥꯛꯊꯦꯛꯄꯅ ꯁꯨꯝ ꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯤꯄꯥꯏꯔꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨꯕꯨ ꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯃꯥꯕꯨ ꯊꯦꯡꯅꯗꯅ ꯃꯥꯕꯨ ꯐꯨꯕꯤꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯇꯌꯥꯏꯅꯒ ꯍꯥꯠꯇꯣꯛꯄꯤꯔꯝꯗꯅ ꯑꯁ ꯑꯩ ꯃꯤꯍꯨꯠ ꯁꯨꯗ꯭ꯔꯦꯗ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯨ ꯃꯄꯥꯝꯗ ꯇꯥꯍꯥ ꯂꯥꯛꯂꯝꯃꯤ ꯃꯄꯥꯝ ꯍꯦꯛ ꯌꯧꯔꯕꯗꯨꯗꯗꯤ ꯎꯔꯤ ꯆꯥꯛꯊꯦꯛꯄꯗꯨ ꯁꯪꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯄꯨꯜꯂꯒ ꯃꯩꯅꯣꯒ ꯂꯝꯖꯤꯡꯕꯒꯅ ꯏꯁꯤꯡ ꯍꯩꯗꯨꯅ ꯐꯨꯔꯤꯕꯗꯣ ꯑꯌꯣ ꯑꯁ ꯑꯌꯥ ꯈ꯭ꯋꯥꯡ ꯈꯛꯇꯅꯦ ꯋꯥꯏ ꯀꯨꯕꯣꯛ ꯌꯥꯔꯦ ꯇꯧꯕꯤꯔꯣ ꯑꯌꯣ ꯃꯥ ꯏꯕꯥꯏ ꯑꯩ ꯊꯕꯛ ꯁꯨꯖꯔꯒꯦ ꯏꯕꯥꯏ ꯑꯌꯣ ꯑꯌꯥ ꯀꯩꯅꯥꯇꯣꯟꯁꯨ ꯃꯆꯥ ꯃꯋꯥꯕꯨ ꯈꯥꯝꯗꯣꯛꯆꯩ ꯃꯈꯣꯏ ꯃꯄꯥ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯌꯥꯔꯤꯃꯤ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ ꯁꯤꯕ ꯇꯥꯔꯤꯃꯤ ꯅꯣꯏꯕꯣ ꯂꯝꯖꯤꯡꯕꯅ ꯏꯃꯥ ꯍꯟꯗꯣꯛꯄꯤꯌꯨ ꯏꯃꯥ ꯍꯨꯔꯥꯟꯅꯤ ꯀꯥꯏꯅ
ꯈꯜꯂꯤꯕ ꯃꯀꯣꯛ ꯑꯁꯦ ꯃꯁꯤ ꯃꯀꯣꯛꯁꯦ ꯊꯨꯒꯥꯏꯔꯒ ꯐꯗꯧꯅꯤ ꯃꯁꯤ ꯆꯤꯡꯂꯦꯝꯕꯁꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯂꯩꯅꯥ ꯑꯍꯤꯡꯕꯤ ꯑꯅꯤꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯂꯦꯞꯂꯤ ꯇꯨꯃꯤꯟ ꯌꯦꯡꯂꯝꯕ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯄꯥꯄꯥ ꯑꯩ ꯍꯥꯏ ꯇꯣꯛꯄꯤꯔꯣ ꯌꯥꯔꯦ ꯃꯥꯅ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤꯗꯤ ꯄꯨꯔꯣꯏꯕꯅꯤ ꯁꯣꯏꯒꯥꯝꯂꯕꯗꯤ ꯑꯩ ꯈꯛꯇꯅꯤ ꯂꯨꯈ꯭ꯔꯥꯎ ꯌꯧꯒꯗꯕ ꯅꯥꯎꯄꯨꯔꯤꯕ ꯏꯆꯥꯁꯤꯒꯤ ꯈꯟꯕꯤꯗꯨꯅ ꯃꯥꯕꯨ ꯐꯨꯕ ꯂꯦꯞꯄꯤꯔꯣ ꯄꯥꯄꯥ ꯆꯥꯛꯊꯦꯛꯄ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯅꯨꯡꯁꯤꯒꯤ ꯏꯍꯨꯜ ꯑꯃ ꯄꯣꯛꯂꯝꯃꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯄꯤꯁꯨ ꯁꯤꯟꯊꯔꯛꯏ ꯃꯩꯅꯣꯅ ꯏꯄꯥꯒꯤ ꯕꯦꯝꯃ ꯃꯥꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯐꯨꯕ ꯅꯠꯇꯦꯅꯤ ꯏꯄꯥꯅ ꯌꯦꯡꯉꯨ ꯅꯅꯝ ꯃꯍꯜꯒꯤ ꯁꯟꯇ꯭ꯔꯦꯕꯤ ꯄꯔꯦꯡ ꯑꯗꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯤꯅ ꯍꯨꯔꯥꯏꯒꯤ ꯇꯧꯔꯝꯕꯒꯤ ꯄꯥꯕꯅ ꯋꯥꯔꯛꯄꯅꯤꯅꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯇꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯞꯇꯨꯅ ꯆꯥꯛꯊꯦꯛꯄꯗ ꯍꯥꯏꯖꯩ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯅꯆꯥꯁꯤꯒꯤ ꯈꯜꯂꯒ ꯅꯪ ꯑꯐꯕ ꯃꯤ ꯑꯃꯨꯛꯇꯗꯤ ꯑꯣꯏꯕꯤꯌꯨꯕ ꯑꯩꯅ ꯈꯣꯡꯄꯥꯏꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏꯖꯒꯦ ꯑꯩ ꯆꯥꯛꯊꯦꯛꯄ ꯆꯩꯐꯝ ꯀꯌꯥꯗꯨꯒꯤ ꯆꯩꯅꯥꯈꯣꯜꯗꯨꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯋꯥꯅ ꯍꯧꯒꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯃꯇꯨꯡ ꯑꯁꯨꯝꯅꯃꯨꯛ ꯇꯧꯔꯣꯏ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯉꯁꯤ ꯋꯥꯈꯜ ꯇꯥꯔꯛꯂꯤꯕꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯄꯒꯤꯅꯤ ꯐꯠꯇ꯭ꯔꯕ ꯑꯩꯕꯨ ꯅꯪꯅ ꯗꯨꯛꯂꯨꯗ ꯈꯟꯖꯕ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯐꯕ ꯊꯕꯛ ꯈꯔ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯤ ꯇꯧꯕ ꯉꯝꯂꯣꯏ ꯑꯩ ꯉꯁꯤꯗꯒꯤ ꯇꯟꯕ ꯊꯥꯗꯣꯛꯂꯒꯦ ꯑꯩ ꯊꯕꯛ ꯁꯨꯔꯒꯦ ꯅꯨꯡꯁꯤ ꯑꯩ ꯊꯕꯛ ꯁꯨꯔꯒꯦ ꯆꯥꯛꯊꯦꯛꯄ ꯃꯩꯅꯣꯗꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯕꯥꯕꯥ ꯗꯌꯥ ꯅꯨꯄꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥꯏ ꯑꯩ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯅ ꯈꯨꯔꯨꯝꯖꯩ ꯃꯩꯅꯣ ꯆꯥꯛꯊꯦꯛꯄꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯛꯊꯦꯛꯄ ꯅꯪ ꯄꯥꯕ ꯋꯥꯔꯧꯒꯅꯨꯀꯣ ꯄꯥꯕꯅ ꯅꯪꯕꯨ ꯐꯨꯔꯤꯕꯗꯣ ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯐꯨꯔꯤꯕꯅꯤ ꯅꯪ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯔꯣꯀꯣ ꯀꯩꯅꯥꯇꯣꯟ ꯃꯃꯥꯏꯗꯒꯤ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯅꯨꯡꯁꯤ ꯅꯄꯨꯔꯣꯏꯕꯗꯣ ꯃꯌꯥ ꯇꯦꯛꯄ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯉꯁꯥꯏ ꯅꯪ ꯇꯌꯥꯏꯅꯅꯦ ꯃꯆꯤꯟꯅ ꯆꯩꯅ ꯀꯟꯁꯤꯟꯈꯤꯕꯅꯤ ꯀꯥꯏꯅ ꯇꯥꯃꯣ ꯁꯤ ꯌꯥꯈꯥꯗꯣꯛꯄꯤꯌꯨ ꯑꯩ ꯌꯦꯡꯒꯦꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯆꯥꯛꯊꯦꯛꯄꯒꯤ ꯌꯃꯥꯡꯗꯨ ꯇꯦꯛꯄꯃꯛꯇꯤ ꯇꯦꯛꯂꯝꯗ꯭ꯔꯤ ꯃꯆꯦꯠ ꯑꯃꯗꯤ ꯀꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯂꯝꯖꯤꯡꯕꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ ꯅꯨꯡꯁꯤꯅ ꯍꯩꯃ ꯃꯆꯦꯠ ꯑꯃꯗꯤ ꯇꯦꯛꯏ ꯃꯄꯨꯡ ꯑꯣꯏꯅꯗꯤ ꯇꯦꯛꯍꯧꯗ꯭ꯔ ꯃꯥꯜꯂꯤ ꯏꯃꯥ ꯆꯥꯛꯊꯦꯛꯄꯅ ꯇꯦꯛꯆꯔꯁꯅꯨꯗ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯈꯨꯗꯤꯡ ꯃꯁꯤ ꯎꯔꯒ ꯑꯩ ꯊꯕꯛ ꯁꯨꯅꯤꯡꯅꯕ ꯆꯥꯛꯊꯦꯛꯄꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯥꯛꯊꯦꯛꯄ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯣꯂꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯕ ꯀꯧꯕ ꯄꯥꯈ꯭ꯔꯥ ꯑꯣꯏꯔꯕ ꯑꯍꯜ ꯑꯃꯒ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯌꯨꯝꯗꯣꯡꯄꯣꯛ ꯑꯃꯗ ꯇꯔꯛ ꯂꯩꯖꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯄꯥꯕꯨꯡꯅ ꯃꯈꯣꯏꯒꯤ ꯁꯟꯕꯤ ꯑꯗꯨꯒꯤ ꯁꯪꯒꯣꯝ ꯁꯨꯝꯕ ꯑꯗꯨ ꯀꯩꯊꯦꯜ ꯃꯆꯥꯗ ꯌꯣꯟꯕ ꯍꯦꯛ ꯆꯠꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏꯒꯤ ꯁꯟꯕꯤ ꯑꯃꯈꯛꯇꯨꯒꯤ ꯁꯪꯒꯣꯝ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯊꯣꯛꯇꯕꯅꯤꯅ ꯁꯪꯒꯣꯝ ꯑꯗꯨꯗ ꯏꯁꯤꯡ ꯌꯥꯝꯅ ꯌꯥꯟꯁꯤꯜꯂꯝꯃꯤ ꯅꯣꯡꯃꯁꯨ ꯁꯛꯍꯦꯟꯕꯤꯅ ꯁꯪꯒꯣꯝꯗ ꯏꯁꯤꯡ ꯃꯌꯥꯝ ꯌꯥꯟꯁꯤꯟꯕꯗꯨ ꯎꯕꯗ ꯃꯄꯥꯕꯨꯡ ꯇꯣꯝꯕꯅ ꯏꯄꯥ ꯄꯥꯈꯠꯆꯅ ꯏꯕꯦꯝꯃ ꯅꯪꯅ ꯁꯪꯒꯣꯝ ꯈꯖꯤꯛꯇꯨꯗ ꯏꯁꯤꯡ ꯑꯗꯨꯛ ꯌꯥꯜꯂꯤꯕꯗꯨꯕꯨ ꯁꯪꯒꯣꯝꯗꯣ ꯂꯧꯈꯤꯕ ꯃꯤꯗꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝꯁꯦ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯍꯥꯏꯗꯅ ꯂꯧꯕꯤꯌꯨ ꯌꯥꯔꯣꯏꯅꯦ ꯅꯪꯕꯨ ꯕꯥꯕꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯆꯥꯅꯨꯄꯤꯅ ꯐꯅꯕ ꯁꯤꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯁꯪꯒꯣꯝꯗꯨꯗ ꯑꯃꯨꯛ ꯌꯥꯝꯈ꯭ꯔꯒ ꯆꯨꯍꯤ ꯇꯣꯠꯁꯤꯟꯗꯨꯅ ꯍꯥꯞꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯗꯨ ꯍꯦꯟꯅ ꯉꯛꯅ ꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯕꯥꯕꯥ ꯆꯨꯍꯤꯁꯤꯅ ꯁꯪꯒꯣꯝꯁꯦ ꯊꯛꯄꯗ ꯊꯨꯝꯅꯕꯅꯤ ꯑꯗꯨꯒ ꯌꯥꯝꯁꯤꯅꯅꯦ ꯁꯪꯒꯣꯝꯁꯦ ꯐꯝꯃꯀꯥꯟꯗ ꯃꯅꯤꯡꯗ ꯏꯁꯤꯡ ꯉꯥꯛꯇ ꯂꯩꯕꯗꯣ ꯂꯩꯇꯅꯕ ꯏꯆꯥꯒꯤ ꯀꯣꯛꯁꯤꯁꯨ ꯌꯥꯔꯤꯅꯦ ꯑꯗꯣ ꯁꯣꯏꯗꯅꯒ ꯈꯪꯅꯔꯛꯂꯕꯗꯤ ꯏꯄꯥ ꯏꯆꯥ ꯈꯨꯜ ꯃꯤꯌꯥꯝꯅ ꯂꯨ ꯀꯣꯛꯄꯗꯤ ꯁꯣꯏꯔꯣꯏꯀꯣ ꯄꯥꯕꯁꯤꯗꯤ ꯑꯣꯟꯊꯣꯛ ꯊꯣꯛꯄ ꯅꯥꯞꯆꯥꯗ ꯋꯥ ꯉꯥꯛꯇ ꯅꯆꯥ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯌꯧꯔꯨꯈꯤꯒꯦ ꯅꯆꯥꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯨ ꯄꯥꯕ ꯀꯔꯤꯕ ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯕ ꯇꯥꯔꯤꯕ ꯊꯣꯡꯗ꯭ꯔꯗꯤ ꯀꯩꯊꯦꯜꯗꯒꯤ ꯋꯥꯅ ꯍꯜꯂꯛꯂꯒ ꯆꯥꯛꯃꯨꯛ ꯊꯣꯡꯕꯗꯣ ꯏꯟꯁꯥꯡꯒ
ꯑꯝꯇ ꯍꯥꯎꯔꯣꯏꯕ ꯍꯣꯏ ꯍꯣꯏ ꯍꯅꯨꯊꯪꯁꯤꯗ ꯏꯆꯥ ꯅꯨꯄꯤ ꯌꯥꯅꯕ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯁꯛꯍꯦꯟꯕꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯕꯨꯡꯗ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯁꯪꯒꯣꯝ ꯌꯣꯟꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯆꯥꯛ ꯊꯣꯡꯕꯅꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯊꯣꯡ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗꯕ ꯃꯤꯗ ꯀꯔꯟꯗ ꯇꯥꯔꯒ ꯂꯩꯕ ꯑꯃꯨꯕꯗꯨ ꯃꯥꯒꯤ ꯈꯣꯡꯕꯤ ꯈꯣꯡꯅꯥꯎ ꯑꯗꯨꯒ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯇ ꯂꯛꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯂꯥꯞꯇꯛꯅ ꯑꯃꯨꯕ ꯎꯕꯗ ꯃꯁꯤꯅ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯑꯃꯨꯕ ꯍꯥꯏꯕ ꯀꯥꯊꯤ ꯑꯃꯁꯤꯃꯨꯛ ꯂꯩꯔꯝꯃꯤꯅꯤ ꯃꯥꯒꯤ ꯈꯣꯡꯅꯥꯎ ꯈꯣꯡꯅꯦꯝ ꯈꯣꯡꯅꯝ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯣꯡꯃꯨꯛꯇ ꯋꯥꯡꯕꯁꯤꯁꯨ ꯌꯥꯎꯔꯤꯅꯤ ꯑꯁ ꯑꯩꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯄꯥꯁꯦ ꯂꯥꯜꯂꯒ ꯆꯠꯅꯤ ꯈꯟꯕꯗ ꯑꯊꯣꯛ ꯍꯥꯏꯅꯔꯛꯇꯧꯔꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯄꯗꯨ ꯈꯣꯡꯅꯦꯝꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯕꯒꯤ ꯃꯈꯣꯡꯗ ꯀꯛ ꯊꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯑꯃꯨꯕꯅ ꯁꯥꯎꯔꯤ ꯈꯣꯡꯅꯦꯝꯏꯕꯣ ꯀꯩꯅꯣ ꯅꯪꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯊꯦꯡꯒꯨ ꯊꯦꯡꯒꯥꯔꯛꯏꯁꯤꯕꯣ ꯊꯦꯡꯒꯨ ꯊꯦꯡꯒꯥꯕ ꯅꯠꯇꯦ ꯑꯥꯗ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ ꯀꯅꯥꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯁꯛꯍꯦꯟꯕꯤꯅ ꯁꯪꯒꯣꯝ ꯌꯥꯎꯕ ꯆꯐꯨꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯑꯃꯨꯕ ꯁꯛꯍꯦꯟꯕꯤ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯥꯏ ꯑꯁꯤꯗꯤ ꯁꯪꯒꯣꯝ ꯌꯣꯟꯕꯤ ꯁꯛꯍꯦꯟꯕꯤꯗꯨꯅꯤꯅꯦ ꯂꯥꯛꯑꯣ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯁꯤ ꯍꯧꯖꯤꯛꯇ ꯑꯁꯤ ꯎꯕꯗꯗꯤ ꯍꯔꯥꯎꯔꯤꯅꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯊꯦꯡꯕꯗꯨꯗꯗꯤ ꯁꯥꯎꯗꯅꯒ ꯇꯧꯔꯒ ꯌꯥꯔꯦ ꯂꯥꯛꯑꯣꯕ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯍꯦꯟꯅ ꯋꯥꯔꯦ ꯂꯥꯛꯑꯣꯁꯦ ꯑꯩ ꯑꯗꯨꯝ ꯄꯝꯃꯒꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯅ ꯈꯣꯡꯅꯦꯝꯗꯨ ꯐꯠ ꯂꯥꯎꯅ ꯄꯝꯈꯠꯂꯝꯃꯤ ꯑꯗꯨꯒ ꯂꯝꯈꯥꯏꯅꯐꯝꯂꯣꯝꯗ ꯁꯛꯍꯦꯟꯕꯤꯅ ꯆꯠꯈꯤꯕꯗꯨ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯃꯨꯕ ꯍꯣꯏꯅ ꯇꯥꯟꯅꯔꯛꯄꯗꯨ ꯁꯥꯃꯤꯟ ꯍꯥꯏꯐꯦꯠ ꯐꯪꯕꯗ ꯃꯨꯔꯨꯝ ꯁꯣꯟꯅ ꯀꯟꯈꯠꯅ ꯆꯠꯄ ꯍꯧꯔꯝꯃꯤ ꯃꯆꯤꯟꯗꯁꯨ ꯁꯣꯟꯕꯗꯤ ꯂꯦꯞꯂꯝꯗꯦ ꯄꯦꯜꯂꯕꯅꯤꯗꯤ ꯃꯁꯤꯒꯤ ꯀꯥꯆꯤꯟ ꯂꯩꯃꯨ ꯃꯥꯟꯕ ꯑꯃꯨꯕ ꯍꯥꯏꯁꯦ ꯊꯦꯡꯅꯗ꯭ꯔꯗꯤ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯝꯕꯅꯤ ꯂꯥꯏꯁꯤꯁꯨ ꯃꯅꯥ ꯄꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯁꯤꯒꯤ ꯑꯃꯨꯕ ꯍꯥꯏꯁꯤꯗꯅꯦ ꯑꯗꯨꯝ ꯊꯦꯡꯅꯩꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯗꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤꯉꯩꯗ ꯑꯃꯨꯕꯒ ꯈꯣꯡꯅꯦꯝꯒꯁꯨ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯅ ꯑꯃꯨꯕꯗꯨ ꯅꯣꯛꯈꯤ ꯇꯨꯡꯗꯒꯤ ꯁꯛꯍꯦꯟꯕꯤ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯤꯔꯣ ꯁꯛꯍꯦꯟꯕꯤ ꯑꯃꯨꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯂꯝꯃꯤ ꯃꯇꯧꯗꯨꯗ ꯑꯃꯨꯕꯗꯨ ꯈꯧꯗꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯁꯛꯍꯦꯟꯕꯤ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯈꯣꯡꯅꯦꯝꯅ ꯀꯩꯅꯣ ꯁꯛꯍꯦꯟꯕꯤꯁꯤꯕꯨ ꯃꯅꯥꯒ ꯄꯪꯉꯖꯥꯠꯂꯣ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯤꯁꯤꯕꯣ ꯁꯛꯍꯦꯟꯕꯤꯗꯨ ꯁꯥꯎꯔꯤ ꯆꯠꯂꯝꯕꯗꯒꯤ ꯈꯣꯡꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯃꯃꯥꯏꯗꯨ ꯐꯦꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯂꯒ ꯁꯥꯎꯔꯞꯅ ꯈꯣꯡꯅꯦꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯈꯨꯃꯨꯛꯇ ꯋꯥꯡꯕ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯁꯤꯗ ꯁꯨꯝ ꯀꯔꯟ ꯇꯥꯔ ꯂꯩꯁꯤꯕꯣ ꯑꯩꯉꯣꯟꯗꯒ ꯈꯨꯃꯨꯛꯇ ꯋꯥꯡꯕ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯅꯤ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪ ꯋꯥꯡꯗ꯭ꯔꯣ ꯏꯅꯦꯝꯍꯩ ꯅꯦꯝꯈꯩ ꯃꯤ ꯂꯛꯅꯔꯤꯅꯤ ꯀꯥꯏꯅ ꯀꯔꯤ ꯑꯩꯕꯨ ꯈꯨꯃꯨꯛꯇ ꯋꯥꯡꯕ ꯀꯥꯏꯅ ꯏꯇꯥꯎ ꯑꯝꯇ ꯊꯥꯎꯑꯣꯕ ꯅꯥꯞ ꯑꯣꯜꯂꯒ ꯌꯦꯡꯒꯦ ꯃꯥꯒꯤ ꯈꯨꯁꯤꯗꯒꯤ ꯍꯦꯜꯂꯗꯤ ꯑꯩ ꯊꯕꯛ ꯇꯧꯒꯦꯕ ꯍꯧꯖꯤꯛ ꯌꯥꯔꯦ ꯅꯪꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯗꯅ ꯁꯥꯎꯖꯗꯅ ꯀꯔꯤꯅꯣ ꯍꯥꯏꯖꯕꯁꯤꯗ ꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯧꯔꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯅ ꯈꯣꯡꯅꯦꯝꯗꯨ ꯁꯥꯎꯗꯅꯕ ꯊꯦꯝꯖꯤꯜꯂꯝꯃꯤ ꯈꯣꯡꯅꯦꯝꯁꯨ ꯑꯃꯨꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯃꯨꯕ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯁꯛꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯁꯛꯍꯦꯟꯕꯤ ꯅꯪꯁꯤꯅ ꯄꯪꯁꯥꯎꯗ ꯁꯥꯎꯒꯟꯈꯤꯕꯁꯤꯅꯕ ꯁꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯁꯛꯅꯦꯅ ꯀꯥꯆꯤꯟ ꯂꯩꯃꯨ ꯍꯦꯛ ꯃꯥꯜꯂꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯈꯣꯡꯅꯦꯝꯗꯤ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯕꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯀꯟꯅ ꯅꯣꯛꯁꯤꯜꯂꯝꯃꯤ ꯑꯃꯨꯕ ꯆꯠꯈ꯭ꯔꯤꯕ ꯁꯛꯍꯦꯟꯕꯤꯗꯗꯤ ꯁꯥꯎꯕ ꯉꯝꯗ ꯈꯣꯡꯅꯦꯝꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯅꯪ ꯌꯥꯝ ꯅꯣꯛꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯗꯤ ꯁ꯭ꯋꯥꯏꯗ ꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯅ ꯈꯣꯡꯅꯦꯝꯗꯨ ꯂꯩꯕꯥꯛꯇ ꯗꯤꯛ ꯂꯥꯎꯅ ꯊꯥꯗꯔꯒ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯈꯣꯡꯅꯦꯝꯁꯨ ꯂꯩꯕꯥꯛꯇ ꯈꯪꯊꯥ ꯊꯥꯗꯔꯛꯄꯗꯨꯗ ꯃꯊꯨꯟꯗꯨ ꯌꯩꯁꯤꯟꯕꯗꯨꯗ ꯁꯨꯒꯠꯂꯒ ꯑꯌꯣ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯔꯝꯂꯤꯕ ꯃꯤꯁꯤꯗ ꯁꯥꯎꯕ ꯉꯝꯗ꯭ꯔꯒ ꯅꯣꯛꯂꯨꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯖꯤꯜꯂꯛꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯅꯦꯝ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯐꯤ ꯃꯔꯣꯜ ꯎꯐꯨꯟ ꯄꯛꯂꯤꯕꯗꯨ ꯀꯟꯊꯣꯛꯂꯒ ꯑꯃꯨꯕꯅ ꯆꯠꯈ꯭ꯔꯤꯕꯗꯣꯝꯗ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯀꯣꯜꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯌꯥꯇꯥꯗꯨꯅ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯕꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯄꯨꯝꯕ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯠꯇꯅ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯗꯨ ꯑꯁꯤꯃꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯕ ꯉꯝꯂꯝꯗꯦ
ꯑꯗꯨꯕꯨ ꯏꯀꯣꯟ ꯀꯣꯟꯕꯗ ꯃꯥꯏꯕ ꯑꯃꯈꯛꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯄꯥꯔꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯖꯥꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯅ ꯈꯣꯌꯨꯝ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗ ꯅꯅꯥꯏ ꯑꯩꯅ ꯈꯪꯖꯕ ꯍꯥꯏꯔꯒꯗꯤ ꯏꯅꯤꯡꯊꯧꯒꯤꯁꯦ ꯃꯪꯒ꯭ꯔꯦꯝ ꯍꯪꯒ꯭ꯔꯦꯝꯅꯕ ꯍꯥꯏꯕ ꯑꯅꯥꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯈꯨꯔꯥ ꯃꯪꯒ꯭ꯔꯦꯝ ꯍꯪꯒ꯭ꯔꯦꯝꯅꯕ ꯍꯥꯏꯕꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯩꯅꯥꯅꯣ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯇꯩ ꯊꯣꯏꯅ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯃꯪꯗ ꯑꯩꯁꯤ ꯑꯗꯨꯃꯛ ꯂꯨꯞꯁꯤꯟꯗꯨꯅ ꯂꯩꯕ ꯏꯁꯥꯁꯤ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯕ ꯑꯅꯥꯕ ꯃꯈꯜ ꯑꯃꯅꯤ ꯑꯣ ꯑꯗꯨꯕꯨ ꯈꯨꯔꯥ ꯃꯁꯤꯕꯨ ꯀꯝꯗꯧꯔꯒ ꯐꯒꯗꯒꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯁꯣꯏꯔꯔꯣꯏ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯕꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯈꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯇꯅꯥꯏꯅ ꯈꯨꯔꯥꯁꯨ ꯂꯩꯅꯥ ꯃꯈꯜ ꯑꯁꯦ ꯑꯃꯨꯛꯇ ꯂꯥꯌꯦꯡꯗ꯭ꯔꯤ ꯑꯗꯨꯃꯛꯄꯨ ꯑꯩꯒꯤ ꯑꯣꯖꯥꯅ ꯇꯥꯛꯂꯝꯕꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯩꯊꯦꯜ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯇꯤꯛ ꯆꯦꯟꯕꯤ ꯑꯗꯨꯅ ꯍꯧꯗꯣꯛꯂꯕꯗꯤ ꯐꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯨ ꯃꯀꯣꯛꯇꯨ ꯈꯟꯐꯝ ꯈꯪꯗ ꯑꯗꯨꯗꯤ ꯈꯨꯔꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯩꯊꯦꯜ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯕ ꯇꯥꯔꯤꯕꯣ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏꯅꯦ ꯁꯨꯝꯗꯧꯔꯁꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯊꯣꯛꯂꯒ ꯀꯩꯊꯦꯜ ꯐꯝꯂꯤꯕ ꯅꯨꯄꯤ ꯄꯨꯝꯕꯁꯦ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯏꯃꯥꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯒꯅꯤ ꯍꯥꯏꯅ ꯀꯩꯊꯦꯜ ꯑꯆꯧꯕ ꯀꯣꯅꯨꯡꯒꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯇꯤꯜꯍꯜꯂꯁꯤ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤꯗꯣ ꯏꯃꯥꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯂꯒꯅꯤ ꯐꯔꯦꯅꯦ ꯈꯨꯔꯥ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯡꯕꯤ ꯂꯥꯟꯃꯤꯁꯤꯡꯗ ꯄꯥꯎ ꯑꯝꯇ ꯆꯦꯟꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯨ ꯊꯨꯅꯃꯛ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡ ꯈꯔꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯀꯩꯊꯦꯜ ꯐꯝꯕꯤ ꯄꯨꯝꯕ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯇꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎ ꯊꯥꯍꯜꯂꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯪꯒꯣꯝ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕꯤ ꯁꯛꯍꯦꯟꯕꯤꯅ ꯃꯥꯒ ꯐꯝꯃꯤꯟꯅꯔꯤꯕ ꯍꯅꯨꯕꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯕꯣꯛ ꯍꯟꯗꯛ ꯆꯍꯤꯒꯤ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯏꯃꯥꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯁꯤꯗꯤ ꯏꯅꯤꯡꯊꯧꯅ ꯑꯣꯟꯊꯣꯛꯅ ꯆꯥꯎꯅ ꯁꯤꯟꯈ꯭ꯔꯦꯗ ꯍꯣꯏꯅꯦ ꯍꯟꯗꯛꯀꯤ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯅꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯩꯊꯦꯜꯗ ꯄꯤꯛꯇꯛꯅ ꯁꯤꯟꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯐꯝꯂꯤꯕ ꯃꯌꯥꯝꯗꯨ ꯄꯥꯎꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯃꯒ ꯉꯛꯅ ꯁꯣꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯍꯅꯨꯕꯤꯗꯨꯗ ꯃꯣꯟꯁꯤꯟꯗꯨꯅ ꯑꯕꯣꯛ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯁꯤꯕꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯒꯗ꯭ꯔꯥ ꯕꯦꯝꯃ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯁꯤꯟꯕꯅꯤꯅ ꯌꯥꯎꯗ꯭ꯔꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯆꯩꯔꯥꯛ ꯑꯃꯨꯛ ꯐꯪꯂꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤꯗꯨꯅ ꯃꯔꯛ ꯊꯠꯅ ꯕꯦꯝꯃ ꯇꯧꯅꯤꯡꯗ꯭ꯔꯕꯗꯤ ꯀꯣꯛ ꯌꯥꯎꯔꯨꯅꯨꯗ ꯀꯅꯥꯅꯕꯨ ꯀꯩꯗꯧꯅꯤ ꯑꯊꯥꯞꯄ ꯑꯄꯤꯛꯄ ꯀꯩꯊꯦꯜ ꯃꯆꯥꯗ ꯐꯝꯕ ꯑꯩꯈꯣꯏꯕꯨ ꯍꯣꯏꯗ ꯑꯩꯈꯣꯏꯅ ꯆꯠꯇꯕꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯅꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝ ꯃꯔꯤꯗꯨ ꯃꯈꯣꯏꯗꯤ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥꯗ ꯄꯣꯠꯐꯝ ꯐꯝꯕꯤꯅꯤꯅ ꯀꯩꯁꯨ ꯊꯣꯏꯅ ꯀꯅꯥꯅ ꯀꯔꯤꯁꯨ ꯍꯥꯏꯅꯔꯣꯏ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯗꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯀꯩꯊꯦꯜꯗ ꯁꯪꯒꯣꯝ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯁꯪꯒꯣꯝ ꯌꯣꯟꯕ ꯂꯣꯏꯔꯒ ꯁꯛꯍꯦꯟꯕꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯋꯥꯕꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯪꯒꯣꯝ ꯆꯐꯨꯗꯨ ꯃꯪꯒꯣꯜ ꯀꯥꯆꯤꯟꯗ ꯇꯞꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯉꯛꯇ ꯌꯥꯜꯂꯤꯕ ꯏꯅꯐꯤ ꯑꯗꯨꯅ ꯃꯃꯥꯏꯗ ꯀꯥꯔꯛꯂꯤꯕ ꯎꯃꯥꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯎꯄꯥꯕꯥꯎ ꯅꯆꯥ ꯍꯜꯂꯛꯑꯦ ꯁꯛꯍꯦꯟꯕꯤꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯇꯣꯝꯕꯁꯨ ꯍꯔꯥꯎ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯏꯆꯥ ꯍꯜꯂꯛꯂꯦꯗꯅ ꯉꯁꯤꯒꯤ ꯄꯣꯠꯁꯤꯠꯄꯨ ꯀꯝꯗꯧꯒꯦ ꯑꯗꯨꯕꯨꯗꯤ ꯅꯆꯥꯅ ꯌꯣꯟꯕꯅꯤꯗꯅ ꯄꯣꯠꯁꯤꯠ ꯐꯠꯇꯕ ꯌꯥꯎꯈ꯭ꯔꯕꯣ ꯄꯥꯕ ꯑꯗꯨ ꯄꯥꯕ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯣ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯏꯄꯥꯅ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯉꯥꯔꯤ ꯃꯇꯠ ꯑꯃ ꯃꯦꯠꯂꯕꯅꯤ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯍꯥꯝꯗꯣꯛꯂꯣ ꯏꯄꯥꯗꯤ ꯁꯨꯃꯥꯡꯗ ꯊꯥꯡꯗꯣꯛꯂꯒ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯁꯨ ꯃꯅꯤꯡꯂꯣꯝꯗ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯣꯏꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯌꯥꯝꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕꯗꯨꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯆꯠꯅꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯁꯛꯍꯦꯟꯕꯤꯗꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯀꯩꯊꯦꯜꯗ ꯁꯪꯒꯣꯝ ꯌꯣꯟꯕꯁꯨ ꯌꯥꯔꯣꯏꯗꯕꯅꯤꯅ ꯁꯪꯒꯣꯝꯗꯨ ꯐꯝꯍꯜꯂꯒ ꯀꯤꯊꯤ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯃꯁꯤꯗꯨ ꯁꯦꯡꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯄꯥꯕꯨꯡꯅ ꯏꯉꯛꯅ
Ibema, ngasisibu kaithel pambi mayam konungi kaithelda haikat laikat tambagi laktaba yaroi haina paujel pikibadaine. Nangbu madu satlaroidro. Aduda napiga phoida lairibudubo. Chaloida papa. Ayama yaudabagi-bu kariba hainanina. Asya haiduna sakhenbi mapabungna chatnaba phana hairabasu yaramde. Satau mana yadrabanina mapabungsu upai leita mana tawdabu mathau oina tawkhirami. Asomdana konungi kaithel adugi kaithel phambi mayamna krik ina mina sikna saina ngamdana tilami. Matamduda konungi kaithel asawbadubu panaba lai panaba adudana kaithel phambi mayamdu inadana pareng lepiyo haina hairaklami. Asum tawna kaithel phambi mayamdu pareng amata oina kaithel lairembi imagi maphamda haikat laikat tamlami. Kaithel phambi mayamna haikat laikat tamlibadu loisilakadawre. Adubu makhoi mayam maraktagi kaithel lairembi imagi matik sianbi amata yaubagi khudam phanglamde. Madu ubada maiba ningthau yengliba maibadu humang anapi kanglami. Madu ubada masaibung upari na ngakna. Kura, kaidawre, humang anapi kanglibadi. Masaibung karishu tawdida. Asya haiduna maiba adu kaisu tawdaba sarabasu kaithel lairembi imagi matik sianbi nupi adu yaudrabadi mahaksu awaphamda tagani khanbada humang anapi adu makanglami. Madu ubada masaibung upari na chingnana. Kura, Kurana kashu tawda haraga humang anapi kanglibduna karigino. Ibungo, kaithel phambi mayam maraksida imagi matik sianbido yaudrabadi haina madu khanbada tanayna kurase humang anapi kanglibani. Maibaduki wadu tabada masai bunga parisu mabukningda chingnaba sumasum poklaklami. Haibaga tawbaga kaithel phambi mayamdu loina haikat laikat tama loirabada kaithel lairembi imagi matik sianbidi kanasu yauramde. Madu ubada masai bunga paridu sauna maibaduda onsillaga. Arembada matam manghanba atopa maibaga tanagadabsu tinthanba. Hey, kanalai masigi maibase maiba sabase mapum tidba makai phudau. Ngaiko masaibuko aigi wase amta tako. Asya haiduna maibadu masaibuko paribu saudanaba phana kana hairami. Adubu tanzaduda khongwilan ni kharana sanglaklaga maibadubu singthoklaga phugi tawrami. Maibadusu matawaduda siba tare khanna matwai kanjanaba pairaki lausing tawrami. Masaibuko nanai aina khanjabada kaithel phambi khara soidana laklamoi haina khanjai. Masai bungo paridu maibaduki wadu tabada khongwilan misingdo onsilaga. Ngaiko maibasi thap noithokro. Masai bungo parigi wadu tabada khongwilan misingdu maibadu phat thadoklaga mafamdudagi prep thokna khirami. Mayamdu thokna khrabada masai bungo paridu chingnana. Kura da haisi sengi ko. Asengmani masai bungo laktaba nupi singdu konungda kakhalabadi soidana ining togi nabase phagani haina khanjai. Masai bungo paridu maibaduki wadu tabada masadu khoirang khoisaunana. Kura, lebak asuk sawmusida awatpu nupi singdubu karamna thidoribano madu araibo oiroine. Masai bungo adugidi wabiruno kaithel khudingi phamnaiba amam thaduna kaithel phambi mayamgi maming matha khongattaba yadri haina khongatpa saduna tharaga maduda hekta paula holaksi. Masai bungo parisu asum khalakpada maibaduna haribaduna phare haina khalami. Adum tawna phamnaiba mayamdu kaukhatlaga leibak adugi kaithel khuding sattuna kaithel phambi mayam marakta kaithel lairembi imagi haikat laikat tamba numitta haikat laikat tamba yaudaba kana yauge haina thigat halami. Adumna kupna thigatlaba tungda makhoi nupi taramu haikat laikat tamdaba yaurami. Makhoi sing adugi marakta sakhenbisu yaurami. Masai bungo paridi haikat laikat tamdaba nupi taramuk yawi tabada sauna lanmi singdo onsillaga. Lanmisa, hauzimag haikat laikat tamdaba nupi singdo phaduburo thillabani. Phagani masai bungo. Asya haiduna lanmi singdo haikat laikat tamdaba nupi singdo phagatpa satkirami. Somdana sakhenbidu sangom yolubagi wana halaktuna mangol kasinda sangom sapudu thamlaga mapabungbu kauzarami. Tombasu masanupina kaubudu tabada harau imungdagi thoklaklami. Tanjaduda konungi lanmi mayam laktuna sumangadu leplaga. Sakhen biyo gimse chumiko. Hoi, ai isamagni kari maramgino. Nasa lairamba yam phare hauzingmak konungdu sasi. Ibungo hoi kari maramgino isanupibu phaba laklibasibo.
ꯑꯍꯜ ꯑꯩꯈꯣꯏꯗꯤ ꯃꯔꯝ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯆꯥꯏꯕꯨꯡꯒꯤ ꯌꯥꯊꯪ ꯏꯟꯖꯕꯅꯤ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯂꯦꯡꯗꯕ ꯇꯧꯁꯤ ꯁꯛꯍꯦꯟꯕꯤ ꯆꯠꯅꯤꯡꯗ ꯆꯠꯅꯤꯡꯗ ꯃꯄꯥꯕꯨꯡꯗ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯒ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯅꯤꯡꯕꯣꯏ ꯊꯥꯡꯅꯤꯡꯗꯕꯣꯏ ꯇꯧꯗꯨꯅ ꯊꯥꯡꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯑꯃꯅ ꯁꯠ ꯁꯠ ꯆꯠꯂꯨꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯏꯟꯕꯗꯨ ꯎꯕꯗ ꯇꯣꯝꯕ ꯂꯥꯟꯃꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯉꯝꯕ ꯏꯆꯥꯅꯨꯄꯤꯕꯨ ꯐꯥꯕꯤꯕꯒꯤ ꯃꯍꯨꯠ ꯃꯄꯥ ꯑꯩꯕꯨ ꯑꯣꯏꯅ ꯐꯥꯕꯤꯕ ꯌꯥꯗꯕ꯭ꯔꯥ ꯈꯨꯔꯥ ꯅꯆꯥꯅꯨꯄꯤꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯆꯥꯏꯕꯨꯡꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯈꯔ ꯑꯗꯨ ꯇꯧꯒꯗꯕ ꯈꯛꯇꯅꯤ ꯂꯥꯟꯃꯤꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕꯁꯤ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯏꯃꯥꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯗꯨ ꯌꯥꯎꯗꯕꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯅ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯕꯥꯕꯥ ꯅꯆꯥꯅ ꯄꯥꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯝꯗ꯭ꯔꯦ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯅꯤꯡꯉꯝꯗꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ ꯃꯄꯥꯕꯨꯡ ꯇꯣꯝꯕꯁꯨ ꯃꯁꯤꯅ ꯅꯤꯡꯉꯝꯗꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯅꯗꯤ ꯍꯥꯏꯖꯕꯅꯤ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯗꯣ ꯆꯠꯂꯨ ꯍꯥꯏꯗꯅ ꯅꯪꯅ ꯃꯌꯥꯗꯦ ꯍꯥꯏꯕꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡ ꯇꯣꯝꯕ ꯎꯄꯥꯏ ꯂꯩꯇ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯨ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥꯅ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯏꯃꯥꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯗꯨ ꯌꯥꯎꯗꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯌꯥꯝꯗꯨ ꯃꯆꯥꯏꯕꯨꯡ ꯃꯄꯥꯔꯤꯒꯤ ꯃꯃꯥꯡꯗ ꯄꯔꯦꯡ ꯂꯦꯞꯍꯜꯂꯤ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯁꯨ ꯌꯥꯎꯔꯝꯃꯤ ꯃꯆꯥꯏꯕꯨꯡ ꯃꯄꯥꯔꯤꯗꯨ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯛꯍꯦꯟꯕꯤ ꯎꯕꯗ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯗꯨ ꯐꯥꯊꯖꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯆꯥꯏꯕꯨꯡ ꯃꯄꯥꯔꯤ ꯑꯁꯥꯎꯕꯒꯤ ꯁꯛꯂꯣꯟꯗ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯅꯨꯃꯤꯠꯇ ꯂꯥꯛꯇ꯭ꯔꯤꯕꯗꯤ ꯍꯥ ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯉꯁꯤ ꯅꯣꯏ ꯑꯉꯥꯡ ꯂꯣꯏꯅ ꯑꯣꯜꯍꯟꯒꯅꯤ ꯃꯆꯥꯏꯕꯨꯡ ꯃꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯇꯔꯥꯃꯨꯛꯇꯨꯗꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯑꯗꯨꯅ ꯀꯤꯅ ꯃꯈꯣꯏꯅ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯀꯩꯊꯦꯜꯁꯤꯡꯗꯨꯗꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯃꯈꯣꯏꯅ ꯆꯠꯇ꯭ꯔꯕꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯟꯕꯒꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯆꯥꯏꯕꯨꯡ ꯃꯄꯥꯔꯤꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯅꯈꯣꯏꯕꯨ ꯀꯅꯥꯝꯇ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯂꯥꯛꯇꯕꯗ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯍꯧꯗꯕ꯭ꯔꯥ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯏꯕꯨꯡ ꯃꯄꯥꯔꯤꯅ ꯁꯥꯎꯅ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯗ ꯅꯨꯄꯤꯁꯤꯡꯗꯨ ꯗꯟꯗꯤ ꯑꯣꯏꯅ ꯂꯤꯆꯩꯅ ꯃꯅꯝꯗ ꯇꯔꯥ ꯀꯜꯂꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤꯗꯨꯗꯤ ꯄꯥꯈꯠꯄꯅ ꯏꯊꯛ ꯊꯛꯀꯠꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯇꯅ ꯇꯥꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯏꯕꯨꯡ ꯍꯧꯖꯤꯛ ꯁꯥꯎꯒꯠꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯃꯛ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤꯗꯣ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅ ꯐꯒꯅꯤ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯒꯠꯂꯝꯕ ꯃꯆꯥꯏꯕꯨꯡ ꯑꯗꯨꯁꯨ ꯍꯟꯊꯔꯛꯇꯨꯅ ꯊꯨꯅ ꯅꯨꯄꯤꯁꯤꯡꯗꯨ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤꯒꯤ ꯈꯨꯕꯝꯗꯨꯗ ꯂꯩ ꯑꯃꯃꯝ ꯀꯠꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯄꯜ ꯑꯗꯨꯅ ꯂꯩ ꯀꯠꯄ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯎꯗꯕꯗꯨꯗ ꯃꯆꯥꯏꯕꯨꯡ ꯃꯥꯏꯕꯗꯨ ꯃꯤꯄꯥꯏꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯥꯏꯅ ꯊꯪꯗ ꯁꯛꯍꯦꯟꯕꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯦꯝꯕꯤꯒꯤ ꯈꯨꯕꯝꯗꯨꯗ ꯂꯩ ꯃꯅꯥ ꯑꯃ ꯀꯠꯄ ꯃꯇꯝꯗ ꯏꯊꯥ ꯊꯥꯖꯗꯅ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤꯒꯤ ꯈꯨꯕꯝꯗꯨ ꯃꯉꯥꯜ ꯅꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯏꯕꯗꯨꯅ ꯍꯔꯥꯎꯅ ꯃꯆꯥꯏꯕꯨꯡ ꯅꯨꯄꯤꯁꯤꯅ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯕꯨ ꯍꯧꯗꯣꯛꯄ ꯉꯝꯂꯅꯤ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯏꯕꯨꯡ ꯃꯄꯥꯔꯤꯁꯨ ꯍꯔꯥꯎꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯁꯛꯍꯦꯟꯕꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯃꯥꯕꯨ ꯃꯈꯣꯏꯅ ꯍꯥꯠꯄꯤꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯆꯥꯏꯕꯨꯡ ꯃꯄꯥꯔꯤꯅ ꯇꯞꯅ ꯏꯆꯜꯕꯦꯝꯃ ꯀꯞꯀꯅꯨ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯆꯥꯏꯕꯨꯡ ꯅꯅꯥꯏꯕꯨ ꯍꯥꯠꯄꯤꯒꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯅꯪꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯏꯕꯨꯡ ꯃꯄꯥꯔꯤꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯌꯥꯇꯥꯗꯨꯅ ꯃꯤꯀꯞ ꯊꯣꯛꯇꯅ ꯂꯩꯔꯤꯕꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤꯗꯨ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯃꯆꯥꯏꯕꯨꯡ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯏꯃꯥꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯍꯜꯂꯤꯕꯁꯤꯡꯅ ꯀꯔꯤꯒꯤꯅꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯈꯨꯔꯥꯃꯥꯏꯕꯅ ꯍꯥꯏꯕꯗ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯇꯤꯛ ꯆꯦꯟꯕꯤꯗꯨꯅ ꯍꯧꯗꯣꯛꯂꯕꯗꯤ ꯏꯄꯥ ꯏꯕꯨꯡ ꯅꯤꯡꯊꯧꯅ ꯌꯥꯇꯥꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯁꯦ ꯍꯧꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯏꯕꯨꯡ ꯃꯄꯥꯔꯤꯅ ꯁꯪꯒꯣꯝ ꯌꯣꯟꯕꯤ ꯁꯛꯍꯦꯟꯕꯤꯕꯨ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯈꯨꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯏꯆꯜ ꯅꯪꯅ ꯈꯨꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤꯕ ꯏꯄꯥ ꯏꯕꯨꯡ ꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯨ ꯁꯪꯒꯣꯝ ꯌꯣꯟꯕꯤ ꯁꯛꯍꯦꯟꯕꯤꯗꯨ ꯃꯆꯥꯏꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯏꯕꯨꯡ ꯃꯄꯥꯔꯤꯗ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯇꯞꯅ ꯅꯤꯡꯊꯧꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯏꯅꯤꯡꯊꯧ
ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯅꯤꯡꯊꯧꯗꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯕꯁꯨ ꯀꯔꯤꯁꯨ ꯃꯁꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯈꯨꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯁꯛꯍꯦꯟꯕꯤꯗꯨ ꯄꯥꯈꯠꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯁꯨ ꯄꯥꯈꯠꯄꯅ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ ꯃꯈꯨꯠꯅ ꯈꯗꯥꯡꯗꯨ ꯃꯦꯠꯂꯒ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯏꯕꯗꯨ ꯄ꯭ꯔꯕꯨꯞ ꯆꯪꯉꯛꯇꯨꯅ ꯁꯣꯏꯔꯦ ꯕꯦꯝꯃ, ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯏꯅꯤꯡꯊꯧ ꯍꯧꯗꯣꯛꯄ ꯍꯥꯏꯕꯁꯤꯗꯕꯨ ꯌꯥꯀꯥꯏꯔꯣꯜ ꯁꯛꯇ꯭ꯔꯕꯗꯤ ꯈꯨꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯜꯂꯤꯕꯗꯣ ꯍꯧꯒꯠꯂꯛꯂꯣꯏꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯌꯥꯀꯥꯏꯔꯣꯜ ꯁꯛꯀꯗꯕꯅꯤ꯫ ꯈꯨꯔꯥ, ꯅꯆꯥꯗꯤ ꯌꯥꯀꯥꯏꯔꯣꯜ ꯍꯥꯏꯕꯗꯨꯗꯤ ꯀꯝꯗꯧꯅ ꯁꯛꯀꯅꯤ ꯈꯪꯖꯗꯦꯕꯣ꯫ ꯏꯍꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯅꯪ ꯈꯨꯔꯥꯅ ꯍꯥꯏꯔꯛꯀꯦ, ꯃꯗꯨ ꯅꯪꯅ ꯈꯨꯝꯂꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯇꯥꯛꯂꯒ ꯁꯛꯍꯦꯟꯕꯤꯅ ꯌꯥꯀꯥꯏꯔꯣꯜ ꯁꯛꯄꯗꯒꯤ ꯀꯥꯏꯅꯊꯪꯗ ꯈꯨꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯟꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧꯗꯨ ꯃꯁꯥꯗꯨ ꯇꯞꯅ ꯂꯦꯡꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤꯗꯨ ꯍꯔꯥꯎꯅ ꯈꯨꯔꯥ, ꯏꯅꯤꯡꯊꯧꯁꯤ ꯃꯁꯤ ꯈꯔ ꯂꯦꯡꯂꯤ, ꯏꯅꯤꯡꯊꯧꯁꯤꯕꯨ ꯍꯧꯒꯠꯂꯛꯂꯗ꯭ꯔꯣ? ꯕꯦꯝꯃ, ꯅꯪꯕꯨ ꯈꯔ ꯂꯩꯊꯣꯔꯛꯎ, ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯜꯁꯤ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯒ ꯅꯤꯡꯊꯧꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯜꯗꯨ ꯄꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯏꯅꯤꯡꯊꯧꯁꯦ ꯍꯧꯖꯤꯛ ꯈꯨꯗꯛꯇꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤꯔꯣꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ, ꯍꯣꯔꯦꯟ ꯄꯨꯡ 2ꯃꯨꯛ ꯂꯩꯔꯒꯗꯤ ꯇꯞꯅ ꯁꯣꯏꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯀꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯈꯨꯔꯥ, ꯈꯨꯔꯥꯍꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯅꯤꯡꯊꯧꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯕ ꯉꯝꯒꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯃꯥꯏꯕꯗꯨꯒ ꯁꯛꯍꯦꯟꯕꯤꯒꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯥꯏꯕꯗꯨꯅ ꯏꯍꯦ ꯃꯖꯥꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ, ꯃꯁꯤꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯇꯧꯐꯗ꯭ꯔꯕ ꯏꯊꯧꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯀꯨꯏꯅ ꯍꯦꯗꯣꯅ ꯍꯦꯁꯇꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤ ꯇꯨꯔꯩ ꯏꯔꯩ ꯆꯦꯟꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯊꯨꯅ ꯐꯕ ꯑꯁꯤ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯖꯥꯏꯕꯨꯡꯉꯣ, ꯈꯨꯔꯥ ꯃꯥꯏꯕꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯄꯥꯔꯤꯅ ꯑꯗꯨꯕꯨ ꯈꯨꯔꯥ ꯑꯃꯗꯤ ꯏꯆꯜꯅ ꯋꯥꯅ ꯍꯣꯠꯅꯕꯤꯗ꯭ꯔꯕꯗꯤ ꯑꯁꯨꯝ ꯅꯣꯏꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯈꯨꯔꯥ ꯑꯃꯗꯤ ꯏꯆꯜꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯣꯏꯅ ꯑꯩꯅ ꯑꯉꯝꯕ ꯁꯅꯥ ꯂꯨꯄꯥ ꯈꯔꯗ ꯀꯠꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯃꯥꯏꯕ ꯑꯃꯗꯤ ꯁꯪꯒꯣꯝ ꯌꯣꯟꯕꯤ ꯁꯛꯍꯦꯟꯕꯤꯗ ꯃꯅꯥ ꯃꯊꯨꯝ ꯑꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯄꯤꯕꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯗꯨꯅ ꯁꯟꯕꯤ ꯁꯅꯥꯎ ꯀꯌꯥ ꯂꯩꯁꯤꯟꯗꯨꯅ ꯁꯛꯍꯦꯟꯕꯤꯗꯨ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯪꯒꯣꯝ ꯄꯨꯊꯣꯛꯄꯗ ꯃꯃꯤꯡ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯟꯕꯤ ꯁꯅꯥꯎ ꯃꯌꯥꯝꯗꯨ ꯃꯄꯥ ꯃꯆꯥꯗꯨꯅ ꯁꯦꯟꯅꯕ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯕꯥꯕꯥ, ꯁꯟꯕꯤ ꯁꯅꯥꯎ ꯃꯌꯥꯝꯁꯦ ꯕꯥꯕꯥ ꯅꯇꯣꯝꯇꯅ ꯍꯣꯠꯅꯕꯗꯣ ꯌꯥꯝ ꯋꯥꯅ ꯎꯔꯦ, ꯑꯗꯨꯅ ꯊꯕꯛ ꯁꯨꯅꯕ ꯑꯉꯥꯡ ꯑꯃꯅꯤꯗ ꯅꯦꯛꯁꯤꯔꯥ? ꯕꯦꯝꯃ, ꯌꯥꯅꯤꯗ, ꯏꯄꯥꯅ ꯉꯝꯂꯤꯈꯩꯗꯤ ꯃꯈꯣꯏꯁꯤꯡꯁꯦ ꯏꯄꯥꯅ ꯑꯗꯨꯝ ꯍꯣꯠꯅꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯃꯆꯥꯅꯨꯄꯤꯅ ꯃꯤ ꯊꯝꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯃꯄꯥꯕꯨꯡꯅ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯗꯨꯗ ꯃꯄꯥꯕꯨꯡꯗ ꯀꯟꯅ ꯍꯥꯏꯖꯤꯜꯂꯨꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯄꯥ ꯃꯆꯥ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯕꯗꯨ ꯁꯟꯖꯥꯕꯨꯡꯗ ꯁꯟꯌꯥꯝꯗꯨ ꯁꯦꯟꯅꯕꯗ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯂꯝꯍꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯥꯗꯨꯅ ꯂꯩꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯁꯟ ꯈꯔꯁꯨ ꯊꯥꯗꯣꯛꯂꯤꯕꯗꯨ ꯍꯣꯏꯒꯠꯄ ꯂꯥꯛꯄ ꯑꯣꯏꯅ ꯊꯣꯝꯕ ꯀꯧꯕ ꯑꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯃꯗ ꯂꯩꯔꯤꯁꯤ ꯋꯥꯈꯜ ꯃꯥꯡꯂꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯀꯣꯛꯇ ꯏꯁꯤꯡ ꯈꯔ ꯊꯥꯕꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯇꯣꯝꯕꯗꯨ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯝꯕꯅ ꯇꯞꯅ ꯈꯨꯔꯥꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯕꯣ? ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯈꯨꯔꯥꯁꯤ ꯉꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯂꯝꯗ꯭ꯔꯕꯅꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯜꯂꯦ ꯇꯧꯔꯤꯕꯁꯤ꯫ ꯈꯨꯔꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ, ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯒ ꯇꯣꯝꯕꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯁꯟꯁꯤꯡꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯣꯏꯒꯠꯅꯈꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯆꯥꯅꯨꯄꯤꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤ ꯄꯥꯈꯠꯅ ꯕꯥꯕꯥ, ꯍꯧꯖꯤꯛꯇꯤ ꯕꯥꯕꯥ ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯍꯧꯖꯤꯛꯄꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯗ, ꯅꯨꯡꯁꯥꯅ ꯌꯥꯛꯄꯗꯨꯗ ꯅꯨꯡꯁꯥꯅ ꯐꯨꯗꯕꯗ ꯑꯩꯗꯤ ꯀꯣꯛꯁꯤ ꯉꯥꯎꯗꯅ ꯋꯥꯈꯜ ꯃꯥꯡꯂꯨꯔꯕꯅꯤꯗꯅ ꯍꯧꯖꯤꯛꯄꯨꯗꯤ ꯏꯄꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ꯫ ꯕꯥꯕꯥꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯕꯤꯗꯦꯕ, ꯑꯉꯥꯡ ꯈꯔ ꯊꯝꯂꯒ ꯁꯤꯟꯅꯍꯟꯁꯦ ꯍꯥꯏꯕꯁꯨ ꯂꯧꯕꯤꯗꯦ ꯇꯧꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯄꯥꯈꯠꯅ ꯃꯄꯥꯕꯨꯡꯗ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯇꯣꯝꯕ ꯃꯆꯥꯅꯨꯄꯤꯅ ꯄꯥꯈꯠꯆꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯉꯥꯎꯕꯤ, ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯗꯦꯅꯦ꯫
Baba kaisu taude hairaga khangjindana leirano hayengdagidi angang ani hum neklaga makhoi doina sena halasi asi haidra sakhen bin yadabadagi angang dupa ani khakta makhoi gi sanyamdu sena halami adubu mida thadok haibasi maktabu hekta oina ba yengsindabana san hoigalakpa matamdasu hekta masing watana yang waba haibdu oirami nongmagi numittadi angang aniduna san hoigalakpada sanbi masu henjina hoigalaklami madu ubada tombadi ingangakna ai timbu noina san hoigalaklibasi kanagino ama henjin mamalida ipo aikoigi marakta leirambasida aikoigi oirabu ningluri amukta yenglukige asi haiduna angang anidu sansingdu masing thirami matamduda sanbi ma henjilaklambaduda angang anidu makok hotlaga kari tawgani haina hainaringaida thomadu taha lakpadu tombana ubada imunga thomba kari leire taha laklibabo ngaiko aikoidi henjilibasibu noigi salo hoi kura aidi somda san hoyetki haina lakpada sanbi walambaduda yam pakalure ada lambida khura saubuna khraoigi san hoigatpada aikoi arangido adu manba ma yawki habaduda hangdurage haina laklibani khura angang sing hoigalakpada ama helakle haidana ainasu hojikta ngangnamlibani asira yenglu lause asi haiduna tombana thombabu sangona sanbi ma henjilibadugi manakta pusilami sanbi dusu thomba hoige oiramlabaduda makondagi hoidoraklami matamduda sakhenbisu ising sokluraga hanjilakpaga mapa sanarami thomba sanbidu singlambadu chapleplaga sakhenbida adumak yengduna leirami mahakna masa khangda kana khangsingsingbududa sanbidusu hauna khonglaklami tawriba matawduda sakhenbidi nokfei tawduna imungda dumak changkhirami thomba ikaibai lakboi yengthorakpududa tombana amuk nokfei tawduna yenglambaduda hena ikaiba poklami adubu tombadi thombagi matawdu uraga adumak nokfei tawduna ikairono aikoisu nakhoigi matamdo kalakpa nateda inkhalakpa haibasidi phajabu kuding loina yengningba haibase mahausani adoibungo thomba nangmu sanglabadi aikoigi sida khara koithorone hoi khura asi haiduna thomba ikaina sanbidu jinglaga satkhirami adumna namit adudagi hauna thombasu sakhenbi lumba oina tombagi manakta toina laklami tombasu thombana moida toina laklibagi maram khanglibani adubu thombagi bukjel khangbana masana pibu thombada thajarage haina khalami aduna makhoida thombana toina lakpadu mandum hen harauzarami adubu nagalama romdana sakhenbida ngausaba amubadi thombana tombu hoida toina lakpadu ubada khoidau tikpa haibdu oirami nongmusu thombana tombu hoida sangkiba uraga amubadu sauna sakhenbi hoidagi khraja thoklaga hauriba tairel aduda kutumna hanjin thindun leirami madu ubada khongnemna ngakna ito nangbu huinaga chikrabo nasado huising hobudong toidubo musi inaga ikabane ibo piknaga pie nyetharak soiroi koino aingonda monsilaga chikitorishida sauning libudo kaino hayudana karino hairdi aisu kari tobu yai habdo hairakpa yaidana amuba khongnemgi wadu tabada kutumna surumbadu toklaga thomana sakhenmi hoida toina lakpadu mayamna sauningi haina hairami madu tabada khongnemna noklaga mini laksabasida nangna kari sauriba mana laise chumna lakpa nate sakhenmi lumba laini asidabu aina sauroidabasibu kaidano as adugi oiradi nupase horen thoklakpaga hekta phudaraga loire phuniba inemi nem kai mina phubiram di kamdauba adu phaudi hainuda nupise lawdorise aina nate nangnani aduna phunabudi nangna phunaba tab hoidei tap tam kai phudekeda matung laktanaba asi haiduna amubaga khongnemga thoma tholakpa ngaidu leirami ngehaki tungda thombasu sakhenbina konthong phawa thindoklammi madu ubada amubadu masado asawadu phathaba ngamda akoi aniki manakta sangsingi tawrami adubu tanjatuda khongnemna amubabu khamduna ito aduna dawri soida laptakna phusi amuba khongnemgi wadu tabada masado asawadu phathaduna sakhenbidu onsillaga sakhenbi mikun masa lakpada yamna nokhiduna tawdu mitsinai ko asigi kathi musina marolama chahe naraga ayadoni ta thomba ai soida sum lehaurage hoi adudi ashi jakragi
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯁꯛꯍꯦꯟꯕꯤꯗ ꯅꯣꯛꯐꯦ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯊꯣꯝꯕꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯅꯣꯛꯐꯦ ꯇꯧꯅ ꯌꯦꯡꯖꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯝꯕꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯨ ꯐꯥꯊꯕ ꯉꯝꯗ ꯊꯣꯝꯕꯕꯨ ꯇꯥꯟꯅꯔꯒ ꯃꯇꯨꯡꯗꯒꯤ ꯏꯟꯊꯨꯔꯒ ꯅꯝꯁꯤꯜꯂꯒ ꯈꯨꯇꯨꯝꯅ ꯁꯨꯔꯝꯃꯤ꯫ ꯊꯣꯝꯕꯁꯨ ꯁꯥꯎꯅ ꯑꯃꯨꯕꯕꯨ ꯅꯝꯗꯅ ꯏꯟꯊꯣꯛꯂꯒ ꯃꯥꯅ ꯑꯃꯨꯛ ꯑꯃꯨꯕꯗ ꯂꯩꯃꯥꯏꯗ ꯅꯝꯁꯤꯜꯂꯒ ꯐꯨꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯈꯣꯡꯅꯦꯝꯁꯨ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯏꯇꯥꯎ! ꯏꯇꯥꯎ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯅꯦꯝ ꯑꯃꯨꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯃꯌꯨꯝ ꯆꯪꯒꯦ ꯇꯧꯔꯝꯕꯗꯨ ꯈꯣꯡꯅꯦꯝꯅ ꯂꯥꯎꯕ ꯇꯥꯕꯗ ꯄ꯭ꯔꯕ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯕꯗꯨꯗ ꯈꯨꯜ ꯃꯤꯌꯥꯝꯁꯨ ꯈꯥꯝꯗꯣꯛꯄ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯂꯕ ꯃꯇꯨꯡ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯋꯥꯌꯦꯟꯕꯅꯤ ꯍꯥꯏꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯂꯥꯛꯄꯗꯨ ꯑꯃꯨꯕꯁꯤ ꯃꯕꯥꯏꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯈꯠꯅꯕꯗꯨꯗ ꯑꯃꯨꯕꯅ ꯑꯆꯨꯝꯕ ꯁꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯛꯍꯦꯟꯕꯤꯗꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯋꯥꯀꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄꯗꯨꯅ ꯅꯣꯛꯂꯒ "ꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯗꯤ ꯃꯊꯧ ꯆꯤꯟꯈ꯭ꯔꯕꯅꯤꯗꯣ꯫ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯄꯦꯠ ꯂꯥꯎ ꯋꯥꯀꯠꯀꯤꯗꯃꯛꯇ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯁꯪꯕ ꯅꯠꯇꯦꯗ꯫ ꯁꯪꯕ ꯁꯪꯗꯕ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯏꯗꯅ꯫ ꯇꯥ ꯊꯣꯝꯕ, ꯆꯠꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯊꯣꯝꯕꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯃꯨꯕ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯂꯒ ꯈꯥꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯊꯣꯝꯕꯅ ꯈꯥꯝꯕ ꯌꯥꯗ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯁꯟꯅꯊꯣꯡ ꯉꯥꯛꯂꯤꯕ ꯊꯣꯉꯥꯛꯄ ꯑꯃꯗ ꯅꯤꯡꯊꯧ ꯎꯅꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯉꯥꯛꯄꯗꯨꯅ ꯌꯥꯗꯦ ꯐꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯅꯝꯗꯨꯅ ꯆꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯊꯣꯉꯥꯛꯄꯗꯨꯅ ꯁꯛꯍꯦꯟꯕꯤꯒ ꯉꯥꯏꯍꯥꯛ ꯏꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯖꯥꯏꯕꯨꯡ ꯄꯥꯔꯤꯁꯨ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯁꯥ ꯇꯥꯟꯅ ꯆꯠꯂꯨꯕ ꯍꯟꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡ ꯄꯥꯔꯤꯗꯨ ꯁꯛꯍꯦꯟꯕꯤ ꯎꯕꯗ ꯏꯉꯛ ꯉꯛꯅ "ꯁꯛꯍꯦꯟꯕꯤ, ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯁꯛꯍꯦꯟꯕꯤ ꯃꯖꯥꯏꯕꯨꯡ ꯄꯥꯔꯤ ꯍꯦꯛ ꯎꯕꯒ ꯃꯀꯣꯛ ꯅꯣꯟꯗꯨꯅ "ꯃꯖꯥꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠ ꯑꯃꯠꯇ ꯊꯥꯡꯒꯠꯆꯒꯦ ꯇꯧꯖꯕꯅꯤ." "ꯀꯔꯤ ꯋꯥꯀꯠꯅꯣ? ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯨ." ꯁꯛꯍꯦꯟꯕꯤ ꯃꯖꯥꯏꯕꯨꯡ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯊꯣꯛꯂꯤꯕ ꯈꯨꯜꯂꯥꯛꯄꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯌꯦꯡꯂꯒ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯆꯨꯝ ꯑꯔꯥꯟ ꯌꯦꯡꯗꯕ ꯋꯥꯌꯦꯜ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯆꯠꯊꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡ ꯄꯥꯔꯤꯅ ꯍꯤꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤꯁꯨ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯖꯥꯏꯕꯨꯡ ꯄꯥꯔꯤꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯀꯨꯞꯅ ꯈꯨꯜꯂꯥꯛꯄꯗꯨꯕꯨ ꯌꯦꯡꯁꯤꯟꯍꯟꯕꯗꯒꯤ ꯈꯨꯜꯂꯥꯛꯄꯗꯨꯒ ꯂꯣꯏꯅꯅ ꯑꯉꯝꯕꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯗꯅ ꯃꯤꯗ ꯅꯝꯍꯥꯗꯅ ꯐꯨꯕ ꯆꯩꯕ ꯇꯧꯕ ꯑꯃꯨꯕꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯂꯥꯛꯇꯨꯅ ꯀꯩꯁꯨꯝꯁꯪꯗ ꯅꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯝꯕꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯇꯨꯅ ꯊꯣꯝꯕꯒ ꯁꯛꯍꯦꯟꯕꯤꯒꯁꯨ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ "ꯂꯩꯍꯥꯎ! ꯂꯩꯍꯥꯎ! ꯏꯃꯥꯒꯤ ꯃꯅꯥ ꯀꯟꯕꯤ ꯂꯩꯍꯥꯎ!" "ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯅꯣꯡ ꯉꯥꯜꯂꯕꯣ? ꯏꯃꯥꯅ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯔꯤꯗꯨꯕꯣ? ꯊꯪꯅꯕꯅ ꯇꯥꯔꯒ ꯑꯃꯨꯛ ꯈꯠꯅꯅꯤ꯫ ꯆꯪꯉꯣ ꯏꯃꯨꯡꯗ꯫ ꯍꯅꯨ ꯁꯤꯜꯂꯛꯇꯅ ꯑꯍꯤꯡꯅꯦ ꯑꯌꯨꯛꯅꯦ ꯍꯥꯏꯕ ꯃꯇꯝꯒ ꯂꯣꯏꯅ ꯀꯥꯎꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ." "ꯍꯥꯏ, ꯍꯧꯖꯤꯛꯁꯦ ꯀꯅꯥꯅ ꯃꯝꯂꯦ ꯍꯥꯏꯔꯤꯅꯣ? ꯍꯥ? ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯆꯥꯛꯇꯥꯕ ꯆꯠꯄ ꯎꯆꯦꯛ ꯍꯦꯛ ꯍꯦꯛ ꯈꯣꯡꯕꯗꯣ ꯑꯗꯨ ꯐꯥꯎꯕ ꯃꯌꯨꯝ ꯍꯟꯈꯤꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯗꯤ ꯅꯆꯥ ꯉꯥꯏꯍꯥꯛꯇ ꯇꯨꯝꯖꯈꯤꯒꯦ꯫ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯑꯃꯨꯛꯇ ꯆꯌꯦꯠꯅꯕꯤꯔꯛꯈꯤꯅꯣ ꯉꯥꯏꯍꯥꯛꯇ." "ꯍꯥꯏ, ꯑꯗꯨꯝꯅ ꯌꯥꯍꯧ ꯊꯦꯡꯅ ꯊꯦꯡꯅ ꯍꯧꯒꯠꯂꯗꯤ ꯍꯌꯦꯡ ꯅꯨꯄꯥ ꯐꯪꯈꯤꯗ꯭ꯔꯅꯦ ꯅꯪꯕꯣ? ꯌꯥꯍꯧ ꯊꯦꯡꯕꯤ ꯆꯦꯛꯂꯥ." "ꯅꯨꯄꯥꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯖꯗꯣꯏꯅꯣ ꯏꯃꯥ? ꯏꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯃ ꯀꯣꯛ ꯑꯄꯥꯝꯕ ꯈꯜꯂꯒ ꯐꯥꯔꯒ ꯂꯩꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯏꯗ꯫ ꯇꯨꯝꯍꯧꯔꯣ ꯇꯨꯝꯍꯧꯔꯣ, ꯄꯦꯟꯅ ꯇꯨꯝꯍꯧꯔꯣꯀꯣ ꯅꯪ." ꯁꯅꯥꯅꯨ ꯑꯃꯗꯤ ꯂꯤꯛꯂꯥꯏ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯏꯇꯥ ꯂꯤꯛꯂꯥꯏ, ꯅꯪꯅꯦ ꯏꯇꯥ ꯂꯩꯍꯧꯒ ꯄꯨꯜꯂꯤꯗꯣ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧꯀꯣ." "ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥ?" "ꯑꯗꯨꯕꯨꯔꯣ ꯏꯇꯥ, ꯏꯇꯥ ꯂꯩꯍꯧꯁꯦ ꯃꯥꯒ ꯇꯤꯟꯅꯕ ꯃꯇꯥꯁꯤꯡꯅ ꯀꯣꯏꯕ ꯅꯨꯄꯥꯁꯦ ꯃꯨꯜꯂꯒ ꯃꯥꯅ ꯀꯣꯏ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯏꯇꯥ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯦ." "ꯑꯁꯦꯡꯕꯒꯤ ꯑꯗꯨꯝꯅ ꯇꯧꯕ ꯖꯥꯠꯂꯦ ꯏꯇꯥ ꯃꯥꯕꯣ?" "ꯍꯣ, ꯑꯩꯁꯨ ꯈꯪꯗꯤꯌꯦ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯏꯇꯥ ꯑꯃꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤꯅꯦ ꯃꯥꯒ ꯇꯤꯟꯅꯗꯕꯅꯤꯅ ꯈꯪꯗꯦ ꯃꯥꯒꯤ ꯂꯤꯆꯠꯇꯣ ꯀꯝꯗꯧꯒꯦ ꯍꯥꯏꯕ ꯐꯥꯎꯕ꯫ ꯇꯤꯟꯁꯨ ꯇꯤꯟꯅꯅꯤꯡꯗꯦꯗ ꯃꯥꯒ꯫ ꯃꯥꯗꯤ ꯃꯀꯣꯛ ꯑꯃꯁꯨ ꯇꯧꯗꯥꯏꯅꯦ꯫ ꯆꯨꯝꯗ꯭ꯔꯅꯦ ꯏꯇꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯁꯤꯕꯨ ꯑꯩꯅ ꯌꯥꯝ ꯍꯥꯏꯖꯤꯟꯕꯔꯕ?" "ꯏꯇꯥ, ꯑꯩꯁꯨ ꯃꯥꯁꯦ ꯁꯨꯝ ꯇꯤꯟꯅꯕꯒꯤ ꯋꯥꯅꯤꯗ꯫ ꯑꯩꯅ ꯌꯥꯝ ꯇꯤꯟꯅꯅꯤꯡꯗꯨꯅ ꯇꯤꯟꯅꯈꯤꯕꯗꯤ ꯅꯠꯇꯦ, ꯃꯥꯅ ꯅꯝꯗꯅ ꯇꯤꯟꯅꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯣ ꯃꯥꯁꯦ ꯏꯇꯥ ꯑꯩꯅ ꯁꯨꯝ ꯎꯕꯗꯅꯦ
ꯑꯩꯈꯣꯏꯒ ꯈꯪꯅꯕ ꯅꯨꯄꯥꯁꯤꯡꯗ ꯃꯨꯟꯅ ꯃꯨꯟꯅ ꯍꯦꯛ ꯌꯦꯡꯉꯤ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯒ ꯌꯦꯡꯂꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯏꯇꯥ ꯑꯗꯨꯅꯦ ꯏꯇꯥ ꯑꯩꯅ ꯏꯇꯥ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯃꯥꯒ ꯄꯨꯟꯕ ꯃꯇꯝꯗꯅꯦ ꯃꯥꯅ ꯀꯅꯥꯗ ꯀꯔꯤ ꯌꯦꯡꯉꯤ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯃꯨꯟꯅ ꯌꯦꯡꯒꯗꯕꯅꯤ ꯍꯣꯏ ꯏꯇꯥ ꯑꯩꯅ ꯍꯥꯟꯅ ꯌꯦꯡꯂꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯏꯇꯥ ꯂꯩꯍꯥꯎꯒꯤ ꯈꯣꯡꯊꯥꯡ ꯃꯤꯠꯌꯦꯡ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯅꯤ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯇꯥ ꯍꯥꯏꯁꯤꯗꯤ ꯑꯗꯨ ꯏꯇꯥ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯂꯒꯦꯀꯣ ꯍꯣꯏ ꯏꯇꯥ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯄꯤꯇ꯭ꯔꯨꯛ ꯂꯩꯁꯤ ꯃꯄꯥꯟ ꯊꯣꯡꯗ ꯐꯕ ꯃꯥꯜꯂꯕꯁꯨ ꯃꯕꯨꯛ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯐꯠꯇꯕꯤ ꯃꯃꯥ ꯑꯃꯅꯤ ꯏꯃꯥ ꯏꯃꯥ ꯂꯩꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯗꯨꯅ ꯑꯩꯅꯕꯨ ꯀꯧꯔꯕ ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯂꯔꯣꯏꯗꯕꯅꯤ ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯤ ꯍꯣ ꯀꯔꯤꯅꯣ ꯂꯩꯍꯥꯎ ꯅꯪꯅ ꯏꯃꯨꯡꯗ ꯌꯨꯝ ꯃꯩ ꯆꯥꯛꯄꯗꯧꯅ ꯂꯥꯎꯗꯅ ꯀꯧꯔꯒ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯏꯆꯥꯕꯨ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯒꯁꯦ ꯎꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤꯗ ꯌꯥꯏꯌꯦ ꯌꯥꯗꯦ ꯍꯥꯏꯈꯤꯗꯦꯗꯅ ꯏꯃꯥꯗ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯨꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯏꯃꯥꯕꯨ ꯀꯧꯔꯒ ꯂꯩꯔꯤꯅ 이마도 ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯑꯃꯇ 이마ꯁꯤ ꯎꯍꯧꯗꯕꯗ 이서우ꯁꯦ ꯍꯦꯛꯇ ꯂꯥꯡꯅꯤꯡꯉꯛꯄ ꯅꯆꯥꯁꯦ ꯑꯗꯨꯗ ꯅꯆꯥꯅ 이마ꯁꯤ ꯀꯧꯖꯕꯅꯦ 이마ꯒꯤ ꯅꯨꯡꯁꯤꯕꯤꯗꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯆꯥ ꯂꯩꯍꯥꯎ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕꯣ ꯍꯧꯖꯤꯛ ꯐꯥꯎꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯑꯁꯤꯕꯣ ꯍꯥ 이마ꯗꯤꯅꯦ 이자기 ꯅꯨꯡꯁꯤꯕ ꯁꯤꯡꯂꯧ ꯁꯛꯇꯝꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯎꯅꯤ ꯈꯟꯕꯗꯅꯦ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤꯅꯦꯍꯦ ꯑꯣ 이마ꯒꯤꯁꯤꯗꯤ ꯑꯩꯕꯨ ꯆꯠꯂꯣꯅ ꯍꯦꯛꯇ ꯇꯥꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅꯦ ꯁꯨꯛꯄꯥꯟ ꯍꯦꯛ ꯄꯥꯜꯂꯣꯏ ꯌꯨꯝꯒ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ ꯌꯨꯝꯁꯤꯗ ꯍꯥꯏ ꯍꯥꯏ 이마ꯅ ꯍꯥꯏꯕꯗꯤꯅꯦ ꯁꯤꯅꯤꯁꯦ ꯍꯧꯖꯤꯛꯅ ꯁꯛ ꯈꯔ ꯐꯖꯔꯤꯉꯩ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯐꯕ ꯅꯨꯄꯥ ꯈꯟꯗꯨꯅ ꯅꯌꯨꯝ ꯄꯥꯜꯍꯧ ꯍꯥꯏꯕꯅꯤꯅꯦ ꯍꯌꯦꯡ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕ ꯀꯥꯟꯗ ꯄꯥꯟꯗ ꯌꯥꯗꯕꯒꯨꯝ ꯄꯥꯈꯪꯂꯥ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯥ ꯈꯪꯗꯕ ꯑꯃꯗ ꯌꯨꯝ ꯄꯥꯟꯕꯗꯨꯕꯨ ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕ꯭ꯔꯣ ꯍꯣꯏꯅꯦ ꯏꯃꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯏꯃꯥꯟꯅꯕꯤꯅ ꯀꯣꯏꯕ ꯅꯨꯄꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯅ ꯇꯥꯠ ꯇꯧꯕ ꯌꯥꯒꯗꯕ ꯍꯌꯦꯡ ꯋꯥꯏ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯕꯤꯒꯗꯕ ꯑꯃ ꯈꯟꯕ ꯍꯧꯔꯒꯦ ꯑꯗꯨꯅꯤ ꯍꯧꯔꯣ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯅꯪꯒꯤ ꯅꯇꯥ ꯂꯤꯛꯂꯥꯏꯒꯤ ꯅꯨꯄꯥꯗꯤ ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯔꯤꯅꯦ ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯅꯪꯕꯣ ꯏꯃꯥ ꯆꯨꯝꯃꯤ ꯏꯇꯥ ꯂꯤꯛꯂꯥꯏꯒ ꯈꯪꯅꯔꯤꯕ ꯐꯩꯖꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯁꯤꯜꯂꯤꯁꯤ ꯏꯃꯥ ꯏꯆꯥꯗꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦꯗꯀꯣ ꯑꯐꯕ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏꯗꯕꯅꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯏꯃꯥ ꯅꯪꯁꯦ ꯑꯐꯕꯤꯒ ꯃꯥꯜꯂꯝꯃꯦ ꯑꯗꯨꯒ ꯑꯩꯗꯧꯅ ꯐꯠꯂꯝꯗ꯭ꯔꯦ ꯑꯐꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯜꯍꯟꯒꯗꯕꯅꯤ ꯑꯗꯨꯒꯅꯦꯍꯦ ꯈꯪꯂꯕ꯭ꯔꯥ 이마ꯒꯤ ꯂꯩꯍꯥꯎ ꯃꯅꯨꯡꯗꯅ ꯐꯠꯂꯣꯏꯗꯕꯅꯤ ꯇꯝꯊꯤꯅ 이마ꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯔꯛꯄꯅꯤꯅ ꯅꯆꯥꯅ ꯉꯁꯤ ꯐꯥꯎꯗ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯀꯣꯏꯔꯛꯏꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯂꯛꯑꯦ ꯑꯗꯣ ꯀꯨꯏꯅꯗꯤ ꯑꯃꯠꯇ ꯆꯠꯇꯦ ꯍꯦꯛꯇ ꯀꯥꯏꯅꯕ ꯑꯗꯨꯗꯤꯅꯦ ꯅꯪꯅ ꯂꯥꯡ ꯊꯥꯛꯄ ꯍꯩꯇꯕꯒꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯏꯃꯥ ꯂꯥꯡ ꯊꯥꯛꯄ ꯍꯥꯏꯔꯤꯁꯤꯅ ꯀꯃꯥꯏꯅ ꯊꯥꯛꯇꯣꯏꯅꯣ ꯑꯃꯨꯛꯇ ꯇꯥꯛꯂꯛꯑꯣ ꯅꯆꯥꯗ ꯑꯗꯨꯕꯨꯔꯣ ꯅꯨꯄꯥꯗꯣ ꯅꯪꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯄꯪꯊꯍꯟꯒꯅꯤ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯅꯪꯕꯨ ꯑꯄꯥꯝꯕ ꯄꯣꯛꯂꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯔꯣꯏꯕꯗꯅ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯑꯄꯥꯝꯕ ꯈꯔ ꯄꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯅꯝꯗꯅ ꯂꯩꯁꯤꯟꯒꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤꯅꯦ ꯑꯩ ꯉꯁꯤꯃꯛ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕ ꯄꯥꯎꯇꯥꯛ ꯑꯍꯨꯝꯁꯦ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯍꯧꯔꯒꯦ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯐꯩꯖꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯍꯥꯎꯅ ꯐꯩꯖꯥꯎꯗ ꯐꯜꯂꯞ ꯌꯦꯡꯂꯛꯂꯒ ꯅꯣꯛꯃꯤ ꯇꯧꯁꯤꯟꯗꯨꯅ ꯏꯔꯥꯡ ꯇꯧꯁꯤꯜꯂꯝꯃꯤ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ ꯃꯥꯒꯤ ꯃꯇꯥꯁꯤꯒ ꯑꯩꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯛꯏꯁꯤꯕꯣ ꯍꯣꯏꯗꯦ ꯑꯩꯁꯨ ꯂꯥꯏꯕꯛ ꯌꯦꯡꯂꯒ ꯂꯣꯏꯔꯦꯗ ꯂꯩꯍꯥꯎꯁꯦ ꯑꯩꯕꯨ ꯄꯥꯝꯕ ꯃꯥꯜꯂꯦ ꯃꯁꯛ ꯍꯥꯏꯔꯦ ꯂꯤꯛꯂꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯩ ꯐꯩꯖꯥꯎ ꯃꯥꯁꯨ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯤꯛꯂꯥꯏꯅ ꯎꯗ꯭ꯔꯤꯉꯩ ꯃꯥꯅꯁꯨ ꯂꯩꯍꯥꯎꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯤꯆꯤꯒꯤ ꯂꯥꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯂꯤꯛꯂꯥꯏ ꯐꯩꯖꯥꯎꯒꯤ ꯃꯃꯤꯠꯅ ꯅꯥꯀꯟꯗ ꯑꯃꯨꯛ ꯀꯨꯞꯂꯒ ꯂꯩꯊꯣꯛꯄꯗꯨꯗ ꯍꯪꯂꯛꯂꯝꯃꯤ ꯇꯥ ꯐꯩꯖꯥꯎ ꯀꯩꯗꯧꯔꯒꯦ ꯃꯤꯠꯇꯨꯕꯨ ꯑꯃꯨꯛ ꯈꯞꯂꯒ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯤꯗꯣ ꯑꯩꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯤꯛꯂꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯩꯊꯣꯛꯂꯤꯕ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯑꯩꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯍꯩꯅꯩꯗ ꯊꯋꯥꯏꯅ ꯈꯣꯏꯗꯖꯕꯤ ꯅꯪꯕꯨ ꯀꯔꯤꯒꯤ ꯍꯩꯅꯗꯕ ꯄꯣꯛꯀꯅꯤ ꯑꯩꯅ ꯑꯗꯨꯗꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯦ
Hoi hoi. Leihau. Phaijau amadi liklaina nungsinana wari sanakibadu ubada kalakladuna thugairei. Ita. Ita. Ho ita liklai. Kari haiki ita leihau. Ita hannaba tawrasi. Kuimankhre nakhuini wari sanabadu. Aidi phambada wari. Karino masigi ita leihau asina hadak marakta phaijau ko unaduna wari sanaba asida asuk yamni yetliba asibo. Wari sanabadi haubada ngairi. Aduga ngaiba wari e kaina. Masakse suk nungshiro oidori aidi. Hoi hoi ita hannaba tawrasi. Hallase hairadi laodana ita. Ngai ngamkhidre awaiba masigi leihau haibi chindumi phajabi sabi asi. Laktribo ita. Lai lai ita. Ta phaijau mathangda mukning thijana sarasi warido. Ngasigi de ai hankrage ko ita leihau ase amang sangsang ninglabra khangde. Mikau kang da chatlase haire. Hoi hoi liklai. Matung da cha marak sanaba yai da wari de. Chalo chalo. Ai shu hankrage ko. Hoi ta phaijau. Ita lao chalase. Hoi lao ita. Leihau lon na tung handuna yengai phaijau da. Phaijau su leihau da yeng tuna leirami. Phajaba nupi ni ingit inang tawsilaklabada karamba nupa oibana tumin leigani. Masu tanja ma phangli kanna masu ingit ama handuna pirakpani. Imhagi pautak ahanbadudi phaledana ta phaijau ase nungai re hojikti leihau aigi ningjaba pumba thumdore. Aten ma matam kharada leihau na phaijau bu yam laina phakirami. Liklai ge phaijau ko sukaina khirami. Leihau na phaijau mun khibadagi liklai pen na kapladuna pau tamli magi mata sananuda. Ita nahak na haiba chum. Ita leihau se magati na ba mata sengi no pamun bayam da kallik. Ita kaidawrage amo. Ita leihau na aigi no pa phaijau do munlaga pharaga mago ina khangdakre. Sida bu karamba thamoi na pendoi no ita. Ita aina haidra. Leihau haibi tau ngambi. Luna tinaba marup masak khangdabe duga pungano haidana. Hojikti kari sarage basi. Nupa sumana mulaga koikiba. Aduga ita na kaplaga lenba. Ita aina di ita leihau to yam chamna khallabat. Aduga ta phaijau so aina pukjal sengba nupa ni haiduna chamthoklubagini. Masi aina machak khangli basi. Aina khalleba handak marakse ta phaijau se aina unase haidrabasu ai khoi khunda toina lakpo oi haidana aduga madi ita leihau una malakpo oirami ita. Ita kapkanusi ainu ngaiti ita na kapu ubasi aishu kamning laeba moyani ne ita da apang basiram bagi ita na makhoi na tawramba dugi chabi laman ma khumgadabani. Ita laman khumba haidi mi hatoiro aina. Ita aigi nupa mun khibagidama aina mi halaga laman khumdoi sharu laman khumlaru si ita. Makhoi ni nungaina punchi lambi chatminarasarasana. Ado ita ai yamna ni pet thamoi se hojik su prok chakli. As ita nangna pangka apta kapi. Moyani na somda momo nokta na leiramni. Mohibati noktra di kaino ita. Ai ni thamoi kai orsi. Aduna kapataba ni ai di ita. Ita pangbi aina laman khumba hairi sidine mi hat kadaba nate khanglabra ita. Adudi kamaina laman khumdoi no ita. Adubura ita ta phaijau gi mayamba ama leibani. Mado nupi thidribani. Ita nane ta phaijau gi mayamba du da leisilaga makhwe ni bulak agadabani khanglabra. Ita na ngasi kaphobagi laman khumgadabani. Adubo ithokkadrani ita. Nate ita ta phaijau gi mayamba dusu aina mundoira natraga phadoira. Ita leihau na ta phaijau mun khibadongna. Ita nang se dipak mankhre. Ai hairage se ta phaijau gi mayamba mingamba hairise mayum makai panba matam hendo khidawre haidana nupi aphaba kanna thiribani. Aduda aina pau hairidana aduga ta mingamba na lawba dum lakjarani. O adu boiradi haine ita. Adudi athubada aita phaijau gi mayumda mawei baba meida. Adugidi kari su warunu ita nata sananu aina silake. Leihau phaijau da kanna takli makhoi ni chele se haiduna
ता फैजाव कयाम कुइना अखोइबु सुमाइना सुम लेखिसे हाइरिनो हा लेहाव अखोइ ताचौ नुपी थीदना अइ हाना कमाइना नुपी थीदोइनो अदुबुदि चुम्मि अदो अखोइ कुइना नुंसिनारगा लैरदि मीना मु काइननबा सिलाअदि अयाम पाखतलेबा इ करिगि नंदि पाखतलेबा लिगलाई अखोइनि नुंसिनाबदा नंना इमुनबदि हाइरगा मीना अखोइनि काइननबा सिलकपदा ngakthokpadi karigi hairoidriba as mi tani ya ta phaichong nangbo mi na taraka ise nupa phabi nupa munbi oina khankrani haiba nupa phabi nupa munbi hainabaga su ikairiro nangbo lehaw ikairade kaino ai se nupi ni nupi sananu na sinduna mingamba amadi liklai sakhangnarba matung luhonglami liklai na magi haukraba wari pomba magi mapuroiba mingamba da leibadagi mingamba su फैजाव अमति लिखलाई के वारी पुंब खंगलमी माने स्वाइरकलमी मागी मनाव नुपा फैजाव की मरमदा तोबनी अखोइ फैजाव दि अदुम नदु नुपी मसक फजबनबु इरंग हौरकलबा मागा हाना खंगनरब नुपी से हुंदोकलमगा अदुम चटकिनि ममांगदसु कयरक ngangrabani aina adubu ma thawoide मैता जाव हाना नुंगाइरमद्रबसु हौजिकति ai करिसु खंद्रेदा मरमदि फैजावदगी हेना मबुक मबाव फोबा मैता चौ फंगलबनिना अदुबुदि अखोइ फैजावना नंग हुंदोकलंबगी ngasi aina nangse aigi nupi oiba phangjaribani is yam nokminare he akhoi da chaugai dei magase aina hana koiram manupina idei moirakpase thawai di kitang nungai de adu boy kisu phajabi le haulei banina kari su khanbi de da kanade ai su nupi thijilage aduga da chaugai dei magagi mamangda lenage asumna khalladuna phaijaw masu numitchi maktada lehaw pusilaklami maita chau yengmani ngarang ta lakpi ma wono bi ase hojik phobo tumba hogatriba se liglai haidunuda mana hoganingba matamda hogachasani hoi hogatpabudi mana hogatningba matamda hogachasano aduda moita chau aina haijabadi ma se mau anobi na haiba masana kaurishini yamna ngaklisi yamlona bagi mising na mangakse marin jatkai paring da sembang tongba gumtong tu na leiraga mau anobi na yuki duk thongmai katpa yengna ba leirise masi ubada haijabani adu oiragana mau aribi nang ne hekduk thongmai do tharurodana ngasai ge haibani da moita chau hojikpudi aina duk thongmai ka thanba loidana sak phawba thagatana loidori chaksu aigi nupi liklai se maram di sa thina mokpa jani ko hairi sinade maram mokpa sidine mahausana aidi maram adu mokjari aduna hojiksu maram mokjariba sananudo ining thauda haijaraga manadom chauna pihan chira khangdene aibo karigi manano haibirisi bo moita chau karigi manabo oinige sananu na aigi nupi afaba ma sembirakpagini dana asigi bo wane na nganglise ikaida khangde mi karigi ikaiduino asengba haibada bo laihau tombe ya batom laba matum hogalaklaga migi matai manau ani na sanari bo warido phaglang da mana kong napsin duna ta duna leiramlaga kalakla duna haidei warida leimina bai khoi gisu khara makhan biu ayuk nganda sida nupa na ha ka hingo haina jade da khoi di mai da ho ina oi be malai hau najina wari sana jari se naje gi nupa nangi na natai ga ne mi gi nupa na ha ga wari sana banati ye aduga amana inaw mau anau bina ayuk nganta hauri bado sumang da amuk ta thoklage yengu numitche kadai jaga yaurage na ya haude are khai thenglabani na numitche ngali boy taning lamale ni inaw khoi di ichem sabi pakta bi angang na han chaning bi nang se ai ga khulle kai amatta da homin kamina rakpa itani ni he ho khulle kai amatta da homin kamina rakpa oira ba saujikti yum amagi mau ahan haibado aina oirabani na chana kanglon gi matum ina aina ahan laido oire aduna engonda iche ko phom thokle nupa munbi ita sabi bi ma kari ai mun nupa munbi ikai naga haijaba basu sari nangi nawong da tawa da pambi draduna phajabi ayoina pamjarak pasibu aina nupa mun ba kau bro ho liglai nang bu doglone yum thangna basingi mamangda ai kai je hoi dokjar gi moita chau masak se hek nuk sirak taba masigi nupa munbi ase hoine ai loina khangi se
ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯩ ꯉꯁꯤꯗꯤ ꯀꯣꯅꯨꯡ ꯀꯥꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯂꯣꯏꯁꯤꯟꯖꯔꯛꯂꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ ꯃꯩꯇꯥꯆꯧ ꯀꯩꯅꯣ ꯑꯌꯨꯛꯁꯤꯗ ꯏꯁꯧꯃꯨꯛ ꯇꯧꯔꯝꯃꯤꯁꯤꯅ ꯂꯩꯍꯥꯎ ꯅꯇꯩꯃ ꯅꯪꯅ ꯄꯥꯝꯗ꯭ꯔꯦꯅ ꯍꯨꯟꯗꯣꯛꯂꯝꯕ ꯑꯁꯤꯅ ꯄ꯭ꯔꯃꯥꯟ ꯄꯥꯊꯩ ꯌꯥꯝ ꯇꯧꯔꯒ ꯉꯥꯡꯂꯤꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯗꯅ ꯑꯩꯅ ꯈꯨꯝꯂꯤꯕ ꯈꯨꯝ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤꯅ ꯂꯩꯍꯥꯎ ꯏꯇꯩꯃꯅ ꯍꯦꯜꯍꯟꯈꯤꯕ ꯌꯥꯗꯦꯀꯣ ꯑꯩ ꯌꯥꯝ ꯆꯥꯛꯂꯤꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯂꯤꯛꯂꯥꯏ ꯂꯧꯈꯤꯕꯒꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤ ꯋꯥꯗꯨꯕ ꯃꯩꯇꯥꯇꯣꯟ ꯑꯃꯨꯛꯀ ꯍꯥꯏꯔꯧꯅꯦ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯤꯅ ꯍꯦꯜꯍꯟꯈꯤꯅꯨ ꯁꯤꯈꯛꯅꯦ ꯍꯥꯏꯈꯤꯕ ꯍꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨꯅꯦ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯈꯩ ꯈꯨꯝꯂꯤꯕ ꯑꯁꯤꯅꯤ ꯍꯣ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯇꯩ ꯂꯩꯔꯤ ꯃꯣꯏꯇꯥꯇꯣꯟ ꯏꯇꯩ ꯑꯁꯤꯗꯤ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯃꯣꯏꯇꯥꯇꯣꯟꯒꯤꯅ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯕ ꯈꯔ ꯂꯩꯔꯗꯤ ꯇꯣꯉꯥꯟ ꯆꯥꯔꯣ ꯍꯥꯏꯔꯛꯂꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯁꯨ ꯈꯔ ꯂꯩꯔꯒ ꯌꯨꯝ ꯁꯥꯕ ꯆꯠꯂꯗꯕꯅꯤ ꯊꯕꯛꯀꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨꯗ ꯂꯩꯍꯥꯎ ꯅꯪꯕꯣ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯗꯨꯗꯤ ꯈꯔ ꯂꯩꯔꯗꯤ ꯑꯩꯁꯨ ꯏꯆꯦ ꯁꯥꯕꯤ ꯑꯁꯤꯒꯨꯝꯅ ꯃꯨꯛꯄ ꯌꯥꯔꯅꯤ ꯂꯤꯛꯂꯥꯏꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅ ꯃꯁꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯑꯃꯗꯤ ꯂꯩꯍꯥꯎꯒꯤ ꯉꯥꯔꯧ ꯁꯔꯨꯛ ꯍꯥꯞꯄꯤꯔꯝꯗꯦ ꯂꯩꯍꯥꯎ ꯃꯆꯦꯒ ꯃꯇꯩꯒꯅ ꯆꯥꯛꯂꯨꯛ ꯃꯆꯤꯗ ꯉꯥꯔꯧ ꯊꯝꯂꯒ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨꯅ ꯐꯩꯔꯞ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯒꯤꯗꯤ ꯉꯥꯔꯧ ꯁꯔꯨꯛ ꯍꯥꯞꯇꯦꯅ ꯀꯔꯤꯒꯤꯅꯣ ꯀꯩꯅꯣꯅꯦ ꯏꯅꯥꯎ ꯉꯥꯔꯧꯁꯦ ꯑꯅꯤꯈꯛꯇꯪ ꯂꯩꯔꯝꯂꯕ ꯑꯗꯨꯗ ꯏꯆꯦꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯥꯞꯇ꯭ꯔꯕꯅꯤ ꯀꯔꯤꯒꯤ ꯍꯥꯞꯇ꯭ꯔꯤꯅꯣ ꯍꯥꯏꯕꯗ ꯅꯇꯩꯒ ꯐꯩꯖꯥꯎꯒꯗ ꯍꯥꯞꯄ ꯇꯥꯔꯁꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯣ ꯑꯗꯨꯗ ꯏꯆꯦꯅꯅꯦ ꯅꯇꯩꯒ ꯑꯩꯒ ꯑꯣꯏꯅ ꯆꯥꯔꯕ ꯅꯣꯏ ꯑꯅꯤꯗꯤ ꯅꯇꯩ ꯅꯅꯥꯎꯅꯤꯅ ꯈꯠꯅꯔꯣꯏꯗꯅ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯁꯥꯎꯅꯤꯡꯉꯔꯣꯏꯗꯅ ꯑꯁꯨꯛ ꯆꯥꯎꯔꯤꯕ ꯉꯥꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯍꯥꯞꯂꯁꯨ ꯌꯥꯕꯗꯨꯕꯣ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯑꯃꯨꯛ ꯇꯧꯔꯤꯗꯨꯅ ꯀꯩꯒꯤ ꯐꯩꯖꯥꯎꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯑꯣꯏꯅ ꯊꯥꯗꯕꯩ ꯃꯑꯣꯡꯅꯤ ꯏꯇꯩꯃꯒꯤ ꯃꯑꯣꯡꯁꯤꯗꯤ ꯃꯤꯉꯝꯕꯅ ꯐꯩꯖꯥꯎ ꯉꯁꯤꯒꯤꯗꯤ ꯆꯥꯔꯣ ꯀꯩꯗꯧꯔꯒꯦꯀꯣ ꯍꯦꯟꯖꯥꯡꯁꯤꯁꯨ ꯑꯗꯨꯛ ꯍꯪꯅ ꯆꯥꯕ ꯌꯥꯗꯕ ꯇꯧꯗꯦ ꯉꯥꯔꯧ ꯍꯥꯞꯇꯕꯒꯤꯗꯤ ꯅꯇꯩꯃꯗ ꯋꯥꯔꯧꯔꯅꯨ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅꯅꯦ ꯅꯇꯩꯃꯗ ꯍꯥꯏꯕ ꯃꯆꯦꯠ ꯃꯆꯦꯠ ꯆꯥꯔꯗꯤ ꯌꯥꯔꯛꯇ ꯆꯪꯉꯒ ꯍꯥꯒꯠꯆꯔꯒ ꯇꯣꯛꯂꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯄꯨꯝ ꯑꯗꯨꯝ ꯆꯥꯔꯁꯦꯅ ꯉꯥꯔꯧꯁꯤꯁꯨ ꯑꯩꯅ ꯂꯩꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯠꯇ꯭ꯔꯅꯦ ꯐꯩꯖꯥꯎ ꯇꯥꯆꯧꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯑꯗꯥ ꯑꯣꯏꯔꯝꯃꯦꯗ ꯍꯣꯏꯗ ꯏꯅꯥꯎꯅ ꯃꯣꯔꯥꯅꯤꯗꯅ ꯂꯩꯍꯥꯎ ꯆꯥꯛꯇ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯃꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯃꯒ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯍꯥꯏ ꯇꯞ ꯇꯥꯅ ꯆꯥꯊꯣꯛꯂꯒꯅꯦ ꯁꯥꯎꯁꯤꯟꯅꯔꯒ ꯊꯣꯛꯈꯤꯕꯅ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛꯁꯦ ꯀꯅꯥꯅ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯍꯥ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤꯕ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨꯕꯣ ꯅꯠꯇꯦꯅꯦ ꯅꯪꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯂꯨꯈꯥꯛ ꯁꯦꯡꯅꯕ ꯂꯩꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ ꯍꯥ ꯃꯤꯉꯝꯕ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯄꯨꯈꯝ ꯃꯈꯥꯗ ꯇꯥꯔꯤꯕ ꯆꯒꯨꯝ ꯑꯃꯅꯤꯗꯨ ꯂꯧꯈꯠꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯋꯥꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯅ ꯄꯨꯈꯝꯗ ꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯃꯒ ꯊꯣꯛꯈꯤꯔꯝꯃꯤ ꯈꯪꯅꯤ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯅꯤ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦꯗ ꯌꯦꯡꯉꯣꯕ ꯁꯦꯡꯗꯕꯩ ꯊꯅꯝꯒꯦꯕ ꯅꯣꯏꯒꯤ ꯂꯨꯈꯥꯛꯁꯦ ꯈꯔꯁꯨ ꯈꯪꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯤꯛꯂꯥꯏꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯂꯩꯍꯥꯎ ꯑꯃꯗꯤ ꯐꯩꯖꯥꯎꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛꯇꯨ ꯁꯨꯡꯂꯧ ꯂꯧꯊꯣꯛꯂꯝꯗꯦ ꯆꯥꯛꯈꯨꯝꯃꯥꯡ ꯋꯥꯏ ꯇꯩꯔꯕꯁꯨ ꯊꯦꯛꯇꯨꯅ ꯅꯞꯂꯒ ꯇꯩꯔꯝꯃꯤ ꯂꯩꯍꯥꯎ ꯃꯄꯥꯝꯗ ꯃꯃꯥꯗꯒꯤ ꯄꯥꯎꯇꯥꯛ ꯈꯔ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯏꯃꯥꯒꯤ ꯐꯠꯇꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝꯗꯣ ꯅꯆꯥꯗ ꯈꯔ ꯌꯥꯝꯅ ꯇꯥꯛꯁꯤꯜꯂꯣ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯌꯨꯝꯗ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯑꯥꯗ ꯏꯃꯥ ꯌꯥꯝ ꯌꯦꯠꯂꯦ ꯑꯥꯗ ꯑꯗꯨꯅ ꯑꯩ ꯏꯃꯥꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯔꯨꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯊꯥ ꯐꯥꯎꯕ ꯐꯗ꯭ꯔꯤ ꯅꯄꯥꯝꯗ ꯂꯥꯛꯄ ꯐꯠꯇꯦꯅꯦ ꯅꯪꯕꯣ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯑꯐꯕꯤ ꯆꯠꯅ ꯂꯣꯟꯆꯠ ꯈꯪꯕꯤ ꯈꯔꯁꯨ ꯁꯥꯎꯅꯦ ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯊꯥ ꯐꯥꯕ ꯉꯥꯏꯔ ꯂꯩꯔꯗꯤ ꯃꯧ ꯑꯅꯤ ꯈꯠꯅꯕꯒꯤ ꯃꯑꯣꯡꯗꯣ ꯈꯪꯗꯗꯅ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯤ ꯑꯗꯨꯅ ꯊꯥ ꯐꯥꯗ꯭ꯔꯁꯨ ꯂꯥꯛꯂꯕꯅꯤ ꯁꯤ ꯈꯔ ꯇꯥꯛꯂꯣꯕ ꯏꯃꯥ ꯃꯥꯒꯤ ꯂꯤꯛꯂꯥꯏ ꯍꯥꯏꯕꯤ ꯑꯩꯅ ꯅꯨꯄꯥ ꯃꯨꯟꯈꯤꯕꯦꯗꯨꯅ ꯍꯟꯗꯛꯇꯤ ꯐꯖꯅ ꯅꯩꯁꯤꯜꯂꯦ ꯏꯃꯥ ꯃꯥꯅ ꯃꯧ ꯑꯍꯟꯅꯤ ꯁꯥꯗꯨꯅ ꯃꯥꯗꯤ ꯐꯅꯕꯨ ꯍꯩꯔꯤꯅꯦ ꯀꯅꯥꯅꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯅꯣ ꯃꯃꯥ ꯍꯥꯏꯔꯦ ꯉꯟꯇꯥ ꯁꯤꯈꯤꯕꯅꯤ ꯃꯄꯥꯗꯨꯅꯕꯨ ꯇꯥꯛꯄꯤꯕ ꯆꯠꯂꯅꯦ ꯏꯃꯥ ꯋꯥꯀꯣꯏ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯀꯔꯤꯅꯣ ꯐꯠꯇꯕ ꯈꯔ ꯇꯥꯛꯁꯤꯜꯂꯣꯁꯤ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯏꯃꯥ ꯇꯥꯛꯀꯦ ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯑꯗꯨꯒꯅꯦ ꯏꯃꯥ ꯅꯤꯡꯊꯤꯖꯅ ꯍꯥꯏꯔꯒꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯃꯤꯉꯝꯕ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯂꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯄꯗ ꯉꯁꯥꯏ ꯑꯌꯨꯛ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤꯕꯒꯤ ꯃꯅꯥꯎꯅꯨꯄꯥꯒ ꯃꯅꯥꯎꯅꯨꯄꯤꯒꯒꯤ ꯂꯨꯈꯥꯛ ꯁꯔꯨꯛ ꯂꯩꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥꯏ ꯅꯪꯕꯨ ꯇꯧ ꯍꯩꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤꯗꯤ ꯏꯕꯦꯟ ꯏꯃꯣꯏꯅꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯀꯣ
ไม่ตาโจไอ้สุขังอสมน่ะลูกคักทำบาเสียอีเบียนอีมอยโนในยานิ่งได้ให้บะอดูบไลหาวไฮบีพัดตะบิมีกินนป้ามุนบิตีนาบอิตามาสักครั้งเดบีเสียวาระกิยาวในทำบันยังไงนะพัดเดนี่ดูมาดงเดที่ตรงโนสุมนะอเตยอเตยดาไอ้นั่นนั่งกินมีจังจังเลยบะสุอสมน่ะลูกคักนำสิละก็ทำบาสิดีไอ้นั่งกินมีจังจังเลยโก้ไม่ตาโจมาตรงดำมกันในเตาเลยกี่อดองัดสิกินงานปีรงไม่ตาส่งนะเฮ้ยจากลอยระบนโตรลอยเดทีบดีไม่ตาส่งนักคนนงเด็กฮัลลักลักทีระเกนในเลยบันทีโรดูดิอดอไอ้คุยไผ่เจ้าก็มากินนุปีกันที่กระไดจัดเครมโหงัดสายุกจากตกละกันเนี่ยมากิทบปะตรงงานทอกขี้ยมเด็กกระไดเดี๋ยวบุจลินุขังเด็กไอ้นักควายงักลิดีมาอันเอาบีท้าวพาจีเบียดูนี่พาริสิมวยนี่น่าฮัลลักลักเอกจ้าเจอร์สันนี่ไอ้เด็กคนนงเด็กกระดิชุสารักเตรไอ้กินนุปีเล็กไลน่ะจากลอยรำนั้นนี่หายตันน่าลักเลยบันนี่อดูน่ะจากยำน่าลามไอ้ดิทีโรจาร์เสียคุยนี่ฮานะซาบิโรสักทีบลอยดิไอ้ทางตกจรักลักเล็กไล่เต่าเกี่ยวน่ะไล่เฮาอมาดิพเจ้ากิสักสรุปตุทีเดบีสับพูดแต่ทนำลักะมาสมากิโลชินพมตกปลุชิลำลักะมาเคยกิกาเดสังลักลำมีไล่เฮามาได้มานาวโซฮัลลักละดูน่ะสักจ่าประจังลักลำมีมาเคยอันนี้กิจักทีเดบดูเดสาวน่ะไม่ตาตัวอันไอ้เคยอันนี้กิจักสรุปกระเสียทีเดก็ทนำเดนี่ยังอุดงั้นสายไอ้เคยนี่ทนำบ้ามาพมาดูเดกิเลี้ยงเดินอะไรรำไม่ถูกลูกคักสิงห์สิสุห้อยนี่เลยเฮาอีเต้มันตัวชิบูไอ้คุยนี่ชื่อชิดริบจ้าละมานี่อุสิตาบันนี่อสงพัดตะบินุปีสิบูนั่งน่าหันขังนารามินี่นี่ฮะนั่งไหนเชื่อกันละบันนี่เฮกันละบันเลยฮะกะดิกุมมาไกอีกะอีเต้น่ากูอีดูนั่นเลยรำละบัดดีไอ้ดิจักซาดับดีซากะเซ่สรุปงักตัวรำกันด้วยนี่โหอดูขังเดน่ะไอ้น้ำมันลีบันนี่มวยตาตัวนังเซ่เฮาจิบไอ้บุลุคักเซ่เพ่งละกะจากอมุกที่ละกะจากคิดระเนี่ยเพ่งบัดดูดิเพ่งโลอดันไอ้ที่รักลักจากต่อที่บัดดูที่อะไรบ้านี่กวนเพียงบัสินี่ไอ้เนี่ยย้ำในตะลิเซ่อดูไอ้รักนะไอ้เพียงวันแกนั่งจากตัวที่โรอดูสุดตันเลยให้ใบไม่ตาตัวอันโอ้อดูไอ้รักนะไอ้ลูกคักเซ่เพียงโลรักอดูกับจากตัวสุดที่รักลักอดูกับจาร์เซ่คุยนี่เฮ้ยอดูที่ใหญ่ไม่ตาตัวไผ่เจ้าหนักกวนเพียงละกะจากที่ระตัวเนี่ยซาบะตกปะกะอุปายเลยตะบันนะเลยเฮานำมาคุยน่ะจ่าไปกลูกคักสิงดูเลยชิลามีมาดามคาราเฮาคราบมาดงมาจินมานาวอันนี้ดูตรงงานจานารามียมสุตรงงานจานารามีเลยเฮาเกมุงดีมาเนตันเบเห็นมันบานะมีเนจังบ่พอว่าหังกอยบ่ให้บ่ดูอวยดักลามีลิกไลเกมุงดีสิทนาลีอายุอังันบายมาดินมิตารำใดคุดีมาเนวายลำสิทเชียงบ่เต้าจะบาดูนะยมโลนะบ่กิมาวันนี้ดูเลยเฮาเกยมมาปาดูลานดูเนสัตปังกำตะบาดูนะให้นารามีKarino, masih gilai hawai binu bisik yung mapasi ba? Asok yam na namtiri ba si ba? Hong nari brahay ba nida? Kangde, kani manam na su kangde. Saram taklam day daga, moy ki yung mapasi, lalaga chat laba. Ay di niya, namit tumadya ba takpa atom yadre? Kangde, karam ba mong numasi ba? Tungan cha nara ba si dabu, magi mo nga siya, asok nuwali si ba? Loire, mayum dagi tuglak pa na, yam nan bisado na, waga sungang jasari. Masih buka dai degi masa mau padui no, ngambu ngamli, makwedi yung masih telai pasi. Magi no padu na, lang pwede tabak subacat labanina, matanda lay redo. Adu datanda na, adum imong manggo sitcheng bataw drabanina, nong manong magi amot pa na piik tale. Natimi nang bo, ay niyam nang agli din niya. Magi sa kumanga do dabu, tintrok maca at takakalige, minahay na riba. Iche, ihari se. Moigi mongi wari ke sana roi se ai nia o bada sirani nang dana tene ai suni jap mane ko lai hau nupi ani dune sana ri bawari do tara ga haide mathau de lai trabani na mi ge mongi wari sana ra ga lai ri si ore dana nuksi khet on thong na masigi mawani se mathau taw ge de lai de no pu nok chani ai de lo shi loi ge yaung na lo shin tribani ai se khangle dana ai gi no pa halak laga lo shi lange Sakhan ke haida na missing se. Liklay, lay haw na hari do tara do na, nakjep ta yay raga kum lai. Ay koy di, mi na ihen ba mataw ki bada, kalakpi ba nupi do, natja de hay ba masima di kang bi haw drama le, tinari ngay matam do da. Ado ka ama na, ay di niya, muat pa se, sung pam de. Law ta na ba siga, ado ka ay ki ipuroy ba, isorga pangkak oy di ba mahag po,
ꯑꯩꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯑꯁꯤꯁꯨ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯏꯆꯦꯒꯤꯗꯨꯕꯨ ꯀꯜꯂꯛꯏꯔꯣ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥ ꯍꯜꯂꯛꯂꯒ ꯂꯣꯏꯁꯤꯜꯍꯟꯒꯦ ꯍꯥꯏꯕꯗꯨꯗ इनाव कलक्ते कलक्ते इचेने नोइगे अदुगुम्बा चटना लोंचर खंगदबा मीना उबदा तिन छिनागदबा थबक्तो हो अदुदिने यंगसिनबिरकनो खंगलब्रा यंगसिनबा नतेने आइना हाइरिसिदि हाइबीबने नंगना फते हाइबा खंगद्रिदो अदुदा हाइबीरओ हाइदे अइखोइ इतैनाव यानजबगिने सिदि खंगलब्रा इबेमा सक्थीबी फजबी तादी खरे लैरदी लैना लायों खंगदना नारगलगा सीबा सोइद्रे फैजाव माने लांफाइदगी हलगलगा इमुंगी थबक पुंबा लोइसिलम्मी फैजावने इमुंग लोइसिनबदु युमलोनाबगी मौसिंगना परिंग लेपलगा येंगनारम्मी लैहाव सावनिंगना इमुंगदगी थोकलगलगा हाइरई नोइ ना थोमता लैनद्रो हा अइगी नुपाने इमुंग लोइसिनबसे नोइ मियामना कुमहैगुम येंगनारगा लैरिदो कैगिनोबा हा लैहाव हाइबे नुपीसे अमुक थोकलगले चंगसी लाओ है होय होय चंगसी मोइगे सिगुम मतौसे येंग बाहुना देदा हयेंग अइखोइगी इचा इसुदगा जुरुंगनी असी हाइनरदुना नुपीसिंग अदु चंगलखिरमी मखोइ मखोइगी युमदा हौजिकता चंगलखरिसे उरब्रा मौनेना अइगा मोचानबा मतेक लैते ओइबा कदाइदगी लैरनिगे मीतिनाबदि अमत्ता यादना मसिगी नुपीसे अइना वा अमबु हेक ngangleba माना दुम तारमनिबा मोइता तोआन लैहौमान ओनिंगलिबासी अतै अमतनल अमदे लिगलाइसि मागा तिनरपो ओइबनिना माना हाइरिबा मखै मागी मपुरोइबना तौबी इल्ले हाइबदु ओनिंगबगिनी फना मोलबा फावबा इमुंग मांगोल लोइसिनदा खै थमलिबा असिसु असुमना सुम अयाम्बा मतमदा अमोत अकाइसिंग लोइसिनदबिदा नमसिनदुना थंबदगी लैहौ मसादु याम कन्ना नारकलमी फुरी हुंदोकलगा फैजाउदी लंगफैदा थबक सुबा चलगा अमुक अमुक युमदा हलकपा ओइबना मादी नारमदे नुमित खरनी लैहौना मखोइगी कादगी थोकलक्तबा उबदा लिगलाई मपुरोइबा मिंगमबदा हाइरक्लमे मैता जाओ कैदौबगे यावरबा जानो हंदक्ति इनाव लैहौसे मपानदगा अमत्ता थोकलखिद्रे मपान थोकलक्पा फावबा तल्लबगी ओइरमनिदा खंगदे अदुगिदा हाइबसु अदो गाइखोने ngasai aina halakpada मखोइगी युम मपासिदा नाहिबगी मखोल अमदि तारमिना लिगलाई अदुदी मसागा ngamdraba salo maba khangdene nati nang janglaga yengbiruदना मसागा ngamdraduna leiramlaga hayeng phatanungda thoklabadi aikhoi sunungai roi ado aina muk jangluraga amuk khatnaradi aikhoi ani khatnadaba koirena khanaba hoge khanangai ram boiradi aidi hingna sibaga chap mana doine moita jo hai adu makti oiramoine oiramaso ai dauge matamdud changu amukta yengluso hoi adudi ai janglaga amukta yengluki moita jo asi hairam laga leklai lehauge yumlomda laklame manam sidi dok nanam thikreda sida munadradi nadraba haidunini inaw lehau kadai de lekraba janu maduna amo lom laga leiramdana ko amo aduga aigi samgase lamaktana lehau masadu sada thaktabaga wa behenman bana makolga du itap tapna khamlaklami kadano ichero aigi kada leye ide ayoima sire isaga se lehingba pawba ngamdre tawrise ayo lehau nang bana sa ngamdrabo hoi je ngamdre is karino lehau nanggi na sada thungliba phuri meyam aduri karigino iche aigi yum sida nam thiri ba sigi mahaine asi aina hogat ka khat bangamdana phamongda phuri mayam na yomlaga leiriba ase namit ke ani suragi nangna narga leiriba sibo ha sak chu saram laroine nangna ngamdadana leirabanina je phuri thi dorakpadi koire hapta mo phare aduga opdoraga nabade ngasiga namit humni de suramlani saning thakning bagade ipau pau tre de je ado nang bahana phuri hum dorak bahorak baduda
इचेदा हाइबा यादब्रो हा हौरकपदि यंहौबो ओइरदि नहाना फरनी लेहाउ कपलदुना इचे अहिदि फत्तबिदिना हाइनिंगबो पोक्लुद्रे इचेदा अदुना पुंगसी मनम नमथेरबा मरक असिदा फिबम सोकना नादुना लैरिबसिने कपकनुसे अइने नतैदा अमाइबा म कौरुनबा अमुक्ता हाइरुगे अदुगा मुक चंगकेको होइचे लिकलाई मपुरै पमिंगमबदा लेहाउगे ओहेरिबा फिबमदुगी मतंगदा वारी पुंबा लेरदुना अमाइबा म कौबिरुनबा हाइरक्लमी मिंगमबसु थिन्थादना अहिबा अमाइबा म कौबा चटखिरमी अहिगी इमा फत्तबी मचाइना हाइरि खैयाबे दुसु नहोंगबता लाक्पिदिनिसे फत्खिद्रेदको अहिगी इमादो इनाव नतैना अमाइबा कौबा चटखिरे अइने नंगी मुंगसे अमुक्ता लोइसिनगे अदुगने इसिंग असाबा खिता थागतके नंग अदुम हिपोका फमुंगदा इचे लोइसिनलुनुदा अहिना बा फरका लोइसिनजरगे अइना ngasi लोइसिनलंबदगिदिने नंग अदुम लोइसिनजहौरो मखा ताबदि इमुंगसे लोइसिलगा वाइ नुंग दैथोक्ट्रदि अमाइबनि इमुंग चंगबदा हंगोइरनि लिकलाइना लेहाउगे इमुंगदु सिटनान लोइसिनबिरमि इमुंग लोइसिलगा वाइ तैबा लोइरबा मतुं लैरंगदा मै हौगतलदुना इसिंग असाबा थागतपिरगा लेहाउबु इरुजथोकपिरमि ngaihakki matong amaibasu lakraduna लेहाउबु येंगबा हौरमि खुरा माइबा इनाउगे अनाबसिबु करम्बा लायुंग मखल ओइदौरिबनो लिगलाई ननाउगे अनाबसे करिसु अरुबा अनाबा नतेदा अइना पिरमलिबा हिदागसे हप्ता अमा नुमित कांगदना तैबियु मदुदा फुरिसिंग असे कंसिलक्तुना फरक्कनि अदुगा नेबेमा लेहाउ नंगने अमोटपा मफमददि लैगनुको नंगना अमोटपा मफमदा लैबा तारबदि फुरिसिंगसे मनिंग तमना फुदोक्लगा फत्तनुंगदा थोकपसु याय होय खुरा अदुदि नंग खुरा मुख हनख्रगे हेंदे हेंजिलक्लबदि कौरउ हेक्ता खुरा लाके खुदक्ता अदुदि खुरा अइ थोंगल फाउबथि नोकजगे लव लव मिगम्बा अमाइबादुना पिरम्बे हिदाक अदु लिकलाइना लेहाउगी मसादा दैबिरम्मी लेहाउ कपनिंगबा फाउरक्लमी लिकलाइना मंगोंदा तौबिरिबा असिदा करिसु हाइदा मथनते हिगिक लाउना कपलक्पदुदा लिकलाइना हंगलक्लमी लेहाउ नंगबु कपलिरो कपते दैचे करिगी कपिनो कपकनुसे पुंची हाइबसिदि मसि ngakतनि हौखिबसिंग कौथोकनरगा अइखोइ नुंसि चानना हिंमिनसि इचे अयामदा लात्रे अहिगी कलक चाउबा ngaihakki wakalna ta phaijawna khoinigi nuksinaba buthukaiduna aina ta phaijawbu mutkibani iche nangi na phamdagi maduna su pendraduna yamma matada mau oirabanina itaine ichebu luna chada tongaina thambadu ubada kalakduna imong phawba loisindana aigi nupada halaklaga tawbi haibado unnaba thamlomada कसैले लाइथों पंक्ति होइरे लेहाउ नंगबु कपकनुसे हौख्रबदि हौख्रे हयेंग अमुक दैरसे हिदाकसे ngasiगिदि लोइरे हिदाक दैबा हयेंग फैजाव हलक्लगा नंगना तमलोको होइचे मथंगे अयुक्ता फैजाव लंगफैदगी हलक्लमी मान हलक्पदा लिकलाइना मखोइगी यमदगी थोखिबदु उबदा साउना प्रप प्रप चंगलक्लगा हाइरई कईगिनो इतै मने खोइदगी थोख्रिसिना करी हुरानबा चंगै जानो अदुगा करीगिनो नंगना तुमि लेरिदुना खनौ याद्रो लेहाउ इचेदो हुरानबा चंगलक्लम्बा नति मोइता तोन अइगी हिदाक दैबा चंगलक्लम्बनि नंगी करी हिदा नति माना सेमजिलबो नंगसु लेहाउ इमुंगसिना सिटकना लमिसिबु कनानो वाइगा तैरिर तौसिबो इचेना दैबा ngaktani इ करीनो नंगी दसादुदा लैरिबो फुरी मयामदुना मोइता तोन लाक्पा ngaibada फुदोरक्लिबो फुरी ngaktani नति अइना हाइबदि इतै मनगा चानबदा सेमजिलगा पिजरिरो नंगोंदा हा नते हाइबने मोइता तो नंगबो इचेदा लाना खनबदो पुमनमक तोपिरो मसिदगे ममांगदा अइना हाइख्रिबा इचेगी मरमदा फत्तबसिंगदो अइना हाइजिनबा ngaktani
Moi tatonbu aigi oinabani haiduna. Aduna moi taton chu ngasidagi wakal tabiru. Nupina haiba wa khudingda achum-chumda yengdana chummi khanbado khanbiranu ngasidagi. Is ontokna thuna wakal tarameda aigi nupi lehause. Oida dubudi mana hana fattaba haurubagi mana hana wakal tajarakpani akaiba leiteda. Adubu aina itai maliklaida khankhriba fattaba mayamado haujiktadi ikaijareda ithanda. Hoida ikaibideda nupa haishidi nubina haiba indawni kaino. Sum ikai khang leiradi mi kanamata nubina haiba inaramloi.